the special day the special time the 1 hour 1.5 hour camera on to the morning the funny camera on to the camera depressed that's what I'm asking. Where are you hiding? Where are you hiding? Mayusma kuire camera masaka ugi the camera shima mayusma camera on karo. Oi, tawag sir, aido, maido, kara, Mine doesn't matter. haidi, uringdo hanadagi mayam aina hidak sizinarubado adu tawrubay, sum tawgidabagi. Denishan, ayuk the funny camera on to the hour nungin the evening Sunday class the camera on karo bhai. Sir, toroke sir, aise charge nakanda tawri sir adu tawrage. Ngasai charge to class lay haita please be very active yaar world positive energy Ai please world. ai thaba ama chathuraba sir adu alakwa let's give chenga. some let's give some positive energy to the world. Hoi sir tawrage me manga munung. Natro Motlal. Sir, ay so nga tang na tawag Chesi mga nyo lubado halak na nga eh. Natro Motlal. Hoi sir. Ako na positive energy pili ko kay fangi in return that what we get positive energy. Ako na negative energy pili is how energy negative energy utari negative minded chinta di kay lai ko da world je pura negative point dum dai din. Mi na jing nok pa ga jai na khan du ni ai ngo da yeng no ijala khan du ni khan du. Ako yi thinking ni power mi na ga yeng ko no lak pa jai ngo da yeng no ijala khan du ni. So na ai ngasi hor po sida. Quite first hai du je. Mayam da ai am ti harawe. Happy way you know hack reason. Why am I happy? Class mother school mother in Thai engineering tam matam dasu. I school like matam zo. I just for satra di work they manning bench the phamadum day. So I was one of them. I was one of them. Matam mahan bada dagidi wasted to da I akoi HAU das your wasted to kangbu je si merk si da aisu engineering taming aisu adu mi never me I saw them. Adugi poto aina hinguba yade ai ozana phana hai engunda attendance ka thalli ke dawi still I was doing the same thing like you know them da because I have been following that path discipline laitaba oining da isa adu matam da kai you know them da even though I engineering tam da su engineering do I passion native aduna aina only oi se kenam da engineering ki class to attend to nung malushan gi ba pass to thok na ba hai ba si wo khan si kitane me khali je ai gi mind se kenu like success hai ba pot lak na ba mind like it same thing ai khoi gi HAU da su adu mo member yawe ngasai gi mi na u da paisa ta le hai kan changa kan den masana khara ura kan di warak akan da di ai si ai gi passion na te si ai gi thaba ma tawum phare si ai di kenu tawro phare thoki ba kang bu kyam ne aduna si me marks da ai khoi gi majority portion am na sumaina hojik tapna slow and steady always wins the race tapna chatpa dagi smart win chatpa jina race se kabane so today je tapna hojik improvement laiba hana albas kai legre albas na ngona phone to sir ai kem khang di ai ngamdui man de hai ma mi jo hojik tapna evolve to re Srinivas ma masana han admit to re ngona challenge ma fawi sumai to busidi hai pot se then tapna Dinesh malam dawi tapna sumai masagi evolve to lai so si ma'am sing je kai no ham tam da growth amane si lai ma'am sing je growth se aina hai ju is big achievement am lak trikan da small achievements am darga ta have to see ning jingu first and foremost no is na sana na sabu judge to guno aina hai ju ko pepe da sungai everyone ai ngasi ai dum loi hai ge aina hai ju ko judge na sana sabu judge to guno hai badi suppose community manung da ngasi meme na pasha ta le hai je community manung da meme na pasha ta le it's okay, it's fine. It's your brother, it's your sister. Nangi brother ni nangi sister ni. Aru nang na kalakpa dagidi waro wa negative o ina chatpa dagidi that's not a good thing. And I do say your time will come. Nangi matam jula kani ba because nang dong na ay hodriya nang si khara mayam da business ki segment khara lake ba. I was in the same position. Aina same position da le me jo habidi matam mara amma ingunda kai dau du no kem khang du no hai kai da chatu no hai suang khang da mi ne oi ram se adu bu quite important oi po cha ine kai legi sa da hai matam da I believed in myself ai sa ne sa je fan thajai hojik su thajai
ꯃꯤꯅ ꯐꯅ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯒꯦꯔꯥ it doesn't even matter ꯍꯧꯖꯤꯛꯁꯨ ꯑꯩ ꯊꯥꯖꯩ ꯍꯧꯖꯤꯛꯁꯨ ꯑꯩꯉꯣꯟꯗ ꯂꯩꯕ you guys ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯁꯦ ꯇꯨꯔꯖꯤꯠ ꯑꯣꯏꯁꯅꯨ ꯑꯃ ꯑꯣꯏꯁꯅꯨ ꯍꯧꯖꯤꯛ ꯊꯦꯡꯁꯅꯨꯕ someday you guys are going to do something ꯍꯥꯏꯕꯁꯦ ꯑꯩꯒꯤ still ꯑꯩꯒꯤ ꯊꯃꯣꯏꯗ belief ꯑꯃ ꯂꯩ because ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ time waste ꯇꯧꯔꯒ reels ꯌꯦꯡꯉ ꯄꯣꯊꯥꯔ ꯇꯨꯝ ꯂꯩꯔꯝꯗꯣꯏꯅꯦꯕ Sunday you guys are here attending this class ꯑꯗꯨ ꯇꯥꯔꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯟꯁꯦ ꯃꯤꯑꯣꯏꯕ ꯑꯃꯅ ꯆꯠꯂꯤꯕ ꯃꯥꯏꯟꯁꯤꯗ ꯑꯗꯨꯝ ꯇꯥꯛꯑꯕꯅꯦꯕ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯀꯥꯏꯗꯩ ꯀꯥꯏꯕꯨꯛꯇ move forward ꯆꯠꯅꯤꯡꯒꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯇꯥꯛꯑꯕꯅꯦ first thing first discipline ꯑꯃ ꯏꯁꯥꯗ ꯍꯥꯞꯄꯛꯑꯕꯅꯦꯕ ꯍꯥꯏꯕꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯩꯗꯧꯗꯣꯏꯅꯣ ꯅꯪ ꯀ꯭ꯂꯥꯁ ꯌꯥꯎꯗꯕ ꯃꯇꯝꯗ ꯀꯩꯗꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯀꯩꯝ ꯇꯧꯕ ꯌꯥꯄꯣꯠꯇꯦ but you decided ꯅꯪꯅ decide ꯇꯧꯔꯒ you came here you joined here so ꯑꯗꯨꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯁꯦꯀꯣ ꯑꯩꯒꯤ still ꯑꯩꯅ belief ꯂꯩꯕ ꯍꯥꯏꯕꯁꯦ ꯅꯣꯏꯅ ꯁꯥꯗꯁꯨ ꯅꯣꯏꯅ ꯁꯥꯅ belief ꯂꯩꯕ ꯑꯃ ꯊꯣꯛꯑꯦꯕ I believe in every one of you ꯁꯅꯥ ꯆꯥꯎꯕ ꯑꯣꯏꯁꯅꯨ ꯁꯥꯏꯂꯦꯁ ꯑꯣꯏꯁꯅꯨ ꯁꯖꯤꯠ ꯑꯣꯏꯁꯅꯨ ꯑꯉꯨ ꯑꯣꯏꯁꯅꯨ ꯇꯦꯅꯤꯁꯟ ꯑꯣꯏꯁꯅꯨ everyone I belief ꯍꯥꯏꯕ ꯄꯣꯠꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯅꯦ ꯍꯥꯏꯕꯁꯦ ꯃꯇꯝ ꯆꯨꯞꯇ ꯅꯤꯡꯁꯤꯡꯉꯨꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯕꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯈꯜꯂꯤꯕ ꯄꯣꯠꯁꯦ ꯅꯪꯒꯤ ꯃꯥꯏꯟꯗ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯗꯤ ꯑꯩꯈꯣꯏꯗꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯁꯤꯅꯦꯕ ꯊꯤꯡꯀꯤꯡꯁꯤꯅꯦꯕ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ ꯁꯤꯒꯤ ꯊꯤꯡꯀꯤꯡꯁꯦ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯔꯛꯑꯀꯥꯟꯗꯅꯦꯕ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯉꯝꯃꯛꯇꯣꯏꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯅꯣꯏꯅ ꯌꯦꯡꯉꯨ ꯅꯣꯏꯅ ꯉꯔꯥꯡ ꯏꯟ ꯁꯣꯔꯠ ꯅꯣꯏꯅ ꯉꯔꯥꯡ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯅ I was just testing ꯇꯦꯁ ꯑꯃ ꯇꯧꯔꯤꯅꯦꯕ ꯇꯦꯁ ꯑꯃ ꯇꯧꯔꯤꯅꯦ ꯑꯗꯨ ꯌꯦꯡꯉꯤꯅꯦ ꯅꯣꯏꯅ ꯁꯥꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯒꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯣꯏꯅ ꯁꯥꯒꯤ ꯋꯤꯂꯤꯡꯅꯦꯁꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯆꯥꯎꯒꯦ ꯆꯥꯎꯗꯒꯦꯁꯦ ꯌꯦꯡꯉꯤꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ because ꯑꯩꯅ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ I did it all by myself ꯅꯣꯏꯗꯤ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯁꯨ ꯄꯥꯛꯅ ꯌꯦꯡꯗ꯭ꯔꯕꯅ ꯑꯩꯅ ꯑꯗꯨꯝ ꯁꯤꯗꯩꯁꯦ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯌꯔ ꯇꯧꯔꯤꯅꯦꯕ ꯃꯇꯝ ꯑꯃ ꯑꯩꯅ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ no one was there to guide me only YouTube ꯌꯦꯡꯉ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕꯨꯛ ꯑꯗꯨꯝ ꯐꯝꯃꯒ ꯑꯗꯨꯝ ꯂꯩꯔꯒ ꯏꯁꯥꯅ ꯏꯊꯟꯇ ꯂꯔꯟ ꯇꯧꯔꯛꯏ ꯃꯤꯅꯦꯕ so ꯁꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯋꯤꯂꯤꯡꯅꯦꯁ ꯏꯁꯥꯒꯤ ꯋꯤꯜ ꯄꯥꯋꯔꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯋꯤꯂꯤꯡꯅꯦꯁꯇꯨꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦꯕ ꯑꯩ ꯇꯞꯅ ꯎꯕ ꯍꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯅ it makes me feel good it makes me happy ꯇꯁꯦꯡꯅ ꯑꯩ ꯉꯁꯤ ꯍꯥꯏꯒꯦ appreciate ꯇꯧꯋꯦ ꯇꯁꯦꯡꯅꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗ hope ꯑꯃ ꯄꯤꯕ hope ꯀꯩ ꯄꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ in future it's going to it's going to be a big thing ꯍꯥꯏꯕ ꯄꯣꯠꯁꯦ ꯏꯁꯥꯗ ꯑꯃ ꯐꯥꯎꯋꯦ so thank you very much ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯍꯥꯏꯗꯣꯏꯁꯦ thank you very much thank you for your time ꯑꯗꯒꯤꯗꯤ thank you for your involvement thank you for being you ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯣꯏ ꯅꯁꯥ ꯅꯁꯥ ꯑꯣꯏꯖꯕꯩꯗꯃꯛꯇ ꯅꯁꯥꯅ ꯅꯁꯥꯕꯨ ꯒ꯭ꯔꯣ ꯇꯧꯖꯅꯤꯡꯕ ꯐꯥꯎꯔꯛꯄꯩꯗꯃꯛꯇ thank you for ꯀꯩꯅꯣ ꯇꯧꯕꯩꯗꯃꯛꯇ ꯃꯌꯥꯝꯗ encouragement ꯄꯤꯕꯤꯕꯩꯗꯃꯛꯇ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯏꯁꯦ appreciate it guys first and foremost so proud of you everyone so always carry a smile in your face nangi mind smile have a putse always lehalo this is very important because positivity always wins aina haiduse positivity laitna nothing can have the you can do anything haibodena haikadusi okay so howjiksu lakadoi potse positive ta laktune because I can hack it there are many people manipur many people okay masana kainomadi honajaningba okay kainomadi tawjaningba so that's the reason why they have started example you guys wana honajaraga wana paisa khara puthoga suppose example haije product mayam lokhat le haise or kariguma pot amda mana invest tawre why is that why are you even investing kai you don't invest to is hai tardi because I want the growth I want to make more money this is the reason why you have invested whatever nang invest tawre paisa mayam singje because mingonda nang mang tak na nate because you have invested because you want to grow right but invest tawre haidana pot kyam loksale haise or kariguma pot am set up tawre or kariguma pot khar lawre because I have started haise now you are stuck chappe bano chappi se ke because you are not making any sales relatable oiramgani ina hari pot bam sing ko everyone me lo relatable oirakani ba you are not making any sales you are not even growing now nang hoji nangi keno se mang ba hore confidence you are losing your confidence tak nang confidence mang ba hore ani seems like then you will feel akoi ki
Sir Denil na haise, bro Denil na haise, it's like, it's bullshit. Adu ishada khan ba hura ni. It's all, see what man saying, it's just a words. It means nothing. Because I have been doing this and I'm not getting any sales till this day. This guy is bullshit. Okay? You may be saying these things. It doesn't matter. But I have the point. I am the, but Dinesh, don't worry. I have point on the line. But I have point. It does work. Work to you are going to lose confidence. Confidence so idana mangni. Kay no aha mada yolak tabi nang mundo jik. Miyoy kya ama chahi magan number layin. Think about this. Pot se lok chale nang na pot lak ani gi pot lok chale lak mari gi pot lok chale. Okay? Lak mari gi pot se lok chale matung da, then you are stuck. Nang chappe. You are stuck. Pressure ki pressure. Lak mari thada gray use. Kai do no use yondo. I'm not getting any sales. These guys have been talking about digital marketing, but I'm not getting any sales out of digital marketing. What is wrong with me? Kai no aigi market is quite lali ji kai no. Aina kai do roge. Kanada no kai tam do jai thada mange. This is the problem we are facing. Okay? So aina hajo shigi problems. Let me help you out. Don't lose confidence. Okay? Confidence mangano. You have to believe in yourself. First and foremost. Let's forget about Manipur. Manipur kauthos. Manipur am lie. Manipur sales to obviously is too easy. Because Manipur am pick per segment money. Manipur population yam bajaga nate. Paid advertisement am chalai matamda. Content fire over content am chalai matamda. Patak kap from them. But we are not going to focus on Manipur. Manipur the focus to focus to each and every one of us. Aikoina tawraiba business na mapalam dagi mapesha pusalat na pot to never same days. Aduitadi, Aikoina to be pots I'm tamda. I'm mangasu remind cam tawre. Let's not talk about which days of the kari had the paid advertisement and the extraordinary the adu the split testing adu the let's not talk about all these things. Sometimes, technology, technology, and taxation be behind manana. Technology, dang changa like technology, reality is because I me a version of the name only technology, moi cooksa technology is na moi utilize the later. Utilize technology fancy words technology ki fancy words technology ki have the different way by the world is different way by the markets is different way by the toroga mi ki cook the smile later. It's getting hard for them. Result from the moji ware. Aduna aina mayam da haidu je. Aigi community da dagidi aibu follow to riba dagidi mayam sig the day ngasi haidu je. First study, let's keep it very simple. Let's keep it very easy. Yam line easy unit hamdi simple win hamdi because simple always wins. Simple na always kagani. Today is the nang is C steps hapsalu sumaina C hapsalu. It doesn't even matter. Aina haidu je aina ngasi bawk da thabak torko matamda. I only follow one thing. That one thing is what works for me. Kai work to ge hade si kitane ba ai portion da khali. Ai hojing mina kanana mana si sumain to gre mana sumain to gre have ngasi bawk dai copy to de. Only thing I took is inspiration. Inspiration kitane ba in low is oh my je si fazai ne. Let me put my idea into it. But I mana to na blind copy the magi sumain to na si to na sungo to de. Kay you know because it doesn't work for me. Magi dam to work to one ai dam to work to de du pot. Sometimes me in the higher I give webinar sales formula example ne webinar sales formula I 3 slot thame 3 step thame 4 steps thame 10 step thame hai. Just giving you an example. I know the 10 step thame I give work to me have like tip. One step to work to be I gives. So I know always focus to that. I give them the work to get the focus to it. So you guys should focus on
ꯅꯪꯒꯤꯗꯃꯛꯇ ꯀꯔꯤ ꯋꯔꯛ ꯇꯧꯒꯦ ꯍꯥꯏꯕꯁꯤꯗ ꯐꯣꯀꯁ ꯇꯧꯕ ꯕꯖꯥꯔ ꯃꯅꯨꯡꯗ ꯃꯥꯡꯈꯤꯅꯨꯕꯀꯣ ꯃꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯗꯨꯅꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯔꯒ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯅꯧꯕ ꯑꯃꯨꯛ ꯊꯣꯛꯂꯛꯏꯁꯤꯅꯦ ꯍꯧꯖꯤꯛ AI ꯍꯥꯏꯔꯒ ꯃꯌꯥꯝꯒꯤ ꯃꯥꯏꯟꯁꯤꯗ ꯍꯧꯖꯤꯛ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯃꯥꯔꯀꯦꯠꯀꯁꯦ ꯑꯩꯈꯣꯏ ꯗꯣꯃꯤꯅꯦꯠꯁꯦ AIꯅ ꯂꯣꯏ ꯆꯦꯟꯖ ꯇꯧꯒꯗꯕꯩ ꯇꯥꯏꯞꯇ ꯃꯌꯥꯝꯒꯤ ꯀꯣꯛꯇ ꯂꯨꯝꯍꯟꯕ ꯑꯃ ꯂꯥꯛꯏ ꯃꯌꯥꯝꯁꯤꯡꯁꯦ don't go there don't get there what matter is are you getting money ꯄꯩꯁꯥ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯏꯟꯀꯝ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯁꯤ ꯈ꯭ꯋꯥꯏ ꯃꯦꯇꯔ ꯑꯣꯏꯕ ꯄꯣꯠꯅꯦ ꯅꯪ ꯍꯧꯖꯤꯛ AI ꯐꯅ ꯁꯤꯖꯤꯟꯅꯖꯅꯨ if money doesn't come what's the use of it as simple as that ꯑꯩꯅ ꯍꯥꯏꯗꯣꯏꯁꯦꯀꯣ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯁꯤꯒꯨꯝꯕꯗ ꯇꯦꯛꯅꯣꯂꯣꯖꯤꯗ ꯕꯦꯁ ꯇꯧꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯊꯝꯃꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯤꯝꯄꯜ ꯑꯣꯏꯅ ꯊꯝꯕꯤꯌꯨ ꯇꯦꯛꯅꯣꯂꯣꯖꯤꯗ 100% ꯕꯦꯁ ꯇꯧꯔ ꯆꯠꯀꯅꯨ ꯕꯤꯀꯣꯁ ꯇꯦꯛꯅꯣꯂꯣꯖꯤ ꯆꯂꯥꯏꯗꯣꯏ ꯃꯤꯁꯦ ꯅꯪꯅꯅꯦ ꯆꯂꯥꯏꯗꯣꯏꯁꯦ digital marketing ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯏꯁꯦ it's not a rocket science ꯅꯠꯇꯦ ꯀꯩꯅꯣꯗ ꯃꯨꯟꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯃꯥꯔꯁꯇ ꯆꯠꯂꯒ ꯁꯤꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯦꯟ ꯇꯧꯔꯒ ꯇꯧꯒꯗꯕ ꯃꯥꯔꯀꯦꯇꯤꯡ ꯅꯠꯇꯦ ꯑꯥꯔꯠ ꯃꯅꯨꯡꯗ ꯂꯩꯔꯒ ꯌꯨꯝꯗ ꯐꯝꯃꯒ ꯈꯨꯃꯟ ꯉꯥꯝꯕ what is this behavior yaar Oh, sir. what is this behavior aduna Mars chalaga adagidi Pluto da chalaga koina marketing tawudam nate so very important okay keep it easy oitardi laidro Dennis laidro easy oitardi laibro laidabro that's very important aduna mayam da khangadabse tasengna aingonda yam hai mi mayam na ko haibdi sometimes anouba mi nga thengnabse even akoi gi mafom na thengnabse I don't introduce myself I introduce ngo tawde ba hanbada so over smart me khara lakpase moina digital marketing gi maramdaga ahamada hairakpase ai sum tathoe moina haise kai sum yengthoe so then I realize man tawi poche pura copy da koi copy paste ne amadagi lawga practical yaudabida du idea kya am share torkani yan tai ko aduna never follow all these things never follow aina noida haiduse aina mayam da haiduse nasagi namta work tawuda poche karino understand our market se understand our concept lo so let's focus on this because important the lake pay attention imagine tawse hojik akoi yamna business hoboi matang yam ngangnare hojik business hobagi yam ngangnare ai fat yam tae business hoboi damukta ko let's not talk about this let's not repeat about this singing asi repeat tawroi je let's talk about growth ngasi growth ki wari chanje hojik lai ba position jida if I know business se hogdoi maybe a clothing brand hogdoi maybe a keno hogdoi cosmetics brand hogdoi maybe a drop shipping hogdoi maybe a she hogdoi maybe a she hogdoi anything you have started let's focus on this okay now everybody wants growth pami sales pami this is the hardest part okay so kamai solve tawjige si pot se haje the money spent tawdabit without spending money how can we generate some sales how can we generate some popularity how can we generate some awareness sales doesn't matter the sales gi wakan ju khalugino first aigi brain gi awareness se popularity se mayamda yohunbada mayamda kamaina hana yohunji gi have this is the first thing we should focus on okay everyone each and every one of you if I were you aigi the way first and foremost akoina focus to gudab se aigi brain je hoji ai product kyam laitage tokro to se wari ma haya je aigi product thambam je thibra phajabra aigi product se hoji mina swai tongnari swai yambra yamdabra du su loi kau thoje let's say I have only 10 product I want 10 product khak lai 10 product but I am starting I horeine sigi 10 product sidagi I am transforming I sidagi business horeine it's more than possible 10 product tagi hawdoktune no I was 10 product se kamai tawdunu ke 10 product sidi yamde just forget about all this thing 10 product is sidai jeng 10 product na wakhan 10 product na millionaire oini ka da khan nganu ko haji starting point amane aditya mute interview so 10 product whatever your brand let's get started
Nangon uzik pa chala itre, but 10 product dilay. What are you going to do? What are you going to do? And discourage hoy dabida. Sige post na kabay na evolve to kung sige. Can somebody explain it to me? Antang. Ko kwang mami amtang please. Let's discuss. Come on. Come on. Let's discuss. Karon ta dahil is this the businessman? Is this the businesswoman? Is this the future of Manipur? Is this the youth of Manipur? Huh? We can't even speak a words. Pepe, you're looking handsome. Tell me. Kamaina koi kamaina. You have only 10 product. No 10 product lai. Assume to if you have only 10 product. Kamaina sidagi Northeast manungda India manungda. How will you start doing business? Come on. Right. Sir, Handi hai product kanu. sales tawna hona investment amta thadar hai ro sir. Investment amta tawda bija. Nangon zik pashalai trebe. Investment ni tawdu neba. But you don't have money. Nangon zik pashalai trebe. But nang howdi nangon zik darka lai reba. So nangon zik lai 10 products, 15 products, 20 products lai reba. From where? How will you start these things? Kaya jumdi howdi nang tara do nam aduna sine ayam mi na tawja sine ayam neba. Ini ngasi 10 product example pi jam ram lai kay no ha ke ba. Nang di 10 product khak lai ne. Khara amadi product chama hen lai ne, sani hen lai ne. Adu moy yon ba ngamdre namjan gri ne. Namjal laga moy depression chatla lai ne. Aduna ina 10 product focus to ne. 10 product lai re ha se la lai ne. You have only 10 products. Sigi 10 products yan how will you start evolving? Let's not sales ki was to ose. How will you start evolving and how will you get the confidence? Nang kamay confidence lakto do nang business e grow to honna ba dagi di nang business handorok na bisi tap na kamay to rok dagi have se. Kaya hekta jang yangsan buju ati. Let's come back to reality. Reality de lakse kamay to do no. Product to popularity thara game ta hona ba give away ta. Okay, give away am later. Then what else? What else? Sa atay hai da. Atay hai ni. Atay se give away da tawraga ahamba try tawbnina khara di mangani aduna aigi motadi adamaina product to gi ai popularity to khara phangawna ba gidama ai mi jinga amna free je pamna mina give away da focus to. Okay. Sir. Sir. Don't say that me lo free pa me have you don't know how to sales. That is the problem. Nang free pa ma nang free pa mam tadi you will not be you will not be here nang sila mo nang. Nang lem ko to. Free pa mam tadi nang sila mo dro. The only problem is you don't know how to sales. You don't know how to make sales, you don't know how to do sales. Okay? Ay laki do nung sibaro. Sa aingona product ta le hai taragadi quite first aina understand do je karma product ni na demand oi habjima se ba kan kusirani matanga creator marketer seasonani creator jingza third number 2 na mu affiliate program hapani hapa kanda sigi number 4 da na mu give away tawni sa sigi mari jangan sa. Okay. Rahul. Sir, I give you sir. I product tara le khalo do. Shamda thada da first to go da I friend circle the like WhatsApp status wero. And the minor hana I friend circle give about chitana sales to no the minor to. Okay. Sir. Atopadi. Sir, Come on.
Sir, ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇꯗꯤ ꯂꯩꯔꯤꯕ ꯄ꯭ꯔꯗꯛ ꯇꯔꯥꯁꯦ ꯁꯤꯒꯤꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯀꯟꯇꯦꯟ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔ ꯃꯇꯨꯡꯗ ꯄ꯭ꯔꯗꯛꯁꯤꯕꯨ ꯄꯥꯝꯒꯗꯕ ꯃꯤꯁꯤꯡꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯥꯝꯕꯁꯤꯡꯗꯨꯅ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯖꯔꯛꯑꯅꯤ ꯑꯗꯨ ꯀꯟꯇꯦꯟꯁꯦ ꯁꯦꯝꯃꯒ ꯑꯗꯨꯝ ꯄꯪꯊꯥꯗ ꯊꯥꯒꯠꯈ꯭ꯔꯅꯤ ꯁꯥꯔ ꯑꯩꯒꯤ ꯑꯣꯏꯅꯗꯤ Arjun. ꯑꯩꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕꯗ ꯐꯣꯂꯣꯋꯔ ꯈꯔ ꯌꯥꯝꯕ ꯂꯩꯅ ꯑꯗꯨꯗ ꯑꯃ ꯒꯤꯐ ꯇꯧꯊꯣꯛꯑꯒ ꯃꯣꯏꯗ ꯑꯗꯨꯃꯥꯏꯅ ꯄꯤꯔꯒ ꯀꯩꯅꯣ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯕ ꯀ꯭ꯔꯤꯌꯦꯠ ꯇꯧꯍꯟꯕ ꯑꯇꯣꯞꯄꯗꯤ ꯑꯩꯁꯨ ꯇ꯭ꯔꯥꯟꯁ ꯇꯧꯖꯒꯦ ꯇꯧꯔꯛꯑꯦ ꯁꯥꯔ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯐ꯭ꯔꯦꯟꯈꯩꯒ ꯋꯥꯆꯞ ꯀꯩꯀꯥ ꯁꯤꯌꯥꯔ ꯇꯧꯔꯒ ꯑꯩꯅ ꯃꯣꯏꯗ ꯍꯥꯏꯖꯩ ꯁꯥꯔ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯤꯅ ꯅꯣꯏꯗ ꯀꯔꯤꯒꯨꯝꯕ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯣꯏꯗ ꯀꯥꯟꯅꯔꯣꯏ ꯈꯜꯂꯒꯗꯤ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯇꯣꯞꯄꯗꯤ Sure, ꯑꯩ ꯃꯣꯏ ꯁꯥꯔ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕꯗ ꯇ꯭ꯔꯁ ꯂꯩꯅꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯍꯥꯟꯅ ꯐꯖꯅ ꯄꯦꯖ ꯑꯃ ꯍꯥꯡꯇꯣꯛꯑꯅꯤ ꯑꯗꯨꯒ ꯐꯖꯅ ꯃꯦꯟꯕꯤꯔꯅꯤ ꯐꯖꯅ ꯍꯥꯏꯗꯤ ꯁ꯭ꯇꯣꯔꯤ ꯊꯝꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯕꯥꯏꯑꯣꯒ ꯐꯖꯍꯟꯗꯅ ꯇ꯭ꯔꯁ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯃꯦꯜꯂꯅꯤ ꯁꯦꯀꯦꯟꯗ ꯑꯣꯔꯒꯥꯅꯤꯛ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯛꯑꯅꯤ ꯁꯥꯔ ꯀꯟꯇꯦꯟꯒ ꯂꯣꯏꯅꯅ ꯑꯗꯨꯒ ꯊꯥꯔꯠꯇꯅ ꯒꯤꯞ ꯑꯋꯦ ꯑꯃ ꯁꯤꯟꯗꯣꯛꯑꯅꯤ ꯁꯥꯔ ꯑꯗꯨꯒ ꯐꯣꯔꯠꯇꯅ ꯀꯟꯇꯦꯟ ꯂꯩꯕꯁꯤꯡꯁꯦ ꯀꯟꯇꯦꯟ ꯀ꯭रिꯌꯦꯇꯔ ꯂꯩꯁꯤꯡꯁꯦ ꯐꯣꯂꯣꯋꯔ ꯈꯔ ꯌꯥꯝꯕ ꯑꯩꯒꯤꯁꯤꯒ ꯆꯥꯟꯅꯒꯗꯕ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯦ ꯍꯦꯟꯅ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯒꯨꯝꯕ ꯑꯣꯏꯕ ꯚꯤꯗꯤꯑꯣꯒꯨꯝꯕ ꯍꯥꯏꯗꯤ ꯄ꯭ꯔꯗꯛꯀꯤ ꯃꯈꯥꯕꯨꯗꯤ ꯄꯣꯜꯂꯤ ꯁꯥꯔ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯈꯟꯇꯣꯛꯑꯒ ꯌꯦꯟꯊꯣꯛꯑꯅꯤ 5-6ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯁꯥꯔ ꯑꯩꯒꯤ ꯑꯣꯏꯅꯗꯤ Okay. Mayushmaga Simagadi. Try to win. ꯁꯥꯔ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗ ꯎꯠꯂꯒ ꯂꯣꯏꯅ ꯌꯣꯟꯒꯅꯤ ꯌꯣꯟꯁꯨ ꯑꯗꯨꯝ ꯌꯣꯜꯂꯤ ꯍꯧꯖꯤꯛ ꯈꯪꯅ ꯆꯥꯟꯅꯕꯉꯩꯅ ꯑꯗꯨꯝ ꯂꯩꯔꯤꯑꯕ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡꯗꯣ ꯅꯣꯏ ꯁꯨꯃꯥꯏꯅ ꯇꯧ ꯑꯩ ꯑꯗꯨꯗꯤ ꯏꯀꯥꯏꯕ ꯌꯥꯗꯦ ꯑꯩ ꯏꯀꯥꯏꯗꯦ ꯑꯗꯨꯝ ꯎꯠꯁꯜꯂꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕꯒꯤꯗꯨꯕꯨ ꯀꯩꯅꯣ ꯇꯧꯈ꯭ꯔꯗꯤꯅ Okay. I reply pirage ko siya. Sir, I have Haro. ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯁꯥꯔ ꯑꯍꯥꯟꯕꯗ ꯃꯦꯛꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕ ꯈꯔ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯄꯦꯖꯇꯣ ꯐꯖꯅ ꯁꯦꯝꯃꯅꯤꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯂꯩꯔꯤꯗꯣ ꯄ꯭ꯔꯗꯛ 10 ꯈꯛꯇꯪꯅꯤꯗꯅ ꯑꯗꯣ 10 ꯈꯛꯇꯨꯗ ꯍꯟꯖꯟ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯀꯣꯕꯤꯁꯦ ꯀꯣꯕꯤ ꯃꯅꯥꯁꯦ ꯏꯔꯣꯟꯕꯁꯨ ꯆꯥꯕ ꯌꯥꯏ ꯀꯥꯡꯉꯧꯁꯨ ꯆꯥꯕ ꯌꯥꯏ ꯀꯥꯡꯁꯣꯏꯁꯨ ꯆꯥꯕ ꯌꯥꯏ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯄꯥꯝꯒꯗꯕ ꯃꯑꯣꯡꯗ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯀꯟꯇꯦꯟꯁꯦ ꯁꯦꯝꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝꯍꯟꯕ ꯃꯥꯜꯍꯟꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯗꯛꯁꯦ ꯃꯌꯥꯝ ꯂꯩꯕꯁꯨ ꯃꯥꯜꯍꯟꯕ ꯑꯗꯨꯗꯨꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯦ ꯂꯣꯏꯅꯃꯛ ꯌꯥꯅꯤꯡꯉꯦ everyone ꯑꯩ ꯂꯣꯏ appreciate ꯇꯧꯋꯦ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ answerꯁꯤꯡꯗꯣ ꯂꯣꯏꯅꯃꯛꯇꯩꯀꯣ ꯁꯤꯗꯩꯁꯦ best ꯍꯥꯏꯕ answer ꯂꯩꯇꯦ but I was pretty impressed by ꯅꯨꯡꯁꯤꯕꯅ ꯄꯤꯔꯛꯄ answerꯗꯨꯒ ꯃꯦꯛꯅ ꯄꯤꯔꯛꯄ answerꯗꯨ that means ꯃꯌꯨꯁꯃꯥꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯁꯨ ꯀꯣ ꯁꯣꯏ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯃꯥꯒꯤ ꯀꯩꯅꯣꯗꯨꯁꯨ answerꯗꯣ ꯂꯥꯜꯂꯦ ꯍꯥꯏꯕꯗ ꯂꯣꯏ ꯆꯨꯝꯃꯤꯀꯣ ꯔꯥꯍꯨꯜꯒꯤ answerꯁꯨ ꯂꯥꯜꯂꯦ ꯍꯥꯏꯕꯗ ꯆꯨꯝꯃꯦꯕ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯦꯕ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯪꯉꯛꯀꯦꯕ ꯍꯧꯖꯤꯛ ꯑꯗꯨꯗꯨꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦꯕ ꯉꯁꯤ ꯑꯩꯅ ꯂꯥꯛꯇꯣꯏꯁꯦ ꯅꯣꯏꯅ ꯍꯧꯖꯤꯛ ꯅꯣꯏ ꯈꯪꯅ ꯆꯥꯟꯅꯕꯗ ꯌꯣꯜꯂꯦ ꯍꯥꯏꯗꯨꯗꯤ ꯈꯪꯅ ꯆꯥꯟꯅꯕꯗ ꯌꯣꯜꯂꯤꯅꯦ but are you growing khangna chanabda yonba pochdi you are not growing aigi point se you are not growing you are just selling khangna chanaba mi man laigi ba du ai ai ba ai support to ba that means you are doing the sales you are making the sales the point se kenyo haji are you growing haimne no you are not adu tadi growth la aje growth ne be laktu je konna basine be laktu je growth na pass ne laktu je mayam se focus to is the rocket science like technical adu da loi tokro technical jo side thammo everything ngatang side loi thamase nang na haitaba computer phone sina ba technical ai sarai ko ngawe singa keep it aside everything loi namak side thamase 100% work to 100% result lakadaba let's focus on that part everyone can do this any one of you nupi oigera nupa oigera hanubo oigera ahan oigera angang oigera nupi oigera nupa oigera everyone you can do this just by sitting at home okay ai nan jo haigre howjiki generation je kai gi generation creator gi generation okay this is the generation of a creator
ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯤ ꯈꯔꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯕ ꯃꯤꯉꯣꯟꯗ sometimes ꯑꯩ ꯑꯃꯨꯛ ꯇꯦꯟꯁꯜꯂꯛꯀꯦꯕ ꯅꯪꯒꯤ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯟꯁ ꯈꯪꯉꯦ ꯐꯔꯦꯕ ꯕꯠ ꯅꯪꯒꯤ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯟꯁꯁꯦ ꯅꯪꯅ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯇꯥꯔꯒꯦꯠ ꯇꯧꯔꯦꯕ ꯑꯦꯛꯖꯥꯝꯄꯜꯅꯦ ꯁꯤꯗꯤ ꯑꯩ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦꯀꯣ ꯕꯠ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯦ ꯀꯩꯅꯣꯝ ꯁꯦꯡꯗꯣꯛꯑꯝꯒꯦ ꯃꯌꯥꯝ ꯅꯣꯏꯅ ꯂꯥꯟꯅ ꯇꯧꯒꯗꯕ ꯄꯣꯠ ꯑꯃ ꯑꯩ ꯍꯥꯏꯔꯛꯀꯦ ꯇꯧꯒꯅꯨ ꯃꯤ ꯌꯥꯝ ꯇꯧꯋꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯤ ꯌꯥꯝ ꯇꯧꯕ ꯄꯣꯠꯁꯦ ꯁꯤ ꯂꯥꯟꯕ ꯄꯣꯠꯁꯦ ꯑꯩꯅ ꯃꯣꯏꯗ ꯆꯨꯝꯊꯣꯛꯄꯤꯒꯦꯕ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯦ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯅꯪꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯒꯦꯗ ꯑꯩꯒꯤ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯟꯁꯁꯦ ꯀꯅꯥꯅꯣ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯦ ꯂꯩꯅꯗꯣꯏꯕ ꯃꯤꯁꯦ ꯀꯅꯥꯅꯣ ꯃꯅꯤꯄꯨꯔ ꯃꯅꯨꯡꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔ ꯊꯤꯒꯠꯂꯛꯑꯦ ꯗꯦꯟ ꯑꯩꯒꯤ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔꯁꯤꯡ ꯀ꯭रिꯌꯦꯇꯔꯁꯦ ꯑꯩꯒꯤ ꯀ꯭रिꯌꯦꯇꯔꯁꯦ ꯀꯅꯥꯅꯣ ꯃꯅꯤꯄꯨꯔꯁꯤꯗ ꯍꯥꯏꯔꯦꯕ ꯑꯃꯨꯛ ꯊꯤꯒꯠꯂꯛꯑꯦꯕ ꯀꯣ ꯄꯤꯛꯈ꯭ꯔꯕ ꯂꯝꯗꯝꯁꯤꯗ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀ꯭रिꯌꯦꯇꯔꯁꯦ ꯅꯤꯁ ꯌꯥꯝꯅ ꯈꯥꯏꯗꯕ ꯀ꯭रिꯌꯦꯇꯔ ꯉꯥꯛꯇꯅꯦꯕ ꯅꯤꯁ ꯌꯥꯝꯅ ꯈꯥꯏꯗꯕꯅꯦꯕ ꯅꯤꯁ ꯈꯥꯏꯗꯕ ꯍꯥꯏ ꯇꯥꯔꯗꯤ ꯑꯃꯨꯛ ꯆꯥꯛ ꯆꯥꯁꯟꯕ ꯑꯃꯨꯛ ꯀꯣꯏꯕ ꯆꯠꯁꯟꯕ ꯑꯃꯨꯛ ꯄꯥꯔꯇꯤ ꯇꯧꯁꯟꯕ ꯑꯃꯨꯛ lot of content different type of contents variation they are putting a lot of variation contents variety of contents ne moina put up toise so adudu put up tawrakana they are gaining audience makhal makhal moi gain tawrine India manung do itadi nang na hojik India manung da nang na stick tawraga one place da nang na suppose only you talking about candle gi fragrance ki maram da ngamom da still you are going to have 200k followers faw lai ni banang because kaino India di billions of people ne lai population je adu itadi India gi population is the candle pamba mu segment ama dum khaido ki yani yam line but Manipur da di kya no lai je 30 lakhs da hojik pixel abane pixel ai du nang mu thugai rong khaido sum khaido lai tar di nang gi audience na dum confuse tam ne okay any creator am pallo nang na moi creator do matam da hoi moi do hoi yam kaina stage da nong da 200 adu nang ekta stage hekta chana da pote changu na nangi mind ama su dum lai jaram gani ba si gi posi si mi da pi da dum phani da kai khan ba khara dum lai jaram gani o si mi da pi di pharoi da khan simple way hello yam nang audience sum khaido ki tar sum tang sum thugai ki tar nang la sa ko ngawr ni ba kana do music pi du kana do music advertise to on du ja nang ngawr ni let's not do these things okay let's not do this nangi business service business tate ai ngasi service business ki maram dan te ko ngasi haije service business tate nang tawri service business oita di fare nangi business se website designing business ne hire se adu tadi nang target audience khayo it's okay you have to have target audience hojik chu nangi target audience lai but yamna khaidu wa nangi e-commerce su nangi target audience lai but that doesn't mean that nangi ekta pithau ham te loi khangjalu go service business to bu kangbu su ngasi haije nangi hen customer da khang nam nangi client da handle to ko nungai nam ne muna tawba service business lakpa matam da di nang website designing do aina hoji nangonda aina hoji keno da hire service business se keno B2B business ne what is service based business B2B business ne business to business ne business se have the business aina hoji business provide tawraga business owner suppose silence se business owner ne my clothing brand ne adu tadi aina monda ai website designing se pi do ne okay but Silas ki customer do na di Silas ki fruit lai riba customer do na egi website lai roe they are not going to buy because they don't need this okay adu itadi you must have adu itadi na target to mutam target to ken kai lai tim but aina haju adu gi pixel me do tamaka already PL lai riba jaga ne Manipur se se pixel ka no nang na create to du je nangi product to gi matung ni awareness create to ka da bane ba adu matung de min laina akan o ai gi product se analytics la kani ba analytics te kaino female na yam na yenge female na yam na lai ai gi product se analytics side data ka tagi wasun teba real data do hayeng aigi product se ayam na female ne yam pame or male ne yam pame hai tardi adugi matung ina target to dui matung na sindor alu du su yam na specific one ga target to ba di yan tari ko hai di ina na Facebook marketing ta khib do e-commerce hire kanda luxury stuff buyer kan khaidor ko do luxury shopper kan adu khaidor ise adugi pot se Manipur do su ekta work to ni have like tip sima khangjalo adu just basic ne ba du poto haibadi divide to kana all over India da population yam ka du khaido kudo kanare eba Manipur da du yam na khaido nang na khaido kuma tam da pixel kani audience sum pixel kani that is going to be hard for you first nang hoji kem khangdri mi nang gi product se kana pa mi no karamba audience nang kem khangdri ne ba adu nang na kokto ek thugai ga no nang gi kokto ek frustration le hen ga no as kai no moi no audience haije ai computer ka adu hoi computer khang ga dam ne adu Manipur nang computer yam lai roi kai no Manipur si already business owner yam lai ti India manung do itali nang computer yam ni ba India manung do itali suppose silence na magi maitra se puthor ko maitra ga computer do ji ga to do ji fuak
ProSarts adagidi yam leibne Atflex haibra adagidi lot of brand are out there. So Silas ki competition yam eba simana magi clothing angang baby clothing je puthok na mana compete to dusi kanu Manipur di mana compete to dusi yam de online da su so Manipur di yam na khaito ko darka ta driba mapan am da lak manum di man to du men acho brand giant brand mem lege sing je compete to du ni ko adum da macha mung lei ni moi sing je compete to du ni ru tardi aina haije me am da ina haini je Manipur da tawge hayade Manipur da yamna piktha bayo kan kan Manipur da paisa yam tang manti Manipur da hekta nang adu piktha raga du main tawgi no du ne nang frustration la kani ko hadi adagi di marketing to bibida you know I know ji hajo je me am na misunderstood am tawbam lai si ji mai semdo onge me am da e-commerce product ta nangi sak ullaga e-commerce ki nang na explain tawraga nangi product tu imram da explain tawraga mingon da yun yam nati first and foremost aina hai to je story build up tawbam lai ekenom hai ke sak hai matam da ekenom hai ke mine confuse tana ekenom hai ke Hojik Manipur da kainom leiba Manipur da train ama lei riba hojik Manipur da ina sum urak pada ina content am theng nei business book how driba mi sing na internet business ki maram da wangang em ko so adu poto sai thang bro aino ji hai to je nang na hojik silence na hojik mai gym clothing how do e gym clothing how do ma na hojik hai je sine nang na hojik silence na advertise to re mayam gym wears is sumaina pretty sumaina kitang nappagadi phajabne sumaina pocket se kitang sumaina palo logo jo som da hadi phajabne adu lining tardi ai contact number picture ngi si contact number je form foreign contact to biro ai website je visit to biro hai tardi what is this nonsense this is totally nonsense ne ai na ju je this sigi pot chat kano si pot se personal brand se mo but this doesn't relate si relate sum to de e-commerce ha je kano I want the product Amazon nang Jeff Bezos no je wangang Jeff Bezos na this product is better this product is better this product is better have na ko sumutam lai ruiyeng Jeff Bezos hu na mo isuno what matter is nang lai dui product si nang na product to kamaina udlai ge kamaina uba matam nang gi product si quality material do kamain lai ri ge lap ne yeng da nak ne yeng da mine kamain le ge mine kari hai ge review you only care about that product because nang paisa pay to lai du ne the product adu nang no ji yeng product tu gi Amazon na changa nang review fan paran ha logo kamai ha yeng ani Fije phabra phataba zoom torong yengani size mu fit oibra oide anxiety mu wangani nang ji ha size size mu chana ga chana roidra heng yora kan hangdu kan puko ko pamadi haibo khan gumba su mam khalani nang dum because I ju customer am ne so I have thought about this same most of the time ina haidu ko adu tadi no ju khalam du ne sigi pot adu tadi ina haidu ji sine yam simple lo hello simple lo hello noi podium da noi gi pot se packaging nice packaging That's the first thing. Nice packaging. Okay. Then, nang na to way mo ta ina haidu siya. Small creator ina haidu small creator sinazim. Small creator. Okay. Small creator kamain thini. Can somebody tell me? Small creator kamain thini po. Amu ngau dini siya. But sir, lo mang yare but ay kamain na small creator ka kamain connect to dilo. How? Karam tayo biro. Come on. Kamain thi dino. अरे यार कुमन ngam ba try karo bhai nang ju experience ni adagi di experience like ma'am saying how can we connect with those small creators out there because nang hojik business growth of the yadra matam ne you need to grow now in notice nang growth of the yadra ne ba you have only one option either you grow or you go home kamaina growth of do you know how can we grow how can we connect with them Sir, are you what today? Similar to money have related. I was more the notice in the agi. She related over. Can hashtag Instagram hashtag tagi. okay atopadi challenge sport yo nindrabo ha mga sana pot yo nindrabo Running is alvas pot yo ningbra yo ningdabra Yun sir. Yuning andi try to kamai to thini Instagram pai do Instagram da kai yengi haro Reels. Instagram da kai yengi haro kai da yamba like to haro
ꯑꯩꯔꯣ ꯁꯥꯔ ꯎꯝ ꯑꯩꯁꯦ ꯑꯅꯣꯛꯄꯒꯤ ꯁꯥꯔ ꯐꯅꯤꯒꯨꯝꯕꯁꯤ ꯑꯣꯀꯦ ꯑꯇꯣꯞꯄꯗꯤ what else ꯑꯇꯣꯞꯄ ꯀꯩ ꯂꯔꯟ ꯇꯧꯕ ꯑꯗꯒꯤ ꯀꯔꯤ ꯅꯪ ꯑꯄꯥꯝꯕ ꯕ꯭ꯔꯦꯟ ꯅꯨꯡ ꯊꯦꯡꯅꯕ꯭ꯔꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯦꯡꯅꯗꯦꯗ ꯁꯥꯔ ꯊꯦꯡꯅꯗꯤꯌꯦ ꯑꯥ what is this what is this ꯊꯦꯡꯅꯗꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯊꯦꯡꯅꯗꯦ ꯍꯥꯏꯁꯦ ꯑꯗꯨꯗꯨꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯀꯗꯣꯏꯁꯦ ꯑꯗꯨꯗꯨꯅꯦ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯇꯣꯏꯁꯦ ꯍꯣꯏ ꯁꯥꯔ ꯍꯦꯁꯇꯦꯛ ꯍꯥꯏꯁꯦ ꯀꯩꯅꯣ ꯉꯁꯥꯏ ꯈꯨꯃꯟ ꯉꯥꯡꯕꯅ ꯍꯦꯁꯇꯦꯛ ꯍꯥꯏꯒꯤꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯈꯪꯗ꯭ꯔꯗꯤ ꯁꯥꯔ ꯍꯪꯉꯨ ꯈꯪꯗ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯍꯪꯉꯨ ꯅꯪ ꯉꯁꯥꯏ ꯍꯥꯏꯕꯗ ꯃꯤ ꯂꯣꯏ ꯇꯥꯔꯝꯒꯅꯤ ꯍꯦꯁꯇꯦꯛ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯛꯑꯣ ꯑꯩ ꯍꯥꯏꯔꯛꯀꯦ ꯈꯪꯗꯦꯗ ꯑꯩ ꯀꯩꯅꯣꯝ ꯎꯠꯂꯛꯀꯦꯀꯣ ꯍꯧꯖꯤꯛ ꯀ꯭ꯔꯤꯌꯦꯇꯔꯗ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯁꯦ ꯌꯦꯡꯉꯁꯦ ꯍꯧꯖꯤꯛ let's say ꯑꯩ share ꯇꯧꯔꯛꯀꯦꯀꯣ wait just give me a second grow ꯇꯧꯁꯦ ꯍꯥꯏꯇꯥꯔꯗꯤ please focus okay so ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯔꯦꯕ ꯑꯩ ꯀ꯭ꯔꯤꯌꯦꯇꯔ ꯊꯤꯗꯣꯏꯅꯦꯕ ꯍꯧꯖꯤꯛ okay ꯁꯤꯗꯩꯁꯦ ꯍꯧꯖꯤꯛ ꯍꯥꯏꯔꯁꯦꯕ hashtag baby clothing okay let's see or hashtag kainom thiyase hashtag northeast india si content mayam jung post mayam jung pai gaina leise ko si khara yeng tam thigalak tam ne hujik thigalak and example da hayaje just an example aise polam thingnare hayaje red fm si long thingnare hay just example leina pije ko my content ai yenge my music small creator ne ai mayam thile ding amroi baduna ne music te lei ko so interaction yeng ani bo magi interact my followers music si 3147 to 10k lei reba 10k lei kan ma views kya fange je yeng ani comment kyam lai interaction kyam lai ade ma kana follow to my content je kyam lai ai yeng ani then ai to duje kai no kai first ta ai message is tharoi ko ai hoji mon da hai du se hi haga nangi product maram da type tarone I am nangi page tagi nangi official page tagi ko can you do you collaborate hare can you do you collaborate tak tharan matam ma soina small creator di ma message soina hane yes harani ba okay so what type of collaboration do you do and what type of collaboration you do barter collaboration paid collaboration nang hangani ko then see we would like to send some gift for you aina nangi da gift khara thak pa pame kai da send toroge we would like to have some we would like to have barter collaboration first and barter collaboration haita de ina na haigi du nong da mayam da barter collaboration means nangi product to exchange tawraga paisa pi dabida product promote to kanba okay adu hoiba tarka tai small creator da paisa lai ko achobu da paisa laite big creator da paisa laite small creator da paisa laiben sima khangjan biyo ma why me hack aina anju hacker small creators in hena relatable hoibene okay aduna aina zik 10 product lai hai tar de aina zik to du kai nom da ai zik khangalani ba ai khange ba 10 production ai pisa pa han bu sunga ya de zik khange 10 production ai zik 10 product sell to ai product ano bu khut pu ya de zik khange but if sigi pochina aina smart move to ho tar di money paisal ani kamaina smart move sei hairake si kok se thado 10 product sida aigi target se kaino 10 product sida high target 10 product sida sei se aigi follower yam khala hoba du requirement yam khala hoba inquiries yam khala hoba haibani aigi hojiki target se inquiries yam si pot se yon bana te 10 product se yolai pisa pai sung bai bai roi 10 product se yolaga wan pai din
but 10 product sida tawraga aigi inquiries yam khalawba aigi follower yam khalakpa aduga mi singna popularity sigi poche khangwa adu tadi next time aina product launch tawrpa matamda they will buy more products, they will have inquiries, damn sure. She first foremost she marketing je koi hana each and every one of us creators singa koi connect to buse yam thine important oiba part ni gen tare ko si ai ngai je sei je paisa amata laite but ai mundo jik laire likanu ko sidai li adi yaro so ai product jong pithu ra kai do pithu tun I have given so many products product kya amne pithu kai no pi da ba ya da because pi do kai gino ai nana smaina khan ta di yadre ai ne ngasi mo na lising ahum bi product pithu ga ai lising ahum mangani khaladi that's adu di dang business mindset na tip ai ne ngasi mo na lising ahum bi product pithu je very soon magi lising ahum je lising kuntra on duni have je khalu yan tai ko because nangi product to audience like nang product to koina pami je kaino audience ne pami audience like na product kai de yon duri no lu da audience kai de product na simple ne ba hauji nang kem like tre kem hai tre kem khalu gino barter collaboration to rose barter collaboration to rose type to budi haidina se manga sana ai hire ge ba na hauji nangi rice brand je hogre okay na hauji go ngau gunu nangi rice brand ai gi business ta bai ni ko ai gi business adu noi na sa business to ke log jo bai na haidu ko ai gi business to tare ai gi nam hai ke noi da aina 100% pi de hem te loi pi adu charsu ai gi business ki dam ta aina khanbo wakhan du ko noi na noi gi business ki dam ta khanbo wakhan du dum khena rak tam ne ai jo ai gi business to da ain to go da mam du khali ne same thing aina adu du ne bina hai ri aina kai gumba rice to chalai ram tar di aina ji to du shi kai do ne ta manga san ai kem to wei ai hai ke nang di rice everyday produce to wi ne ai hujing mangwa tong bai kem khan gi roi bai hoi minus at padia deko ai no jikto duji kaino ai popularity sem dokto bia di bai gi brand jigi aduna Amazon da yun tar so ama da yun tar so du yun tar so ai first pami je mina ai gi brand je masa khangna bse khatang masa khangna bse darka tai yam kai na khangna drasu ahan bai yun lakna bai damakta khar khangna de hor ka du ne aduna ai no jikto duji kaino ha ga di ai di hujik suppose hire je ba hogi blogging to wi ba kangbu adagi di family gi blog to ri ba adagi di food bloggers ma'am sing shi ma'am sing da ino ji moi contact to ni moi mang ga profile se ma matung da den ino ji to du se moi da ai noi da ai gi brand gi rice nang thajar ke si jem tang ma'am na si da char ga hawbri yeng biu ga ha ga moi gi peno da moi gi food blog te advertise to hala ni dagi yeng hala ni dagi gi connection da Instagram da nang chop to content thadar ani matang content nang na guide to moi ga wari sana yare content da nang na ha yare ko sumaina content sumaina na bio ai gi brand sumaina tang shoot to bio yar ga di hai position na guide to bi ai okay ai dia duhan to ni ai atop da thada drikan adu ai gi first thing ai cheng ai rice packet se khara yam na moi da pack to moi mem da khara thadu kani si kai gi no nam da adu gi message am pihan gani na message se kai pihan gani nam da si ja khoi gi north east to on made oiba local made oiba product ni have a post si gi message ai pihan lakani gian jai go mangal sana ai ja manga sana na hujik ken khangi roiba khangi roje nangi product se kana na pami ke doi nang adu yam season mai darka ta de season limitation tham gano cheng haiba posi cha haiba posi mi loi chari ngata ni chari ngata ni nang hujik hai ngam break no hai gini nang hujik kenu hairo ne company ani hairo cheng company ani hairo India gi nang na khangjau India Gate haiba amane adagi khoi India da top chali je dagi basmati gi oina tongana am chi lei nang kamaina hai ngam duino chap mana ba cheng nang kamaina nang na hai no hai ai ju ngai ai ju kamaina hai ju India Gate ka basmati chap mana ba cheng ani mang chi chap mana ba pi de hai se example le brand ni ne India Gate ka basmati ge se nang 100% ya ga dra ba India Gate nen phai ye ya ga dra example le ba hai je basmati ne India Gate te hena phai ye na 100% ya ga dra ya 100% suga ya roi ba ai nong hai ba mangal rice ne na phai hai kana ya do ya roi ba du basmati je India Gate mangal rice ne phai ye ya roi ba ya de ko seng na ha ga di sidi mind ne ba mind da le jam ne hui India Gate lai ta di India Gate sin na phai ha je hui khanjar chat point ba seng na ha ga di
ꯆꯦꯡꯗꯤ ꯆꯦꯡꯅꯦꯕ ꯍꯥꯏꯕꯗꯤ ꯃꯍꯥꯎꯗꯣ ꯈꯤꯇꯪ ꯈꯤꯇꯪ ꯈꯦꯠꯅꯔꯝꯕ ꯑꯃ ꯈꯦꯠꯅꯔꯝꯕ ꯑꯗꯨ ꯇꯧꯔꯝꯕ ꯁꯤꯝꯄꯜ ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯦꯟ ꯄꯣꯄꯨꯂꯔ ꯀꯩꯅꯣ ꯃꯤꯅ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪ ꯅꯁꯥꯅ ꯈꯜꯂꯣ ꯏꯟꯗꯤꯌꯥ ꯒꯦꯠꯇꯣ ꯂꯩꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯇꯥꯔꯗꯤ ꯏꯟꯗꯤꯌꯥ ꯒꯦꯠꯀꯤ ꯄꯣꯄꯨꯂꯔꯤꯇꯤ ꯋꯥꯡꯕꯩꯅꯦꯕ ꯏꯟꯗꯤꯌꯥ ꯒꯦꯠꯇꯣ ꯃꯤꯅ ꯍꯦꯟꯅ ꯀꯟꯖꯨꯝ ꯇꯧꯕꯩꯅꯦꯕ ꯃꯤꯅ ꯍꯦꯟꯅ ꯂꯩꯕꯒꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯝꯄꯦꯌꯔ ꯑꯃ ꯇꯧꯔꯁꯦꯕ ꯑꯩꯒꯤ ꯕꯤꯁꯇꯥꯏꯂꯥꯗꯣ ꯍꯧꯖꯤꯛ ꯂꯥꯛꯑꯁꯦꯕ ꯍꯧꯖꯤꯛ ꯕꯤꯁꯇꯥꯏꯂꯥꯁꯦ ꯌꯥꯝ ꯅꯧꯔꯤꯕ ꯑꯩꯒꯤ ꯏꯁꯥꯒꯤ ꯕ꯭ꯔꯦꯟꯗ ꯄꯤꯔꯛꯀꯦ ꯀꯩꯅꯣ ꯅꯣꯏꯗ ꯔꯤꯂꯦꯠ ꯇꯧꯅꯕ ꯄꯉꯥꯡ ꯉꯥꯡꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯈꯪꯖꯜꯂꯨ ꯕꯤꯁꯇꯥꯏꯂꯥꯒ ꯍꯧꯖꯤꯛ ꯐ꯭ꯔꯦꯝ ꯕꯖꯥꯔꯒ ꯀꯝꯄꯤꯠ ꯇꯧꯔꯦꯕ ꯐ꯭ꯔꯦꯝ ꯕꯖꯥꯔꯁꯦ ꯍꯧꯖꯤꯛ exist ꯇꯧꯔ ꯂꯩꯔꯕꯅꯦ ꯃꯥꯔꯀꯦꯠ ꯑꯣꯀꯦ even though ꯑꯩꯅ ꯍꯧꯖꯤꯛ ꯃꯣꯏꯗꯒꯤ ꯍꯦꯟꯅ ꯄ꯭ꯔꯗꯛ ꯐꯕ ꯄꯨꯊꯣꯛꯑꯦꯅ ꯀ꯭ꯂꯦꯝ ꯇꯧ ꯇꯥꯔꯁꯨ still people will prefer to buy from frame bazaar ꯍꯧꯖꯤꯛꯁꯨ ꯃꯣꯏ frame bazaarꯗꯒꯤ ꯑꯗꯨꯝ ꯂꯩꯒꯤꯅꯦꯕ ꯀꯩꯒꯤꯅꯣ ꯁꯤ ꯄꯣꯠꯁꯦ ꯍꯥꯏꯕ ꯃꯇꯝꯗ because ꯑꯩꯒꯤ ꯄꯣꯄꯨꯂꯔꯤꯇꯤ ꯌꯧꯗ꯭ꯔꯤ ꯑꯩꯒꯤ ꯇ꯭ꯔꯁꯇꯣ ꯑꯗꯨꯐꯥꯎ ꯕꯤꯜ ꯇꯧꯗ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎ ꯍꯧꯖꯤꯛ ꯑꯦꯃꯥꯖꯣꯟꯒ ꯆꯞ ꯃꯥꯟꯅꯕ ꯄꯣꯠ ꯑꯃ ꯊꯣꯛꯂꯛꯑꯦꯕ माजु सेम अमेजन साइड स्वाइन तौरेब अमेजन डिलीवरी तौसीदेन थूबी खोपी तौरे हाय but still for some months for some years people are going to buy from amazon dagi dum leigini ahamba dum tapna shift torokadoine tapna kamai shift torokuna popularity hingal akanda review la akanda thajaba la akanda tapna shift torokadoine yan dari goin haise adu dari mangasana nangonda ino ji hainingi ji sini popularity ji kai de gain trust se kai de gain to kadagi haibane nana hojik celebrity da pi dinona paisa ju lemde kansu kana deba ai ju ne ai haije creator mayam singa collab to tardi nangi trust local people mayam singa yengi mayam singa nangi trust level sum hengal kadin relatable oi khala kadune yan tare ko adu matam da nangna haibada nangi brand gi follower yam khale nangi enquiries la ngasi nangna takna hai personal brand sinare sineba ina haije sineba smart move haije ngasi ina hai ka duisi tawba nangna sana amtang nang phana khangbe ai khangam de be amtang si imagine taw aingon si answer pa khum piro aingon nangna mayam da pitho ga mayam da advertise to holaga nangi free barter collaboration to roga nangi brand je grow to we nangai zero le rambado 1000 followers yok chale 1000 simply 1000 khak yok da ngai ri 1000 je nangon da enquiries la message thaba hore ko but still nangi website en moine ta product lai giroi go laini COD de laini then you will get returns nangon the returns ki issue la ani completely agree to but what if I know suma haire noi me am je ai brand no the follow to re has noi me am na ai product se khar khadi like to bine noi na ingon the follow to is like to the noi follow to ro पामबै दमुक्ता इंगोंदा रिलेटेड ओइ बैदम चाना बै दमुक्ता सी प्रोडक्शन नोमा लैगे ए पामे हाबे पोसी दमुक्ता यू आर फॉलोइंग माय प्रोडक्ट माय ब्रांड पेज राइट सो आइना स्टोरी दैना थाकलेबो हाय गाइस नाउ माय प्रोडक्ट इज अवेलेबल ऑन Amazon you can order it now anytime cash on delivery adu itardi nangi product ki rate se kyam boost tograni khal क्या मॉडल आने खलो सिगुम पोचिंग जे मियोय क्या आम मणिपुर द मियोय क्या आम फोकस तोदे नॉर्थ ईस्ट जो फोकस तोदे आई हाइज एम सिंपल वे लो हबने आई हाइज दी होय प्रोडक्ट की पुथो बोय पैसा दो खर पुथो अदुदी पुथो अदुदा की गनो आई पैसा फ्रेम चत खरे प्रोडक्ट पी बद मयाम को आई दु आई केम खनबी दे कई गिनो नम दा मनी विल कम पैसा जो लाई ने बदुदी हेना लाकनी सिदे गारंटी पी गे मितु सला हाई हेना लाकनी राइट पर्सन सिना तारी हेना लाकनी right product wherever right person sinarba lakani adu tadi na haije tawro matungda nangi Amazon da hakat lakan adu matam nangi order do mi nangna aina haibam leiba aina mayam da hainingi je sineba ko sales haiba post lak matam da everything sales ni sales adi high ticket sales kadan de small sale or e-commerce ki sale or mayam na khangbi ge dabje kai khangani ham tam da secure hen ba masada thajaba post ni mayam darka lei masabu nungai jaba nang jungai nang comfort oi dam pham dei pot chung lei roi bana lei gedana chung lei roi first thing first abi sana jaw na mai hani du puthoi hani du u da cover do ise se gai ra ga khoi gi u da ithi thi lei tar di asi gi hani je chara ye mu si dana da gi horen hospital am pukat na de da gi di puk leng ko tawra di hai bo je aseng mane serious note ne ai de mi oi gi mind da lei du ne aseng mane alui tar di aina hai du pot se nang gi feel je ga customer da secure ho hello hai ne hai mai je ai gi yum da soidana yorokani deliver torokani
ꯁꯦꯒꯥꯏꯕꯁꯨ ꯂꯩꯔꯝꯃꯣꯏ ꯔꯤꯇꯔꯟ ꯂꯩꯇꯥꯔꯁꯨ 7 days ꯔꯤꯇꯔꯟꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯂꯩꯇꯦ ꯑꯗꯨꯅ ꯃꯥꯒ ꯑꯗꯨꯝ ꯑꯗꯒꯤꯗꯤ ꯀꯁꯇꯃꯔꯅ ꯅꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯍꯧꯖꯤꯛꯀꯤ ꯅꯪ ꯁ꯭ꯃꯣꯜ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯅꯤꯅ ꯀꯟꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏ ꯍꯥꯏꯕ ꯄꯣꯠꯁꯤ ꯈꯜꯂꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯌꯥꯝ ꯌꯦꯡꯉꯦꯕ ꯑꯩꯗꯤ ꯑꯦꯅꯤꯊꯤꯡ ꯍꯧꯖꯤꯛ ꯃꯤꯒꯤ ꯋꯦꯕꯁꯥꯏꯠꯇ ꯆꯪꯉ ꯌꯦꯡꯕꯁꯨ ꯑꯩ ꯃꯣꯏꯗ ꯀꯁꯇꯃꯔ ꯀꯦꯌꯔꯗ ꯐꯣꯟ ꯇꯧꯁꯜꯂꯦ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯗ꯭ꯔꯕ ꯑꯩ ꯄꯣꯠ ꯂꯩꯇ꯭ꯔꯦ ꯃꯣꯏꯗꯒꯤ ꯀꯩꯅꯣ ꯕꯤꯀꯣꯁ ꯑꯥꯏ ꯗꯣꯟ ꯇ꯭ꯔꯁ ꯗꯦꯝ ꯑꯗꯨꯅ ꯄ꯭ꯂꯤꯖ ꯏꯖꯤ ꯋꯦꯗ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯃꯉꯥ ꯁꯅꯥ ꯈꯛꯇꯒꯤ ꯋꯥꯔꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯁꯦ ꯃꯉꯥ ꯁꯅꯥꯅ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤ ꯄꯣꯠꯇꯣ ꯅꯪꯅ ꯁꯟꯗꯣꯛꯀꯦ ꯍꯥꯏꯇꯥꯔꯗꯤ ꯇꯞꯀꯅꯨ ꯁꯤ ꯃꯇꯥꯡꯗ ꯁꯤ ꯃꯇꯥꯡꯗ ꯁꯤꯒꯨꯝꯕ ꯄꯥꯡꯈꯠꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯀꯩꯅꯣ ꯅꯪꯗꯤ ꯑꯣꯜꯔꯦꯗꯤ ꯅꯪ ꯆꯦꯡ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔ ꯂꯩꯔꯕꯅꯦ ꯔꯥꯏꯁ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔ ꯅꯪ ꯔꯥꯏꯁꯇꯣ ꯄꯦꯀꯦजिंग ꯇꯧꯔꯒ ꯅꯪ ꯑꯗꯨ ꯂꯤꯛꯁꯜꯂꯛꯀꯅꯨꯀꯣ ꯑꯗꯨꯗ ꯑꯃꯨꯛ ꯑꯗꯨ ꯁꯔ ꯑꯩ ꯄꯩꯁꯥ ꯈꯔ ꯇꯤꯡꯒꯅꯤ ꯑꯗꯨ ꯂꯤꯛꯁꯜꯂꯛꯀꯅꯨ ꯂꯤꯛꯑꯗꯤ ꯄꯩꯁꯥ ꯄꯥꯏꯔꯣꯏ ꯂꯤꯛꯄ ꯃꯤꯁꯦ ꯄꯩꯁꯥ ꯄꯥꯏꯗꯕꯅꯤ ꯀꯩꯅꯣ ꯂꯤꯛꯄ ꯃꯤꯁꯦ ꯄꯩꯁꯥ ꯄꯥꯏꯗꯣꯏꯁꯦ ꯍꯥꯏꯔꯨꯔꯥ ꯏꯟꯚꯦꯁ ꯇꯧꯅꯤꯡꯗꯕ ꯀꯤꯕ ꯊꯝꯖꯟꯕ ꯌꯥꯝ ꯀꯟꯕ ꯑꯗꯨ ꯄꯩꯁꯥꯗꯣ ꯍꯌꯦꯡ ꯗ꯭ꯔꯣꯞ ꯑꯃ ꯆꯠꯈꯤꯕ ꯂꯤꯛꯄ ꯃꯤꯁꯦ ꯄꯩꯁꯥ ꯁꯨꯡꯄꯥꯏ ꯄꯥꯏꯔꯣꯏꯕ ꯑꯗꯨꯅ ꯍꯣꯏ ꯄꯪꯉꯨ ꯍꯥꯏꯕ ꯅꯠꯇꯦ ꯕꯠ ꯁ꯭ꯃꯥꯔꯠ ꯏꯟꯚꯦꯁꯠꯃꯦꯟ ꯇꯧꯋꯦ ꯅꯪꯒꯤꯗꯣ ꯁ꯭ꯃꯥꯔꯠ ꯏꯟꯚꯦꯁꯠꯃꯦꯟ ꯑꯣꯏꯗꯣꯏꯅꯤ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯣ ꯃꯤꯉꯣꯟꯗ ꯄꯤꯕ ꯍꯥꯏꯁꯦ ꯃꯤꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯦꯛꯖꯤꯁ ꯇꯧꯗꯕ ꯃꯤꯗ ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯐꯦꯁꯕꯨꯛꯇ ꯑꯦꯛꯖꯤꯁ ꯇꯧꯗꯕ ꯃꯤꯗ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯅꯪꯁꯨ ꯃꯣꯏ ꯀꯥꯟꯅꯕ ꯄꯤꯌꯨ ꯃꯥꯁꯨ ꯅꯪꯅꯁꯨ ꯃꯣꯏꯗꯤ ꯀꯥꯟꯅꯕ ꯂꯧ ꯕꯥꯔꯇꯔ ꯀꯣꯂꯥꯕꯣꯔꯦꯁꯟ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯕꯥꯔꯇꯔ ꯀꯣꯂꯥꯕꯣꯔꯦꯁꯟ ꯖꯤꯅꯦꯁ ꯅꯪꯒꯤ ꯍꯧꯖꯤꯛ ꯈꯣꯡꯎꯞ ꯄꯣꯔꯛꯏ ꯃꯌꯥꯝꯗꯣ ꯈꯣꯡꯎꯞꯇꯣ ꯕꯥꯔꯇꯔ ꯀꯣꯂꯥꯕꯣꯔꯦꯁꯟ ꯑꯃ ꯇꯧ ꯁꯦꯜ ꯇꯧꯋꯤ ꯇꯧꯗꯦ ओके हो जाए ꯑꯩ ꯑꯝꯇ ꯃꯥꯡꯕ ꯌꯥꯗꯦ ꯑꯩ ꯃꯤꯅ ꯂꯣꯏ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯇꯥ ꯂꯩꯗꯣꯏꯅꯦ ꯏꯃꯨꯡ ꯑꯗꯨꯝ ꯇꯥ ꯂꯩꯗꯣꯏꯅꯤ ꯑꯁꯦꯡꯕꯅꯦ ꯏꯃꯨꯡ ꯑꯗꯨꯝ ꯇꯥ ꯂꯩꯗꯣꯔꯕꯅꯦ ꯀꯩꯅꯣ ꯅꯪꯗ ꯐ꯭ꯔꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯅꯪ ꯇꯧꯔꯤꯗꯣ ꯑꯗꯣ ꯐ꯭ꯔꯤꯗ ꯑꯗꯨꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯗꯨꯁꯨ ꯅꯪ ꯐ꯭ꯔꯤꯗ ꯂꯣꯏ ꯄꯥꯝ ꯇꯥꯔꯗꯤ ꯌꯥꯔꯣꯏ ꯅꯪꯒꯤ ꯄꯣꯠ ꯑꯃ ꯐ꯭ꯔꯤꯠ ꯑꯃ ꯄꯣꯔꯛꯑꯦ ꯐ꯭ꯔꯤꯠꯇꯣ ꯅꯪꯒꯤ ꯀꯩꯅꯣꯗ ꯄꯤꯊꯣꯛꯄꯗꯨꯗ ꯑꯗꯨ ꯄꯥꯝꯃꯨ ꯇꯥꯔꯗꯤ ꯀꯩ ꯅꯪ ꯄꯩꯁꯥ ꯁꯨꯡ ꯇꯤꯡꯅꯤꯡꯗ꯭ꯔꯦꯕ ꯅꯪ ꯁꯨꯛꯇꯤꯡ ꯇꯤꯡꯅꯤꯡꯗ ꯇꯥꯔꯗꯤ ꯅꯪ ꯀꯥꯏꯗꯒꯤ ꯁꯦꯜꯁꯇꯣ ꯄꯨꯔꯛꯇꯣꯏꯅꯣ ꯌꯨꯅꯤꯚꯔꯁꯜꯁꯨ ꯁꯤ ꯃꯤꯁꯦ ꯄꯩꯁꯥ ꯁꯨꯡ ꯇꯤꯡꯅꯤꯡꯗꯦ ꯌꯨꯅꯤꯚꯔꯁꯜꯁꯨ ꯅꯪꯒꯤ ꯄꯣꯠꯇꯣ ꯁꯨꯡ ꯐꯪꯉꯔꯣꯏꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯅ ꯄꯩꯁꯥ ꯇꯤꯡꯕꯁꯦ ꯍꯣꯏ ꯄꯦꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯒꯤ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯌꯥꯔꯦꯕ ꯕꯠ ꯄ꯭ꯔꯗꯛꯇꯨꯗꯤ ꯄꯤꯊꯣꯛꯄ ꯍꯧꯕ ꯃꯤꯉꯣꯟꯗ ꯒꯤꯐ ꯑꯋꯦꯁꯨ ꯇꯧ ꯒꯤꯐ ꯑꯋꯦꯗꯨꯁꯨ ꯑꯃꯨꯛ ꯂꯤꯛꯁꯜꯂꯛꯏꯗꯨꯅ ꯑꯁ ꯒꯤꯐ ꯑꯋꯦꯁꯦ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔ ꯄꯥꯝꯃꯨꯏꯗ ꯃꯤꯉꯣꯟꯗ ꯀꯅꯥ ꯄꯤꯊꯣꯛꯑꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯤꯛꯑꯗꯤ ꯑꯃꯨꯛ ꯇꯣꯛꯑꯦꯕ ꯒꯤꯐ ꯑꯋꯦꯗꯨꯁꯨ ꯍꯧꯖꯤꯛꯇꯅ ꯍꯦꯛꯇ ꯒꯤꯐ ꯑꯋꯦ ꯇꯧꯕꯗ ꯅꯪ ꯀꯥꯟꯅꯔꯣꯏꯕ ꯍꯧꯖꯤꯛ ꯍꯦꯛꯇ ꯇꯧꯕꯗ ꯀꯥꯟꯅꯔꯣꯏꯕ ꯑꯩ ꯍꯥꯏꯒꯦ ꯒꯤꯐ ꯑꯋꯦ ꯇꯧꯕꯗꯁꯨ ꯁꯣꯏꯕ ꯃꯤ ꯌꯥꯝ ꯂꯩꯌꯦꯕ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯂꯩꯀꯣ ꯃꯄꯥꯟ ꯂꯝꯒꯤ ꯋꯥꯔꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯏꯁꯦ ꯒꯤꯐ ꯑꯋꯦ ꯑꯍꯥꯟꯕ ꯅꯪꯅ ꯅ꯭ꯌꯨ ꯄꯦꯖ ꯑꯃ ꯍꯥꯡꯕ ꯃꯇꯝꯗ ꯒꯤꯐ ꯑꯋꯦ ꯇꯧꯕꯗ ꯅꯪ ꯄꯦꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯒꯨꯝꯕ ꯑꯃꯗꯤ ꯑꯍꯥꯟꯕꯗ ꯆꯂꯥꯏꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯄꯩꯁꯥ ꯈꯇꯪ ꯊꯥꯗꯗꯕ ꯌꯥꯔꯣꯏꯕ ꯀꯩꯅꯣ ꯃꯌꯥꯝꯗ ꯌꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯅꯦꯕ ꯁꯥꯏꯂꯦꯁ ꯃꯨꯟꯅ ꯇꯥꯔꯣ ꯁꯖꯤꯠ ꯃꯨꯟꯅ ꯇꯥꯔꯣ ꯃꯉꯥꯜ ꯁꯅꯥ ꯃꯨꯟꯅ ꯇꯥꯔꯣ ꯁꯤꯃꯥ ꯃꯍꯦꯁꯃꯥ ꯃꯨꯟꯅ ꯇꯥꯔꯣ ꯗꯤꯅꯦꯁ ꯃꯨꯟꯅ ꯇꯥꯔꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯁꯤꯀꯤꯝꯗꯒꯤ ꯍꯧꯖꯤꯛ ꯀꯣꯂꯥꯕꯣꯔꯦꯇꯔ ꯑꯃ ꯊꯤꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯀꯤꯝꯗꯒꯤ ꯀ꯭ꯔꯤꯌꯦꯇꯔ ꯑꯃ ꯊꯤꯔꯦ ꯅꯪꯒꯤ ꯆꯥꯟꯅꯖꯕ ꯀꯩꯅꯣꯗꯩ ꯑꯃ ꯊꯤꯔꯦ ꯃꯨꯝꯕꯥꯏꯗꯒꯤ ꯑꯃ ꯊꯤꯔꯦ ꯔꯥꯖꯁꯊꯥꯟꯗꯩ ꯑꯃ ꯊꯤꯔꯦ ꯁꯤꯂꯣꯡꯗꯩ ꯑꯃ ꯊꯤꯔꯦ ꯀꯩꯅꯣꯗꯒꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇꯩ ꯑꯃ ꯊꯤꯔꯦ ꯃꯅꯤꯄꯨꯔꯗꯩ ꯑꯃ ꯊꯤꯔꯦ ꯑꯁꯥꯝꯗꯩ ꯑꯃ ꯊꯤꯔꯦ ꯀꯩꯅꯣꯗꯩ ꯑꯃ ꯊꯤꯔꯦ ꯇ꯭ꯔꯤꯄꯨꯔꯥꯗꯩ ꯑꯃ ꯊꯤꯔꯦ ꯍꯥꯏꯔꯁꯤ ꯊꯤꯔꯦꯕ ꯑꯣꯜꯃꯣꯁ ꯅꯪ ꯍꯧꯖꯤꯛ 7-8 ꯁ꯭ꯇꯦꯠꯀꯤ ꯖꯒꯥꯗꯩ ꯂꯩꯔꯦꯕ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯩ ꯀꯤꯗꯣꯏꯅꯣ ꯑꯩꯒꯤ ꯄ꯭ꯔꯗꯛ ꯂꯩ ꯅꯪꯅ ꯁꯛ ꯎꯠꯀꯗꯕ ꯅꯠꯇꯦ ꯍꯥꯏ ꯗꯤꯁ ꯏꯁ ꯃꯥꯏ ꯕ꯭ꯔꯦꯟ ꯑꯦꯟ ꯑꯥꯏ ꯋꯨꯗ ꯂꯥꯏꯛ ꯇꯨ ꯁꯦꯟ ꯌꯨ ꯁꯝ ꯒꯤꯐ would you like to do some barter collaboration yes of course no I want money okay fine we'll see you next time ꯂꯣꯏ ꯅꯪ ꯊꯥꯕꯤꯗ꯭ꯔ ꯂꯣꯏ ꯃꯦꯁꯦꯖ ꯊꯥꯕꯤꯗ꯭ꯔ ꯂꯣꯏꯔꯦ ꯑꯃꯨꯛ ꯍꯟꯅ ꯀꯣ ꯂꯩꯔꯦ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯈꯪꯅꯕ ꯃꯤ ꯂꯩꯔꯦ ꯁꯤꯁꯤꯅ ꯅꯉꯣꯟꯗ ꯍꯦꯛ ꯁꯤ ꯈꯪꯅꯕꯩꯁꯦ ꯀꯥꯟꯅꯕꯁꯨ ꯌꯥꯝ ꯂꯩ ꯈꯪꯕ꯭ꯔꯥ ꯀꯩ ꯑꯩ ꯍꯥꯏꯒꯦ ꯍꯧꯖꯤꯛ ꯍꯦꯛꯇ ꯁꯦꯟ ꯇꯧꯗ꯭ꯔꯁꯨ ꯍꯌꯦꯡ ꯅꯉꯣꯟꯗ ꯀꯥꯟꯅꯕ ꯌꯥꯝꯅ ꯁꯤꯁꯤꯅ ꯅꯉꯣꯟꯗ ꯍꯌꯦꯡ ꯃꯇꯦꯡ ꯌꯥꯝ ꯂꯥꯛꯀꯅꯤꯕ ꯃꯣꯏꯒ ꯍꯥꯏꯕꯗꯤ ꯁꯝꯅꯕ ꯍꯥꯏꯕꯁꯦ ꯍꯌꯦꯡ ꯅꯪ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯕꯗ ꯅꯪꯒꯤ ꯐꯣꯂꯣꯋꯔ ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯦꯕ ꯅꯪꯒꯤ ꯁꯦꯜꯁ ꯍꯦꯟꯅ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯁꯤ ꯅꯪ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯄ꯭ꯔꯗꯛ ꯀꯌꯥꯅꯣ ꯄ꯭ꯔꯗꯛ 9 ꯄ꯭ꯔꯗꯛ 9ꯁꯦ ꯐꯖꯅ ꯄꯦꯀꯤꯡ ꯇꯧꯔꯣ ꯕꯦꯁ ꯋꯦꯗ ꯄꯦꯀꯤꯡ ꯇꯧꯔꯣ ꯍꯦꯂꯦꯁ ꯕꯦꯁ ꯋꯦꯗ ꯄꯦꯀꯤꯡ ꯇꯧꯔꯣ ꯐꯤꯠꯅꯦꯁꯇ ꯄꯤꯕꯤꯔꯣ ꯊꯥꯕꯤꯈ꯭ꯔꯣ ꯃꯣꯏꯗ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯍꯥꯟꯕ ꯄꯩꯁꯥ ꯈꯔ ꯃꯥꯡꯉꯦ 10,000 ꯃꯥꯡ 10 ꯃꯥꯡ ꯑꯗꯨ ꯃꯥꯡꯕꯗꯤ ꯔꯤꯇꯔꯟꯗ ꯂꯥꯛꯀꯗꯣꯏꯅꯦꯕ ꯅꯪꯒꯤ ꯕ꯭ꯔꯦꯟꯁꯦ ꯒ꯭ꯔꯣ ꯇꯧꯔꯛꯏꯅꯦꯕ ꯁꯤ ꯃꯤ ꯐꯣꯀꯁ ꯑꯃ ꯇꯧꯗꯦꯕ ꯄꯦꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯍꯧꯖꯤꯛ ꯁꯥꯏꯗ ꯊꯝꯒꯣ ꯄꯦꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯍꯦꯛꯇ ꯇꯧꯔ ꯍꯦꯛꯇ ꯅꯨꯡꯉꯥꯏꯕ ꯍꯦꯛꯇ ꯂꯩꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯇ꯭ꯔꯁꯇꯨꯅꯦꯕ ꯑꯩꯅ ꯂꯥꯛꯏꯁꯦꯀꯣ ꯄꯤꯔꯀꯥꯟꯗ ꯇꯧꯃꯤꯟꯅꯔꯅꯤ ꯅꯣꯏꯕꯥꯅꯤ ꯇꯧꯃꯤꯟꯅꯔꯀꯥꯟꯗꯗꯤ ꯃꯥꯅꯁꯨ ꯍꯔꯥꯎꯔꯅꯤ ꯃꯥꯅ ꯄꯦꯀꯦꯖꯤꯡ ꯑꯗꯨ ꯀꯩꯅꯣ ꯅꯪꯒꯤꯁꯤꯗ ꯅꯪꯒꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯅꯪꯒꯤ ꯄꯦꯀꯦꯖꯤꯡꯗꯨ ꯐꯖꯔꯝꯃꯒ ꯍꯥꯡꯗꯣꯛꯄꯗ ꯐꯖꯕ ꯀ꯭ꯋꯥꯂꯤꯇꯤꯒ ꯂꯩꯕ ꯄꯣꯠꯇꯣ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯌꯥꯝꯅ ꯐꯩ ꯃꯥꯅꯁꯨ ꯊꯃꯣꯏ ꯁꯦꯡꯅꯁꯨ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯒꯤ ꯑꯣꯗꯤꯌꯦꯟꯁꯅ ꯍꯧꯖꯤꯛ ꯎꯔꯕꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯀꯅꯥꯅꯣ ꯑꯣꯗꯤꯌꯦꯟꯁꯅꯦ ꯄꯥꯝꯃꯤꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ 8 ꯁ꯭ꯇꯦꯠꯇꯒꯤ
10K follower ꯂꯩꯕ ꯀꯥꯡꯕꯨꯗꯒꯤ ꯅꯪ 10K ꯈꯇꯪ ꯄꯥꯔꯣꯕ 10K follower ꯂꯩꯕ ꯃꯤ 9ꯗ ꯄꯤꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ followers ꯌꯥꯝꯈꯠꯇ ꯇꯥꯔꯁꯨ followers 1,000 ꯑꯃ ꯌꯧꯗ ꯇꯥꯔꯁꯨ ꯅꯪꯒꯤ brand ꯅꯪꯉꯣꯟꯗ business reach ꯇꯧꯔꯤ ꯃꯤꯁꯤꯡꯁꯦ ꯀꯌꯥꯝ ꯌꯥꯝꯃꯤ ꯀꯌꯥꯝ ꯌꯥꯝꯃꯅꯤ ꯌꯥꯝꯃꯅꯤꯀꯣ ꯑꯗꯨ ꯃꯇꯝꯗ give away ꯇꯧꯕ ꯌꯥꯔꯦ paid advertisement ꯇꯧꯕ ꯌꯥꯏ it's going to worth it ꯀꯩ ꯅꯪꯒꯤ audience ꯃꯣꯏꯗ target ꯇꯧꯗꯣꯔꯕꯅꯦꯕ ꯃꯣꯏ ꯌꯦꯡꯉꯕꯅꯦꯕ ꯑꯍꯥꯟꯕꯗ ꯍꯦꯛꯇ zero ꯂꯩꯔꯒ ꯇꯧꯁꯟꯒꯅꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯦ work ꯇꯧꯗ꯭ꯔꯤꯁꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ first thing recommend ꯇꯧꯕꯁꯦ product 10 ꯂꯩꯕ ꯃꯇꯝꯗ product 10 ꯂꯩ 100 ꯂꯩꯕ ꯃꯇꯝꯗ barter collaboration ꯑꯩ prefer ꯇꯧꯏ always because influencer ꯌꯥꯝ ꯂꯩꯕ small influencer creator ꯃꯌꯥꯝꯁꯤꯡ ꯑꯩ ꯊꯕꯛ ꯇꯧꯖꯒꯦ ꯑꯩ brandꯁꯤꯡꯒ work ꯇꯧꯖꯒꯦ ꯍꯥꯏꯕ ꯌꯥꯝ ꯂꯩ because brandꯅ ꯃꯣꯏꯗ reach out ꯇꯧꯕꯤꯔꯛꯇꯕꯒꯤ ꯑꯩ brand ꯑꯃꯒ free ꯑꯣꯏꯔꯁꯨ work ꯇꯧꯖꯒꯦ ꯍꯥꯏꯕ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯃꯣꯏꯒ work ꯇꯧꯃꯤꯟꯅꯕꯁꯦ ꯅꯪꯒꯤ follower ꯍꯦꯟꯒꯠꯂꯛꯀꯗꯣꯏꯅꯦ ꯑꯁꯦꯡꯕꯅꯦ ꯑꯩ ꯍꯥꯏꯁꯦ ꯅꯪꯒꯤ client ꯂꯥꯛꯀꯅꯤ result ꯂꯥꯛꯀꯅꯤ enquiries ꯂꯥꯛꯀꯅꯤ at least price ꯇ ꯑꯣꯏꯔꯁꯨ ꯍꯪꯉꯛꯀꯅꯤꯕ ꯅꯪꯒꯤ product ꯁꯦ price ꯂꯨꯄꯥ ꯀꯌꯥ Butter do spelling on them. BARTER barter okay ꯅꯪꯉꯣꯟꯗ ꯁꯤ ꯂꯥꯛꯀꯅꯤ ꯑꯗꯨꯅ please ꯁꯤꯗꯤ miss ꯁꯨꯡꯇꯧ ꯇꯧꯕꯤꯔꯨꯔꯅꯨ anything ꯅꯪꯒꯤ product ꯄꯤꯊꯣꯛꯑꯣ ꯍꯥꯏꯁꯦ return ꯗ ꯂꯥꯛꯇꯣꯏꯅꯦꯕ but creator ꯊꯤꯕ ꯍꯩꯇꯥꯏ creator ꯑꯗꯨꯒ ꯁꯤ ꯈꯪꯅꯕꯗ ꯅꯪꯉꯣꯟꯗ ꯍꯌꯦꯡ any product launch ꯇꯧꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯀꯥꯟꯅꯕ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯃꯣꯏꯅ ꯑꯗꯨꯝ ꯅꯪꯉꯣꯟꯗ support ꯇꯧꯕꯤꯔꯅꯤ ꯃꯣꯏꯗ ꯄꯤꯕꯤꯔꯅꯤ ꯑꯗꯩ long term relationship ꯑꯣꯏꯒꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯑꯗꯨꯝ ꯍꯥꯏꯔꯅꯤ brother sister ꯑꯩ ꯅꯪꯉꯣꯟꯗ product ꯊꯥꯔꯛꯀꯦ ꯅꯪ ꯁꯤ ꯇꯧꯕꯤꯔꯣ ꯑꯗꯨꯗꯒꯤ ꯅꯣꯏꯕꯥꯅꯤ ꯇꯤꯟꯅꯈꯤꯗꯧꯅ ꯅꯪꯒꯤ brandꯗ promotion ꯇꯧꯕꯤꯔꯅꯤ ꯑꯗꯒꯤꯗꯤ even ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯃꯥꯅ suppose ꯃꯥꯒꯤ cosmetics ꯍꯥꯏꯔꯁꯦ ꯃꯥꯏꯗ pimples ꯇꯧꯔꯛꯄꯩ ꯃꯥꯅ ꯍꯧꯖꯤꯛ ꯎꯠꯂꯛꯑꯦ ꯃꯥꯅ explain ꯇꯧꯔꯛꯑꯦ ꯍꯤꯟꯗꯤꯗ ꯏꯪꯂꯤꯁꯇ or ꯑꯗꯒꯤ ꯅꯪ ꯀꯩꯅꯣꯒꯤ ꯁꯥꯏꯂꯦꯁꯀꯤ ꯖꯤꯝꯒꯤ ꯐꯤꯠꯅꯦꯁ ꯍꯥꯏꯔꯁꯦ ꯑꯗꯨ ꯂꯤꯜꯂꯛꯑꯦ ꯃꯥꯅ ꯐꯨꯋꯥꯛꯅ ꯌꯥꯝ ꯐꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ ꯐꯨꯋꯥꯛꯇꯣ collaboration ꯌꯥꯝ ꯇꯧꯕꯅꯤ ꯑꯅꯧꯕ fitness influencerꯒ ꯃꯥ ꯌꯥꯝ collab ꯇꯧꯕꯅꯤ ꯇꯥꯛ ꯐ꯭ꯔꯤ ꯄꯤꯔ influence ꯇꯧꯍꯟꯕꯅꯦ ꯑꯗꯨꯒ ꯈꯔ ꯂꯩꯔꯀꯥꯟꯗ paid collaboration ꯇꯧꯔ ꯂꯣꯏꯔꯦ paid collaboration ꯍꯥꯏꯇꯥꯔꯗꯤ suppose ꯍꯥꯏꯔꯁꯦ exampleꯗ ꯈꯤꯇꯪ ꯆꯥꯎꯈꯠꯄ 500K followerꯒ ꯂꯩꯕ ꯍꯥꯏꯔꯁꯦ ꯑꯗꯨ ꯃꯇꯝꯗ ꯃꯣꯏꯗ ꯅꯪ ꯄꯩꯁꯥ ꯂꯩꯔꯀꯥꯟꯗ 10,000 ꯈꯛꯇ ꯄꯤꯊꯣꯛꯑꯒ paid collaboration ꯇꯧꯔ ꯂꯣꯏꯔꯦ 10,000 ꯄꯤꯊꯣꯛꯈꯤꯕꯁꯦ 10,000ꯁꯦ ꯄꯩꯒꯤ ꯄꯩꯁꯥ ꯂꯥꯛꯇꯣꯏꯅꯦ popularity ꯋꯥꯡꯈꯠꯂꯛꯀꯗꯣꯏꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯏꯁꯦ ꯑꯩꯒꯤ ꯍꯧꯖꯤꯛ I only one thing recommend tꯧꯋꯦ ꯃꯌꯥꯝꯗ that is completely barter collaboration is going to work Bella Vitana grow tꯧꯔꯤꯁꯦ ꯀꯩꯅꯣ Bella Vita ꯅꯣꯏꯅ ꯃꯌꯥꯝꯅ Bella Vita perfume ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯍꯣꯏ ꯃꯥꯅ ꯌꯥꯝꯅ ꯁꯤꯡꯕ ꯃꯥꯔꯀꯦꯇꯤꯡ ꯂꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩ ꯍꯥꯏꯒꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯃꯥꯅ ꯄꯦꯀꯦꯖꯤꯡꯗ ꯄꯔꯐ꯭ꯌꯨꯝ 3 ꯍꯥꯞꯆꯜꯂꯦ ꯃꯆꯨ ꯂꯥꯡꯕ ꯄꯔꯐ꯭ꯌꯨꯝ 3 ꯍꯥꯞꯆꯜꯂꯦꯀꯣ ꯄꯔꯐ꯭ꯌꯨꯝ 3ꯗꯣ ꯍꯥꯞꯆꯟꯕ ꯍꯥꯏꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗꯗꯤ ꯄꯔꯐ꯭ꯌꯨꯝ 3ꯅꯦ ꯐꯪꯗꯣꯏꯁꯦ ꯁꯤꯒꯤ 499 ꯔꯨꯄꯤꯁꯇ ꯑꯗꯨꯁꯨ ꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯩꯗꯧꯋꯦ influencer ꯃꯌꯥꯝꯁꯤꯡꯅ ꯃꯥꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗ ꯑꯄꯤꯛꯄ influencerꯗꯩ ꯍꯧꯔꯒ ꯑꯆꯧꯕ influencerꯗꯩ ꯍꯧꯔꯒ ꯑꯗꯨꯒꯤ ꯄꯔꯐ꯭ꯌꯨꯝꯗꯣ ꯅꯨꯡꯉꯥꯏꯕꯩꯗꯃꯛꯇ ꯅꯨꯡꯁꯤ ꯈꯪꯗꯦ ꯅꯨꯡꯁꯤꯗꯦ ꯈꯪꯗꯦ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯁꯜꯂꯦ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯑꯁꯦꯡꯕꯅꯦ ꯄꯔꯐ꯭ꯌꯨꯝꯗꯣ ꯅꯨꯡꯁꯤ ꯈꯪꯗꯦ ꯅꯨꯡꯁꯤꯗꯦ ꯈꯪꯗꯦ ꯑꯗꯨꯝ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯁꯜꯂꯦ ꯑꯗꯨꯒ ꯑꯗꯨ ꯄꯣꯠꯇꯨ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯌꯦꯡꯉꯨꯕ ꯅꯪꯗꯤ ꯑꯁ ꯁꯤ ꯕꯦꯂꯥ ꯚꯤꯇꯥꯁꯤꯅ ꯐꯔꯦ ꯁꯤꯗꯤ ꯑꯩꯁꯨ 3ꯁꯨ ꯍꯥꯟꯕꯁꯤꯗꯤ ꯑꯩ ꯂꯩꯔꯒꯦ ꯑꯩꯁꯨ ꯆꯥꯏꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯈꯜꯂꯒ ꯂꯩꯔꯦ then you get used to it ꯅꯪꯉꯣꯟꯗ ꯃꯅꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯉꯣꯏꯕ ꯀꯩꯒꯤꯅꯣ ꯅꯪꯗ ꯅꯪꯅ until unless ꯅꯪ ꯄꯔꯐ꯭ꯌꯨꯝ ꯂꯚꯔ ꯑꯣꯏꯗ ꯇꯥꯔꯗꯤ ꯑꯗꯨ ꯅꯪꯒꯤꯗꯃꯛꯇꯗꯤ ꯌꯥꯔꯕꯅꯦ ꯅꯪ ꯂꯩꯔꯕꯅꯦ 499 ꯔꯨꯄꯤꯁꯇꯣ ꯃꯥ ꯅꯣꯡꯃꯗ ꯃꯤ ꯂꯥꯛ ꯑꯃꯅ ꯂꯩꯈ꯭ꯔꯗꯤ ꯃꯥ ꯄꯩꯁꯥ ꯀꯌꯥꯝ ꯇꯥꯟꯅꯤ ꯈꯜꯂꯨ it's all about marketing ꯑꯗꯨꯅ ꯑꯩꯅ ꯅꯣꯏ ꯃꯌꯥꯝꯗ ꯍꯥꯏꯁꯦ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯂꯣꯏ ꯁꯥꯏꯗ ꯊꯝꯕꯤꯌꯨꯕ ꯑꯩ ꯍꯧꯖꯤꯛ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯃꯌꯥꯝꯅ ꯂꯨꯍꯟꯕꯤꯔꯦꯕ ꯇꯦꯛꯅꯣꯂꯣꯖꯤꯗ ꯁꯥꯏꯗ ꯊꯝꯃꯣꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯇꯦꯛꯅꯣꯂꯣꯖꯤꯅꯦꯕ ꯁꯤ ꯁꯤꯖꯤꯟꯅꯔꯒ ꯌꯦꯡꯉꯣ ꯅꯣꯏ ꯑꯌꯥꯝꯕ ꯀꯩꯅꯣꯁꯨ ꯀꯁꯇꯃꯔꯁꯤꯡꯁꯨ ꯌꯦꯡꯉꯣꯕ ꯑꯌꯥꯝꯕ ꯀꯁꯇꯃꯔꯁꯦ ꯂꯩꯕꯁꯦ ꯀꯁꯇꯃꯔ ꯕꯥꯏꯌꯔꯁꯦ ꯀꯥꯏꯗ ꯂꯩꯒꯦꯁꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯂꯩꯌꯦꯕ ꯐꯦꯁꯕꯨꯛꯇ ꯂꯩꯇꯦꯕ ꯑꯌꯥꯝꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯀꯁꯇꯃꯔꯅ ꯂꯩꯕꯅꯦꯕ ꯕꯤꯀꯣꯁ ꯀꯩꯅꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯂꯩꯁꯦ ꯄꯩꯁꯥ ꯈꯔ ꯂꯩꯕ ꯃꯤꯅꯦꯕ ꯂꯩꯔꯤꯁꯦ ꯐꯦꯁꯕꯨꯛꯁꯤꯗꯤ ꯕꯖꯥꯔꯅꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯦ ꯁꯤ ꯑꯣꯜꯋꯦꯁ ꯌꯦꯡꯉꯣ ꯑꯦꯅꯤ ꯕ꯭ꯔꯦꯟꯗ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯕ ꯀꯣꯐꯤꯒꯤ ꯕ꯭ꯔꯦꯟꯗꯣ ꯑꯩꯅ ꯌꯦꯡꯉꯝꯗꯣ ꯀꯩꯕ ꯀꯩ ꯃꯃꯤꯡꯗꯣ ꯀꯥꯎꯔꯦ ꯑꯃ ꯂꯩꯕꯅꯦ ꯏꯟꯗꯤꯌꯥ ꯅꯝꯕꯔ 1 ꯀꯣꯐꯤꯅꯦꯅ ꯃꯥꯒꯤ ꯀꯁꯇꯃꯔ ꯕꯥꯏꯌꯔꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯩꯅꯦꯕ ꯑꯌꯥꯝꯕ ꯁꯣ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯦ ꯄꯥꯋꯔꯅꯦꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯕꯥꯔꯇꯔ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯔꯀꯥꯟꯗ ꯃꯣꯏ ꯃꯌꯥꯝꯒ ꯊꯥ ꯑꯃꯗ ꯅꯣꯏꯅ ꯔꯨꯇꯤꯟ ꯈꯥꯏꯗꯣꯛꯑꯣ ꯑꯩꯒꯤ ꯄ꯭ꯔꯗꯛ ꯊꯥ ꯑꯃꯗ 10ꯗꯤ ꯄ꯭ꯔꯗꯛ 5ꯗꯩꯅ 10 ꯐꯥꯎꯗꯤ ꯑꯩ ꯃꯇꯝ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ ꯁꯤ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯗꯦꯔ ꯏꯁ ꯅꯣ ꯋꯦ ꯅꯪꯒꯤ ꯖꯒꯥꯁꯨ ꯂꯩꯇꯦ ꯅꯪ ꯃꯥꯔꯀꯦꯇꯤꯡ ꯇꯧꯗꯗꯤ ꯄꯣꯠ ꯁꯨꯡ ꯌꯣꯟꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯁꯤꯗ ꯀꯤꯒꯅꯨ ꯑꯩ 10 ꯑꯃꯗꯤ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔꯁꯤꯡꯗ ꯄꯤꯊꯣꯛꯀꯦ ꯁ꯭ꯃꯣꯜ ꯀ꯭रिꯌꯦꯇꯔꯁꯤꯡꯗ ꯑꯩ 10 ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯤꯊꯣꯛꯀꯦ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯐꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯂꯩ every month each and every month
10 product piyo ai je pi juni ai gi di hojik style agi oina manufacturing setup to gain to du je 10 to 20 jai khoi keno da pithokani create small creator da then 3 am na paid collaboration da pithokani because aina fast grow to ga ta di acho cho influencer map sing ta pithokani we pisa ting ju no kaino adu gi return da aingon da la ka da poto de aina mung paid advertisement mung chalai sin ni ani je par sa pam tam da gi product ta da sell to gi ni haza ba helakani so aina haini gi jana paid advertisement to ga ta ju noi to bro to da bro di khang de ai di to we so ai to we je chawak mi khari to man Facebook te Instagram te advertisement am lak mo tam da pot se lai dri kan da ai my pages dem sure sanga yeng my page te follower ke am lai post te sine exist to bro to da bai shoi na yeng bro yeng da bro yeng go albas fo yeng albas khang de hai ba ma ken business ki nam de khang de hai ma se book ta ma yeng ba dui ta di albas ma sa je customer ne ba dui ta di customer na si to wi ne ba dui ta di same thing nang ju to du ne dui ta di khan bi ro ai se popularity khara le hen ta di nang gi brand hai si brand faza bi ai mai je am yawi content je hai ta di faza bu do lai ta di advertisement du par ko tam da is going to work kyan ta go dines si me am sin de khang bi am simple way bo ai aduna ne because I want to see post tak ko no ju excitement we ngon du kai gi no da because it's going to work yam thina no de paisa yam thina sales to woni khang e ba ko aduna only no na sana ai gi productive phai na lo sal kang ka de injal tham bai su ya ro tara amadi dem sure ne ma tau business tau ge hai ta di serious oi ta di paisa khra ting ta bani na ta di sung ya ro doi tham jan gi di sung ya ro ba aduna free tara je chales free tara je nang ngam na bon ro free tara am nang influencer de pi ge free tara je nang tham da pi si gi return la kani return so jang la nang gi sales la kani sales la pai je nang kwai di happiest moment ne sung la tan tham jan du char pu di tara pi thu ga sales la ba popularity engel pu ne na phai ko aduna si gi collaboration de ai gi wina di 100% it's going to work I want to work so tawi hojik ai in han hype do style da ai ngasi bauta hojik ai hodang ai paid promotion amta tawdri tawdo po so ai phajana so ai marketing hojik to bam ta just amani thadarak pa collaboration amani to 40,000 gi sales program already gross ne in high ko but if amugena advertisement to amugena push to ta ai hojik ahing nung tin khang deng content thadarak ta di adu jung jar pasla ka dunim adu khan biu aduna smart move se lobiu shaka ting ta but return will come mitu shala haige manga sana sidi mitu shala haige nangi brand je yo da bre mo du matam da aina manipur ka fo manipur do nga kan ka thokro north east dam tang tawse north east ki arunachal pradesh mizoram every place to reach out to kan kai di kai bu yo nangi brands business gan tabra nangi client ni marketing to matam da kamai tawni Butter collaboration. हाँ Butter collaboration. butter है देखो butter collaboration है Butter pronunciation. so ai ngam ji hai je mayam da ko ai ngasi ai kanom hai ge mayam da please ai request am tawjag ai no ji hai je mayam da sini business se mina hodoni ba business to hodok ko mi ju am yawre da na hodok ko already yawre ai na ju make nang na streetwear to matam da ai ngasi no da fazana fazabai bai sam pi ge ko nangi streetwear do perfect oi ba streetwear do nang ngai ba sunga roi ba simaning singo perfect oi ba sunga la oi ba pe kai no nam da nang da everyday new things happening akom lak nang ngasi nang na hairam gani ba ai sigi cargo je sumaina cargo pen ama saning en khalam gani ba cargo pen je nang lak te yore ba dukan nang khalakani si cargo je sai da kaino design am yoram tari en fajagadam ne sumaina hapam tari en fajagadam ne ha ba khal non je um lakani that means you will never satisfy nang satisfy sungo oi ba ngam oi ba ko aduda nang judge to gono na sana sabu pressure pi gano ba adubu ai nang do ji haining ji ne ba ai ngasi nang da product tara ka khai do kaino nang gi brand do hogdo hai ne ba nang confidence piri ne ba ko habadi anything nang na hogdo ning bam de hogdo nang na ji nang da streetwear hai ba si da ai na hai ju si nang da yamna leiba resourceful oi ba po sin na ji hai ta di streetwear da is kanam hai ra ge ba nang tawgena khala di mi oi bu ngamdri po do hai ke now the streetwear ma pande chala cargo seman ma khungau seman ma fruit seman ba jena ma thayam sare hare banang streetwear industry changning ne just giving you advice manipur da hojik
chahi kya amdagi Manipurda bake sar la ine bake have a pose sar la iko Manipurda yam lager brand yam lager sar la ise local met the bake fazana quality level sar la yam lay so sigi pose na design semaga na sigi pose street wear da na bake tagi hora su kai ba lay nate kai no sinona pa sam sang udune nang na maga deal tawraga wari sanar matung the bake design ahum mari putho loi ahum mari je putho kan ahum mari ji photo shoot everything lokot laga sigi pot sigi nang khara yam putho ga mayam da pithok ba hor loi target audience am shima ko matunda adu dogi shunangi brain je hodor ko dine gen tare ko nya haija niche mom ne wenu na pire ja duna wakhan yam na khan genu wakhan he na khanjan dardi nearby area da kai lei ga aina kari resourceful en be ya ge ha du khallo bake have a poach everyone you guys are focusing on clothing brand but no one is focusing on siguma bake puthokpa adagidi akoigi gym akoigi phajaba akoigi kai maming ko noi ko re bake to duffel bag haidena okay duffel bag kum sum puthokpa je sikam puthokju see this is also genius things literally already market exist or report ngata neba siguma pot se puthokpa yai haineba aduna nearby area da nang design puthok na guide to ya from the puthok sam chang dabida 10,000 20,000 am puthok paisa hu do ka brand ju thiu but paisa dum khar chatam ne adu pot na heng na onda lakma ta nang ni brand je scalable ohela kari bai ninga si haidu aduna please do not waste your time okay how's it growth of the 100% growth ai nga si pi ba formula ze 110% growth of growth सिमदी इशाला थमो मोतीलाल काय लेगरे Sajile. काय ओके Sa. ग्रोथ ऑफ हाई तारदी मोतीला सिसिना ताम यान तारेको नंग YouTube ता लेबी नंग खंगम थोय सुगम पोच ओके अदुना आइना मयाम दो जिक हाइदु जे एनी ब्रांड फाइ नोइ दो जिक नोइ जिक पल्ली मफम जे यामना नुआइ त मफम द पल लेरे हजित का जमाना पल्ली मफम जे ब्रांड दुम का पुथो पैकेजिंग दु का सेमो ब्रांड लो सलो परफेक्ट ओइनी हाब लाइति अदुगा अदुदगी हौरा मतुंगदा बार्टर कोलैबोरेशन हो बार्टर कोलैबोरेशन जु खंगद्रे ना इंगोंदा हांगो आई गनगा डिस्कस तौछि अदु मतम नंग क्याम ग्रो तौइ तौति बट इमुंग सुम फमजलगा नाउजि तौदिसिना खरामदि स्वाइन खलम दुनेबा अहामदा बार्टर कोलैबोरेशन जे हाइद्रेन खरामदि दुम लेन दुनेबा फरेने प्रोडक्ट से पुथो ए जि कइनो तौदुजि हाय पोज दुम खजाना लेरम कामु जु यौरम नते यौरम गनि दिनेस नुला कइनो काइदुनु कइनो योदुजि हाय पोज कमाइ तौदुना हाय पोज ने खलिमा अदु मेन दो सिंपलीफाई टू थोइ नोजे बार्टर कोलैबोरेशन दा पैसा चते को setting the you have to know how to communicate with them how to build relationship let's do it adu mangai I know among the ai gi friend ama pura amado Lily mana to is kana barter collaboration am a barter collaboration ngata ne mon the brand ma'am sing the mon the reach out to ma'am sing the barter collaboration whey protein na reach out to reiba adagi di belabita reach out to reiba adagi di some famous brand India ki famous brand ma'am sing the mon the like kana the barter collaboration ngata ne so siguma small creator UGC aina hai ga UGC matang aina japan gare UGC object this is the time to do UGC haijaraga di hina na brand mi imda lupa sanga pitolo pasani pitolo ai gi review se biro lupa pasani pitolo keep on going okay so siguma marketing je ko no jam darka lai mayam stage da kano to guni yam simple na adugo mayam da amuko loislak pai mayai chen ina hai tu je mayam se yamna kano da ngaure hajik se technology na mayam se yamna complex way and bire technology yam complex way and bigano technology is just a thing what amane technology se ko technology le ga nang ta pisa pai ni have to like pote kamai sin na ga de ke do da ke to khango aduna hekta puna makta mi ga version of the engon da kai hai technology matang da ba yam tina high fi language ki technology ga pan sale engon da kai ni ma nga ga nang product kya yo le am ta yondri ha ba gumba ai ai gyan ta ma hai po se si ga high fi language ki marketing ga maming pan sale ba ko then ai na hange product kya yon bi handam da product ngi si ba da am ta yondri rồi ta đi anh hay thì high five marketing của xin ra cái anh cái product yon da kai kan du no hai le
ꯑꯗꯨ ꯇꯥꯔꯗꯤ ꯑꯩ ꯁꯤꯝꯄꯜ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯇꯥꯛꯀꯦ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯣ ꯍꯦꯟꯅ ꯌꯣꯜꯂꯣ ꯍꯥꯏꯕꯅꯤ ꯁꯣ ꯑꯗꯨꯅ ꯏ-ꯀꯣꯃꯔꯁ ꯀꯨꯝꯕꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯗꯛꯇ ꯂꯥꯛꯄ ꯃꯇꯝꯗꯗꯤ always keep it simple ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯦ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯍꯟꯒꯗꯕ ꯑꯦꯋꯥꯔꯅꯦꯁ ꯂꯥꯛꯀꯗꯕ ꯗꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯅꯥꯂꯤꯇꯤꯛꯁ ꯗꯥꯇꯥ ꯃꯌꯥꯝꯁꯤꯡ ꯂꯣꯏ ꯀꯂꯦꯛ ꯇꯧꯒꯗꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯅꯥꯆꯧꯕ ꯍꯧꯖꯤꯛ ꯑꯩꯅ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯍꯥꯏꯔꯁꯦꯕ ꯋꯤꯟꯇꯔ ꯂꯥꯛꯑꯦꯀꯣ ꯍꯧꯖꯤꯛ ꯋꯤꯟꯇꯔ ꯂꯥꯛꯄꯁꯤꯗ ꯖꯦꯀꯦꯠꯁꯦ ꯁꯦꯜꯁ ꯇꯧꯗꯣꯔꯦꯕ ꯍꯨꯗꯤ ꯁꯦꯜꯁ ꯇꯧꯗꯣꯔꯦꯕ ꯀꯃꯥꯏꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯀꯔꯤ ꯁꯦꯜꯁ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅꯤ ꯀꯃꯥꯏꯅ ꯁꯦꯜꯁ ꯇꯧꯁꯤꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯏ ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯄꯦꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯆꯂꯥꯏꯕ ꯃꯇꯝꯗꯁꯨ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯍꯣꯏ ꯄꯦꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯆꯂꯥꯏꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯁꯤꯗ ꯅꯪ ꯀꯩ ꯂꯥꯛꯀꯦ ꯍꯥꯏ ꯃꯇꯝꯗ ꯅꯪꯅ ꯍꯥꯏꯁꯦ ꯋꯤꯟꯇꯔꯗ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯗꯩꯁꯦ ꯀꯣꯟꯇꯦꯟ ꯁꯦꯝ ꯂꯩꯇꯥꯔꯗꯤ ꯃꯌꯥꯝꯅ ꯊꯥ ꯂꯩꯇꯥꯔꯗꯤ ꯋꯤꯟꯇꯔꯁꯦ ꯑꯩꯉꯣꯟꯗ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯕꯅꯦꯕ ꯋꯤꯟꯇꯔꯗꯤ ꯌꯥꯝ ꯇꯦꯟꯕ ꯃꯇꯝꯅꯤ ꯗ꯭ꯌꯨꯔꯦꯁꯟ ꯌꯥꯝ ꯇꯦꯟꯅ ꯂꯣꯏꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯕꯅꯦꯕ that's fine but ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯄꯦꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯕ ꯃꯇꯝꯗꯁꯨ ꯅꯪꯒꯤ ꯀꯣꯟꯇꯦꯟ ꯕꯤꯜ ꯑꯞ ꯇꯧꯔꯤꯕ ꯀꯣꯟꯇꯦꯟꯁꯦ that should be relatable ꯑꯗꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯀꯣꯟꯇꯦꯟ ꯑꯣꯏꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯂꯩꯇꯦ ꯑꯅꯤ ꯊꯣꯛꯅ ꯑꯩꯅ ꯇꯥꯛꯈꯤꯕꯗꯣ ꯑꯦꯗꯁꯦꯁꯇ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑ ꯂꯣꯏꯔꯦ ꯑꯃꯅ ꯍꯨꯗꯤꯁꯤꯒꯤ ꯄꯤꯛꯆꯔ ꯗꯦꯟ ꯑꯃꯗꯨꯅ ꯍꯨꯗꯤꯁꯤ ꯌꯨꯇꯤꯂꯥꯏꯁ ꯇꯧꯔꯤꯕ ꯑꯃꯗꯨꯅ ꯍꯨꯗꯤꯒꯤ ꯔꯤꯚ꯭ꯌू ꯑꯍꯨꯝꯁꯦ ꯄꯥꯝꯕꯗ ꯅꯪꯒꯤ ꯁꯦꯜꯁ ꯇꯧꯔꯛꯀꯅꯤ ꯁꯖꯤꯠ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯇꯥꯗꯕ꯭ꯔꯣ ꯇꯥꯏ ꯁꯥꯔ ꯇꯥꯏꯌꯦ ꯑꯩꯒꯤ ꯕꯤꯁꯇꯥꯂꯥꯒꯤ ꯃꯥꯔꯀꯦꯇꯤꯡ ꯑꯃ ꯇꯧꯔ ꯉꯝꯒꯗ꯭ꯔꯣ ꯍꯥ ꯌꯣꯜꯂꯛ ꯃꯥꯔꯀꯦꯇꯤꯡ ꯉꯝꯒꯗ꯭ꯔꯕ ꯍꯥꯏꯗꯤ ꯕꯥꯔꯇꯔ ꯀꯣꯂꯥꯕꯣꯔꯦꯁꯟ ꯑꯃ ꯇꯧꯔꯛ ꯉꯝꯒꯗ꯭ꯔꯣ ꯅꯪ ꯑꯩꯅ ꯇꯧ ꯍꯥꯏꯔꯣ ꯁꯥꯔ ꯑꯇꯣꯞꯄꯗ ꯇꯧꯕꯤꯗꯣꯏꯔꯣ ꯅꯪꯅ ꯑꯩ ꯅꯉꯣꯟꯗ ꯇꯥꯛꯁ ꯑꯃ ꯄꯤꯔꯤꯅꯦꯕ ꯎꯝ ꯅꯪꯅ ꯕꯤꯁꯇꯥꯂꯥꯒꯤ ꯕꯥꯔꯇꯔ ꯀꯣꯂꯥꯕꯣꯔꯦꯁꯟ ꯑꯃ ꯁꯤꯜꯂꯛꯄ ꯉꯝꯒꯗ꯭ꯔꯕ ꯃꯅꯤꯄꯨꯔꯗꯗꯤ ꯉꯝꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯀ꯭ꯌꯨ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯂꯥꯏꯈ꯭ꯔ ꯄꯣꯠꯅꯤ ꯃꯄꯥꯟꯗ ꯉꯝꯃꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯉꯝꯅꯦ ꯉꯝꯅꯤꯌꯦ ꯎꯝ ꯌꯦꯡꯒꯦ ꯑꯃ ꯇꯧꯕꯅꯦ ꯕꯥꯔꯇꯔ ꯀꯣꯂꯥꯕꯣꯔꯦꯁꯟꯗ ꯅꯪ ꯑꯝꯇ ꯃꯤ ꯐꯣꯂꯣꯋꯔ ꯌꯥꯝꯗꯕ 5K 10K ꯐꯣꯂꯣꯋꯔ ꯂꯩꯕ ꯃꯤ ꯑꯃꯗ ꯋꯥꯔꯤ ꯁꯥꯔꯣ ꯋꯥꯔꯤ ꯁꯥꯔꯒ ꯁꯨꯃꯥꯏꯅ ꯑꯩꯁꯨ ꯑꯗꯨꯁꯨ ꯍꯤꯟ ꯄꯤꯔꯒꯦ ꯑꯩꯒꯤ ꯕ꯭ꯔꯦꯟꯒꯤ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯗꯛ ꯑꯃ ꯊꯥꯔꯛꯀꯦ ꯅꯪ ꯀꯃꯥꯏꯅ ꯅꯪ ꯄ꯭ꯔꯣꯗꯛ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯤ ꯑꯗꯨꯒ ꯚ꯭ꯌꯨꯁ ꯑꯗꯨꯝ ꯈꯔ ꯌꯥꯝ ꯂꯩꯔꯝꯒꯗꯕ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯌꯦꯡꯉꯣ ꯑꯝꯇ ꯋꯥꯔꯤ ꯁꯥꯔꯣ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯥꯖꯦꯠ ꯇꯥꯏ ꯁꯥꯔ ꯀꯩꯅꯣꯗꯒꯤ ꯋꯥꯔꯤ ꯁꯥꯔꯁꯤꯅꯦ ꯒꯨꯋꯥꯍꯥꯇꯤꯗꯩ ꯑꯃ ꯋꯥꯔꯤ ꯁꯥꯔꯛꯑꯣ ꯑꯗꯨ ꯍꯩꯔꯕ ꯌꯥꯔꯦ ꯑꯗꯨ ꯍꯩꯔꯗꯤ ꯅꯪꯒꯤ ꯕ꯭ꯔꯦꯟ ꯑꯗꯨꯗꯩ ꯍꯧ ꯅꯪ ꯅꯁꯥ ꯅꯪ ꯄ꯭ꯔꯗꯛ ꯂꯩꯕꯗꯩ ꯅꯪ ꯇꯥꯛꯁ ꯑꯃ ꯄꯤ ꯅꯪ ꯇꯧꯔꯛꯑꯣ ꯌꯥꯔꯦ ꯅꯪ ꯁꯤꯗ ꯀꯩꯝ ꯃꯥꯡꯖꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯩꯝ ꯇꯣꯡꯖꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯪ ꯇꯣꯡꯖꯕꯩ ꯁꯔꯨꯛꯇꯅꯤ ꯀꯩꯝ ꯃꯥꯡꯖꯅꯤꯡꯉꯥꯏ ꯂꯩꯇꯦ ꯎꯝ ꯑꯩ ꯍꯥꯏꯗꯣꯏꯁꯦ ꯂꯔꯅꯤꯡ ꯁꯝꯊꯤꯡ ꯀꯔꯝ ꯀꯥꯟꯗ ꯀꯅꯦꯛꯁꯟ ꯁꯦꯝꯃꯛꯈꯤꯒꯦ ꯍꯥꯏꯔꯣ ꯑꯩ ꯉꯁꯤ ꯌꯦꯡꯉꯒꯦ ꯍꯥꯏꯗꯤ ꯁꯔꯁ ꯅꯣꯡ ꯅꯤꯅꯤ ꯇꯧꯔꯒꯦ ꯂꯩꯔꯒ ꯀ꯭ꯂꯥꯁ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯌꯥꯎꯔꯝꯗꯕꯗꯤ ꯌꯥꯔꯣꯏꯀꯣ ꯅꯣꯡ ꯅꯤꯅꯤ ꯂꯩꯔ ꯀ꯭ꯂꯥꯁ ꯌꯥꯎꯔꯝꯗꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗꯨ ꯍꯥꯏꯔꯒ ꯆꯦꯟꯒꯤꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨ ꯍꯥꯏꯔꯒ ꯌꯣꯔ ꯋꯥꯔꯗꯁ ꯀ꯭ꯂꯥꯁ ꯌꯥꯎꯔꯤꯅꯦ ꯍꯥ ꯌꯥꯎꯔꯅꯦꯕ ꯀ꯭ꯂꯥꯁꯁꯦ ꯑꯗꯨꯝ ꯉꯔꯥꯡ ꯅꯍꯥꯟꯒꯤꯗꯨꯗꯤ ꯑꯩ ꯀ꯭ꯂꯥꯁꯀꯤ ꯋꯥ ꯅꯠꯇꯦ ꯌꯥꯎꯔꯛꯇꯕꯗꯣ ꯊꯕꯛ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯔꯣ ꯑꯩ ꯅꯉꯣꯟꯗ ꯄ꯭ꯔꯦꯁꯔ ꯅꯠꯇꯦ ꯑꯩ ꯅꯉꯣꯟꯗ ꯇꯦꯁ ꯇꯧꯔꯤꯅꯤꯀꯣ ꯊꯕꯛꯁꯤ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯔꯣ 10K ꯐꯣꯂꯣꯋꯔ 10K to 15K ꯐꯣꯂꯣꯋꯔ ꯂꯩꯕ ꯃꯤ ꯑꯃꯗ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯁꯥꯔ ꯁꯔꯁ ꯇꯧꯔꯒ ꯁꯥꯔꯒꯤ ꯕꯦꯁꯇꯂꯥꯒ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯃꯤ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯕꯤꯁꯇꯥꯏꯂꯥ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯎꯝ ꯅꯪꯅ ꯑꯩꯈꯣꯏ ꯁꯤꯗ ꯕ꯭ꯔꯦꯟ ꯂꯩꯕ ꯃꯤ ꯑꯃꯒꯤ ꯍꯥꯏꯔꯣ ꯁꯥꯏꯂꯦꯁꯀꯤ ꯍꯥꯏꯔꯣ ꯁꯥꯏꯂꯦꯁꯀꯤ ꯀ꯭ꯂꯣꯇꯤꯡ ꯕ꯭ꯔꯦꯟꯒꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯅꯪꯅ ꯊꯣꯛꯄ ꯇꯧ ꯖꯦꯁ ꯅꯪꯉꯣꯟꯗ ꯇꯥꯛꯁ ꯑꯃ ꯄꯤꯒꯦ ꯍꯣꯏ ꯁꯥꯔ ꯁꯥꯏꯂꯦꯁꯀꯤ ꯄ꯭ꯔꯗꯛꯁꯦ ꯐꯖꯕ ꯄꯟꯖꯥꯕꯇꯒꯤ ꯑꯣꯏꯒꯦꯔꯥ ꯗꯦꯜꯂꯤꯗꯒꯤ ꯑꯣꯏꯒꯦꯔꯥ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯑꯣꯏꯒꯦꯔꯥ ꯅꯣꯔꯠ ꯏꯁ ꯃꯅꯨꯡꯗ ꯐꯣꯀꯁ ꯇꯧꯔꯣ ꯅꯣꯔꯠ ꯏꯁ ꯃꯅꯨꯡꯗ ꯐꯣꯀꯁ ꯇꯧꯔꯒ ꯐꯤꯠꯅꯦꯁ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯑꯃꯗ ꯕꯥꯔꯇꯔ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧ ꯍꯣꯏ ꯁꯥꯔ ꯑꯣꯀꯦ ꯅꯨꯃꯤꯠ ꯀꯩꯅꯣ ꯃꯅꯨꯡꯗ ꯅꯨꯃꯤꯠ 5ꯅꯤ ꯃꯅꯨꯡꯗ ꯕꯥꯔꯇꯔ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯔꯣ ꯌꯥꯔꯦ ꯍꯣꯏ ꯁꯥꯔ ꯇꯧꯔꯛꯑꯒꯦ ꯁꯥꯏꯂꯦꯁ ꯄꯣꯂꯣ ꯁꯥꯔꯠ ꯑꯃ ꯄꯤꯈ꯭ꯔꯣ ꯑꯗꯨꯒ ꯇꯥꯕ꯭ꯔꯥ ꯄꯣꯂꯣ ꯁꯥꯔꯠ ꯑꯃ ꯄꯤꯈ꯭ꯔꯣ ꯑꯗꯣ ꯕꯠ ꯑꯣꯗꯤꯌꯦꯟꯁ ꯌꯦꯡꯉꯨꯀꯣ ꯑꯩꯉꯣꯟꯗ ꯊꯥꯔꯛꯑꯝꯃꯣ ꯑꯣꯗꯤꯌꯦꯟꯁ ꯌꯦꯡꯉꯣ ꯕꯥꯔꯇꯔ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯔ ꯄꯪꯇꯧ ꯇꯧꯁꯟꯕꯗꯤ ꯌꯥꯔꯣꯏ ꯑꯣꯗꯤꯌꯦꯟꯁ ꯍꯥꯟꯅ ꯌꯦꯡꯉꯒ ꯐꯖꯅ ꯌꯦꯡꯉꯒ ꯁꯤꯗꯒꯤ ꯅꯪꯒꯤ ꯇꯥꯛꯁ ꯅꯪꯒꯤ ꯑꯦꯖꯦꯟꯁꯤ ꯍꯧꯔꯕꯅꯦ ꯑꯗꯨꯗ ꯅꯪ ꯇꯧꯔꯣ ꯑꯗꯨꯃ 10K ꯃꯅꯨꯡꯗ ꯐꯣꯂꯣꯋꯔ ꯂꯩꯕ 20K 50K ꯁꯨꯕ ꯑꯣꯏꯔꯁꯨ ꯌꯥꯏ ꯅꯪꯅ ꯄꯨꯔꯛꯅꯤꯡꯉꯗꯤ ꯄꯨꯔꯛꯑꯣ ꯌꯥꯔꯦ ꯕꯥꯔꯇꯔ ꯀꯣꯂꯥꯕꯣꯔꯦꯁꯟ ꯍꯩꯔꯗꯤ ꯇꯧꯔꯛꯑꯣ ꯌꯥꯔꯦ ꯇꯧꯔꯛꯑꯒꯦ ꯇꯧꯔꯣꯀꯣ ꯑꯗꯨ ꯅꯪꯒꯤ ꯐꯥꯔꯁꯅꯦ ꯑꯗꯨ ꯇꯧꯔꯣ ꯑꯗꯨꯗꯩ ꯀꯩꯝ ꯂꯨꯅꯤꯡꯉꯥꯏ ꯂꯩꯇꯦ ꯋꯥꯔꯤ ꯁꯥꯕ ꯅꯪ ꯏꯪꯂꯤꯁꯁꯨ ꯍꯩꯗꯨꯅꯤ ꯋꯥꯔꯤ ꯐꯖꯅ ꯇꯦꯛꯁ ꯇꯧ ꯖꯨꯝ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯒꯦꯔꯥ ꯐꯣꯟ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯒꯦꯔꯥ ꯅꯪ ꯊꯣꯛꯄ ꯇꯧꯕ ꯌꯥꯔꯦ ꯕꯥꯔꯇꯔ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯕ ꯌꯥꯔꯦ ꯍꯣꯏ ꯁꯥꯔ ꯇꯧꯔꯛꯑꯒꯦ ꯑꯣꯀꯦ ꯗꯟ ꯍꯣꯏ ꯁꯥꯔ
ꯁꯥꯏꯂꯦꯁ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯕꯤꯖꯦꯁꯀꯀꯣ ꯁꯥꯏꯂꯦꯁ ꯇꯥꯕ꯭ꯔꯥ ꯅꯪꯒꯤ ꯒ꯭ꯔꯣꯠꯀꯤꯅꯤ ꯑꯩꯅ ꯁꯤꯜꯂꯤꯁꯦ ꯅꯪꯒꯤ ꯒ꯭ꯔꯣꯠꯀꯤꯅꯤꯀꯣ ꯇꯥꯏ ꯁꯥꯔ ꯑꯗꯨꯃ ꯇꯧꯔꯣ ꯑꯗꯒꯤꯗꯤ ꯗꯤꯅꯦꯁ ꯅꯉꯣꯟꯗ ꯀꯩ ꯇꯥꯛꯁ ꯄꯤꯌꯨꯒꯦ ꯁꯥꯔꯅ ꯚꯤꯗꯤꯑꯣ ꯅꯝꯃꯣ ꯍꯥꯏꯕꯗꯣ ꯚꯤꯗꯤꯑꯣꯗꯤ ꯅꯝꯃꯕꯅꯦꯕ ꯑꯩꯗꯣ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯊꯕꯛ ꯀꯟꯅ ꯆꯤꯜꯂꯕ ꯑꯗꯨꯗ ꯚꯤꯗꯤꯑꯣꯗ ꯅꯝꯃꯗꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯁꯦꯌꯔ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯏꯗꯤꯠ ꯇꯧꯕ ꯁꯪꯗ ꯂꯩ ꯑꯗꯨ ꯇꯧꯔꯒ ꯊꯥꯔꯛꯑꯒꯦ ꯀꯩꯕ ꯗꯤꯅꯦꯁ ꯅꯉꯣꯟꯗ ꯀꯩ ꯇꯥꯛꯁ ꯄꯤꯌꯣꯕ ꯈꯪꯗꯦ ꯁꯥꯔ ꯕꯇꯔ ꯀꯣꯂꯥꯖꯟ ꯇꯧꯕꯩ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯩꯒꯤꯁꯦ ꯄꯣꯠꯁꯦ ꯐꯖꯅ ꯊꯝꯐꯝꯁꯦ ꯐꯖꯅ ꯁꯦꯝꯗ꯭ꯔꯤꯕꯁꯦ ꯑꯗꯣ ꯌꯨꯝꯁꯦ ꯈꯔ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯄꯣꯠꯁꯦ ꯊꯝꯐꯝꯁꯦ ꯃꯤꯅ ꯍꯦꯛ ꯂꯥꯛꯄꯗ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕ ꯖꯒꯥ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯕꯇꯔ ꯀꯣꯂꯥꯖꯟ ꯇꯧꯔꯒ ꯍꯌꯦꯡ ꯃꯤ ꯂꯥꯛꯁꯜꯂꯒ ꯄꯣꯠꯇꯣ ꯑꯁ ꯃꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯩꯅꯣꯗꯣ ꯑꯣꯏꯗ꯭ꯔꯒꯗꯤ ꯗꯤꯅꯦꯁ ꯌꯥꯝ ꯏꯀꯥꯏꯒꯅꯨ ꯍꯣꯏ ꯁꯥꯔ ꯅꯪꯅ ꯇꯧꯔꯤꯗꯣ ꯌꯥꯝ ꯁ꯭ꯇꯦꯞ ꯑꯍꯦꯟꯅꯦ ꯑꯥꯏ ꯁꯄꯣꯔꯠ ꯌꯨ ꯅꯪꯒꯤ ꯐꯅ ꯐꯖꯒꯦꯔꯥ ꯐꯖꯔꯣꯏ ꯀꯩ ꯇꯥꯖꯅꯤꯕ ꯃꯦꯇꯔꯗꯣ ꯌꯥꯝ ꯐꯣꯀꯁ ꯇꯧꯒꯅꯨ ꯃꯤꯅ ꯀꯩ ꯍꯥꯏꯅꯈꯤꯅꯤ ꯀꯩꯗꯧꯕ ꯅꯪ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕ ꯌꯥꯏ ꯑꯗꯨꯒꯤꯗꯃꯛꯇ ꯑꯦꯟꯖꯥꯏꯇꯤ ꯅꯥꯒꯗꯕ ꯑꯣꯀꯦ ꯑꯗꯨꯗꯤ ꯕꯇꯔ ꯀꯣꯂꯥꯕꯔꯦꯁꯟꯗꯤ ꯇꯧꯔꯛꯑꯒꯦ ꯍꯟꯗꯛ ꯍꯞꯇꯥꯗꯤ ꯌꯥꯔꯣꯏ ꯁꯤꯜꯂꯛꯑꯒꯦ ꯊꯥꯒꯔꯣ ꯌꯥꯏ ꯇꯧꯁꯜꯂꯣ ꯌꯥꯏ ꯁꯥꯔ ꯄ꯭ꯔꯗꯛꯇꯣ ꯗꯤꯅꯦꯁꯀꯤꯗꯣ ꯃꯥꯅ ꯑꯣꯏꯅ ꯊꯤꯜꯂꯨꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯌꯨꯝꯗ ꯂꯥꯛꯇ꯭ꯔꯁꯨ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯅ ꯊꯤꯜꯂꯨꯔꯁꯨ ꯌꯥꯏꯗꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯧꯔꯒꯦ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯔꯤꯖꯜ ꯄꯥꯝꯃꯤꯀꯣ ꯍꯧꯖꯤꯛ ꯔꯤꯖꯜꯅꯦ ꯑꯜꯕꯥꯁ ꯑꯩ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯅꯪ ꯇꯥꯛꯁ ꯑꯃ ꯄꯤꯒꯦꯔ ꯅꯪꯅ ꯃꯅꯤꯄꯨꯔꯤꯗ ꯋꯥꯔꯤ ꯁꯥꯔꯣ ꯅꯪꯒꯤ ꯕ꯭ꯔꯗꯔ ꯗꯤꯅꯦꯁꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣ ꯅꯪꯒꯤ ꯕ꯭ꯔꯦꯟꯅꯦ ꯈꯜꯂꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯅꯪꯒꯤ ꯕ꯭ꯔꯦꯟ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯅꯪ ꯉꯥꯏ ꯂꯩꯕꯗꯤ ꯌꯥꯔꯣꯏꯕ ꯇꯝꯃꯣꯕꯀꯣ ꯕꯥꯔꯇꯔ ꯀꯣꯂꯥꯕꯣꯔꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯗꯤꯅꯦꯁꯀꯤ ꯕ꯭ꯔꯦꯟꯁꯦ ꯅꯪꯅ ꯕꯥꯔꯇꯔ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯁꯦ ꯍꯥꯏꯔꯒ ꯄ꯭ꯔꯗꯛ ꯑꯃ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯌꯦꯡꯒꯦꯕꯨ ꯀꯩꯅꯣ ꯉꯝꯃꯣꯏ ꯌꯦꯡꯒꯦꯕꯨ ꯀꯩꯅꯣ ꯋꯥꯠ ꯏꯁ ꯗꯤꯁ ꯌꯥꯔ ꯉꯝꯅꯤ ꯁꯥꯔ ꯅꯨꯄꯥ ꯑꯃ ꯌꯥꯝ ꯁꯣꯜꯂꯤꯗꯣ ꯀꯩꯅꯣ ꯅꯨꯄꯥ ꯍꯥꯏꯁꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯏꯃꯨꯡꯗ ꯅꯨꯄꯥ ꯀꯌꯥ ꯌꯥꯎꯏ ꯍꯥꯏꯔꯣ ꯏꯊꯟꯇꯅꯤ ꯁꯥꯔ ꯅꯪ ꯅꯊꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯌꯦꯡꯒꯦ ꯀꯤꯌꯦ ꯑꯗꯨ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯗꯤ ꯍꯣꯏ ꯁꯥꯔ ꯍꯥ ꯑꯩꯅ ꯇꯧꯔꯒꯦ ꯀꯩ ꯁꯥꯔ ꯍꯥꯏꯒꯦ ꯅꯪꯒꯤ ꯃꯥꯗꯔ ꯐꯥꯗꯔ ꯆꯔꯥ ꯍꯦꯟ ꯇꯥꯔꯗꯤ ꯑꯩ ꯌꯦꯡꯒꯦ ꯑꯩ ꯍꯣꯔꯦꯟ ꯆꯦꯡ ꯄꯨꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯍꯣꯔꯦꯟ ꯆꯦꯡ ꯄꯨꯔꯛꯀꯦ ꯍꯥꯏꯔꯝꯗꯣꯏꯔꯕ ꯆꯦꯡ ꯄꯨꯔꯛꯀꯦꯅ ꯑꯦꯛꯖꯦꯛꯠꯂꯤ ꯑꯗꯨ ꯇꯥꯔꯗꯤ ꯍꯣꯔꯦꯟ ꯇꯧꯒꯦ ꯂꯣꯏꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯗꯦꯠꯁ ꯋꯥꯠ ꯋꯤ ꯀꯣꯜ ꯅꯨꯄꯥ ꯍꯥꯏꯗꯣ ꯑꯗꯨꯗꯩ ꯊꯣꯛꯂꯛꯀꯅꯤ ꯊꯃꯣꯏꯅ ꯁꯤꯗꯒꯤ ꯊꯣꯛꯂꯛꯀꯗꯕꯅꯤ ꯍꯣꯏ ꯁꯥꯔ ꯍꯣꯏ ꯁꯥꯔ ꯍꯥꯏꯔ ꯇꯧꯗꯤ ꯇꯧꯔꯅꯤ ꯗꯤꯅꯦꯁ ꯍꯣꯔꯦꯟ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ ꯑꯜꯕꯥꯁꯀ ꯋꯥꯔꯤ ꯁꯥꯟꯅꯧ ꯑꯜꯕꯥꯁ ꯍꯣꯏ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯪ ꯀ꯭ꯂꯥꯁ ꯂꯥꯛꯇ꯭ꯔꯦꯅ ꯅꯪ ꯀ꯭ꯂꯥꯁ ꯂꯥꯛꯇ꯭ꯔꯦ ꯍꯩꯔꯣꯛꯇ ꯅꯪ ꯊꯤ ꯂꯥꯛꯍꯟꯒꯅꯤ ꯑꯩꯅ ꯀ꯭ꯂꯥꯁ ꯌꯥꯎꯔꯛꯇ꯭ꯔꯦꯅ ꯍꯩꯔꯣꯛꯇ ꯅꯪ ꯑꯜꯕꯥꯁ ꯀꯥꯏ ꯀꯥꯏꯗꯣꯏꯅꯣ ꯀꯣꯏꯊꯤ ꯊꯤꯔ ꯅꯪ ꯌꯨꯝ ꯌꯧꯍꯜꯂꯛꯇꯣꯏꯅꯦ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯁꯥꯔ ꯇꯧꯅꯤꯀꯣ ꯍꯣꯏ ꯁꯥꯔ ꯇꯧꯒꯦ ꯁꯥꯔ ꯑꯗꯒꯤ ꯑꯥꯔꯖꯦꯟꯇꯤꯅꯥ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯣ ꯇꯧꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯇꯧꯔꯛꯀꯦ ꯁꯥꯔ ꯁꯤꯃꯥ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯦ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯍꯥꯟꯅ ꯗꯤꯖꯥꯏꯟ ꯇꯧꯕꯗ ꯑꯝꯇ ꯔꯦꯗꯤ ꯂꯩꯔꯤꯕ ꯂꯩꯇ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎꯗ ꯁꯥꯔ ꯗꯤꯖꯥꯏꯟ ꯑꯩꯅ ꯗꯤꯖꯥꯏꯟ ꯇꯧꯖꯕ꯭ꯔꯣ ꯎꯝ ꯑꯩꯅ ꯗꯤꯖꯥꯏꯟ ꯇꯧꯕꯗꯤ ꯁꯥꯔ ꯇꯨꯗꯤꯌꯦ ꯇꯨ ꯍꯥꯏꯔꯗꯤ ꯑꯩ ꯑꯗꯨꯝ ꯐꯤ ꯂꯧꯔꯨꯔꯒ ꯇꯨꯒꯦ ꯅꯪ ꯅꯍꯥꯟ ꯗꯤꯖꯥꯏꯟ ꯇꯧꯕ ꯊꯥꯔꯛꯄꯗꯣ ꯔꯦꯗꯤ ꯑꯣꯏꯗꯣꯏꯔꯣ ꯑꯗꯨ ꯄꯣꯠꯇꯣ ꯑꯗꯨꯗꯤ ꯂꯣꯏꯔꯦ ꯁꯥꯔ ꯑꯅꯤꯗꯨꯗꯤ ꯅꯪꯅ ꯀꯟꯐꯤꯗꯦꯟꯁ ꯌꯥꯎꯕ ꯌꯥꯎꯗ꯭ꯔꯤꯕ ꯑꯗꯨ ꯄ꯭ꯔꯗꯛꯇꯨꯗ ꯑꯩꯒꯤ ꯁꯥꯔ ꯑꯣꯏꯅꯗꯤ ꯐꯖꯅ ꯐꯖꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯔꯦꯕ ꯑꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯍꯪꯉꯛꯏꯁꯦ ꯅꯪꯒꯤ ꯑꯣꯏꯅ ꯑꯗꯨ ꯄ꯭ꯔꯗꯛꯇꯨꯗ ꯅꯪ ꯀꯣꯟꯐꯤꯗꯦꯟꯁ ꯌꯥꯎꯕ ꯌꯥꯎꯗ꯭ꯔꯤꯕ ꯁꯥꯔ ꯑꯩꯒꯤ ꯄ꯭ꯔꯗꯛꯀꯤꯗꯤ ꯑꯩ ꯌꯥꯝ ꯄꯦꯟꯖꯔꯦ ꯐꯨꯜ ꯑꯣꯏꯔꯦ ꯀꯟꯐꯤꯗꯦꯟꯇꯣ ꯑꯗꯨꯒ ꯀꯩꯅꯣ ꯂꯩꯇꯕꯗꯣ ꯍꯥꯏꯗꯤ ꯑꯅꯤꯗꯨꯗ ꯅꯠꯇꯕ ꯑꯍꯦꯟꯕ ꯄꯣꯠ ꯂꯩꯇꯕꯗꯣ ꯑꯗꯨꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩ ꯐꯣꯟꯗꯤ ꯏꯆꯦꯅ ꯅꯨꯡꯁꯤꯕ ꯑꯔꯦ ꯌꯥꯔ म्यूट करो भाई ꯍꯥꯏꯔꯣ ꯁꯥꯔ ꯑꯥ ꯑꯩꯒꯤ ꯄꯣꯠ ꯑꯅꯤꯗꯣ ꯅꯠꯇꯕꯗꯣ ꯂꯩꯇꯕꯗꯣ ꯃꯦꯅꯨꯐꯦꯛꯆꯔ ꯊꯤꯕ ꯐꯪꯗꯕꯗꯣ ꯑꯩꯅ ꯁꯦꯝꯕꯕꯨꯗꯤ ꯌꯥꯏꯕꯨ ꯑꯩ ꯑꯗꯨꯁꯨ ꯑꯃꯨꯛ ꯁꯦꯝꯕ ꯑꯗꯨꯒ ꯁꯨꯝ ꯍꯥꯞꯆꯟꯕ ꯇꯧꯔꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯇꯝꯗꯣ ꯌꯥꯝ ꯆꯪꯒꯗꯕ ꯑꯇꯣꯞꯄ ꯊꯕꯛꯁꯨ ꯂꯩꯅꯤꯡꯉꯤ ꯉꯥꯛꯇꯪ ꯑꯗꯨꯃ ꯁꯥꯏꯠ ꯊꯝꯃꯣ ꯅꯪꯒꯤ ꯑꯃ ꯉꯥꯛꯇꯪ ꯁꯥꯏꯠ ꯊꯝꯃꯣ ꯑꯗꯨ ꯇꯥꯔꯗꯤ ꯔꯦꯗꯤ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛ ꯕꯤꯖꯦꯁꯀ ꯁꯩꯂꯦꯁꯀ ꯑꯃ ꯂꯩꯖꯈ꯭ꯔꯦ ꯑꯥꯔꯖꯦꯟꯇꯤꯅꯥ ꯅꯪ ꯀꯩꯅꯣ ꯇꯧꯔꯣ ꯅꯪꯁꯨ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯕꯤꯖꯦꯁ ꯅꯪꯅ ꯀꯩꯅꯣ ꯄꯥꯏꯌꯣ ꯃꯄꯥꯟ ꯂꯝꯒꯤ ꯄꯥꯏꯌꯣ ꯈꯪꯕ꯭ꯔꯥ ꯃꯄꯥꯟ ꯂꯝꯒꯤ
ꯃꯅꯤꯄꯨꯔꯒꯤ ꯑꯝꯇ ꯋꯥꯔꯤ ꯁꯥꯒꯅꯨ ꯑꯥꯔꯖꯦꯟꯇꯤꯅꯥ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯅꯣꯏ ꯕ꯭ꯔꯣ ꯁꯥꯏꯂꯦꯁꯀꯤ ꯃꯥꯒꯤ ꯕ꯭ꯔꯦꯟꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯐꯤꯠꯅꯦꯁ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯑꯃ ꯈꯟꯗꯣꯛ ꯀꯣ ꯐꯣꯂꯣꯋꯔ ꯈꯔ ꯑꯗꯨꯝ ꯌꯥꯝꯕ ꯐꯣꯂꯣꯋꯔ ꯈꯔ ꯑꯗꯨꯝ ꯌꯥꯝꯕ ꯑꯃ ꯈꯟꯗꯣꯛꯑꯣ ꯑꯗꯨꯒ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯕꯒꯤ ꯑꯣꯐꯔ ꯑꯃ ꯄꯤꯌꯨ ꯅꯪꯒꯤ ꯕ꯭ꯔꯦꯟꯅꯦ ꯈꯜꯂꯒ ꯇꯧ ꯁꯥꯏꯂꯦꯁ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯌꯥꯏꯀꯣ ꯑꯃꯅ ꯃꯄꯥꯟꯒꯤ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯑꯅꯤꯁꯤꯗ ꯅꯪ ꯐꯣꯀꯁ ꯇꯧꯔꯣ ꯑꯥꯔꯖꯦꯟꯇꯤꯅꯥ ꯌꯥꯏꯀꯣ Yes, sir. ꯁꯛꯁꯦꯁ ꯑꯣꯏꯍꯟꯒꯦꯔꯥ ꯑꯣꯏꯍꯜꯂꯣꯏꯔꯥ Yes, sir. ꯑꯣꯏꯍꯟꯒꯦꯕ ꯁꯥꯔ ꯑꯗꯨ ꯃꯄꯥꯟꯒꯤꯗꯣ ꯎꯝ ꯑꯗꯨꯗꯣ ꯑꯩꯅ ꯀꯩꯅꯣꯗꯣ ꯊꯥꯕ ꯃꯇꯝꯗ ꯍꯦꯡ ꯇꯦꯛ ꯀꯩꯀꯩ ꯑꯗꯨ ꯌꯥꯎꯗ꯭ꯔꯁꯨ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ꯭ꯔꯣ ꯑꯩ ꯍꯦꯡ ꯇꯦꯛꯇꯣ ꯄ꯭ꯔꯤꯟ ꯇꯧꯔꯨꯔꯣ ꯀꯩꯗꯧꯔꯒꯦ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯄ꯭ꯔꯤꯟ ꯇꯧꯔꯣ ꯐꯠ ꯂꯥꯎꯅ ꯄ꯭ꯔꯤꯟ ꯇꯧꯊꯣꯛꯎꯔꯣ ꯄꯦꯀꯦꯖꯤꯡꯗꯣ ꯂꯧꯔꯣ ꯌꯥꯔꯦ ꯄꯥꯄ ꯅꯞꯁꯜꯂꯣ ꯌꯥꯔꯦ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯅꯪꯒꯤ ꯄꯦꯀꯦꯖꯤꯡ ꯔꯦꯗꯤꯗꯣ ꯑꯩ ꯑꯣꯏꯍꯜꯂꯛꯀꯦ ꯅꯣꯔꯃꯦꯜꯗꯒꯤ ꯄꯦꯀꯦꯖꯤꯡ ꯕꯖꯥꯔ ꯃꯅꯨꯡꯗ ꯍꯦꯡ ꯆꯠꯂꯣ ꯑꯩ ꯍꯥꯏꯔꯛꯀꯦ ꯂꯧꯔꯨꯁꯨ ꯑꯗꯨ ꯄ꯭ꯔꯤꯟ ꯇꯧꯐꯝꯗꯨꯗꯤ ꯍꯦꯡ ꯇꯦꯛꯇꯣ ꯁꯦꯝꯃꯣ ꯍꯦꯡ ꯇꯦꯛꯇꯣ ꯍꯥꯞꯆꯜꯂꯁꯦ ꯄꯤꯟ ꯑꯃꯅ ꯐꯠ ꯐꯥꯖꯜꯂ ꯍꯥꯞꯆꯟꯈ꯭ꯔ ꯂꯣꯏꯔꯦ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯕ꯭ꯔꯥ ꯑꯗꯣ ꯑꯔꯦ ꯄ꯭ꯔꯤꯟ ꯇꯧꯐꯝꯗ ꯆꯠꯂꯨ ꯀꯩꯗꯧꯔꯒꯦ ꯍꯥꯔꯠ ꯄꯦꯄꯔ ꯄ꯭ꯔꯤꯟ ꯇꯧꯔ ꯂꯣꯏꯔꯦ ꯍꯦꯡ ꯇꯦꯛꯇꯣ ꯍꯥꯔꯠ ꯄꯦꯄꯔ ꯄ꯭ꯔꯤꯟ ꯇꯧꯔ ꯃꯇꯨꯡꯗ ꯍꯨꯠꯇꯣꯛꯑꯒ ꯇꯛ ꯂꯥꯎꯅ ꯍꯨꯠꯂꯒ ꯂꯣꯏ ꯄꯤ ꯌꯥꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯃ ꯂꯩ ꯑꯗꯨ ꯉꯥꯛꯇꯅꯦ ꯁꯤꯖꯤꯟꯅꯔꯤꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦ ꯅꯪꯗ ꯔꯦꯗꯤ ꯑꯣꯏꯕ ꯌꯥꯔꯦ ꯃꯩꯁ꯭ꯋꯥ ꯅꯪ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯕꯣ ꯍꯣꯏ ꯇꯧꯈ꯭ꯔꯦ ꯁꯥꯔ ꯃꯩꯁ꯭ꯋꯥꯒꯤꯗꯤ ꯒꯤꯐ ꯑꯋꯦ ꯇꯧꯕ ꯌꯥꯗꯦꯀꯣ ꯃꯥꯏ ꯄ꯭ꯔꯗꯛꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯂꯥꯛꯄꯅꯤꯅ ꯍꯥꯏꯔꯤꯅꯤꯅ ꯁꯤ ꯄꯣꯠꯁꯤꯃ ꯊꯝꯃꯣ ꯄꯦꯄꯦ ꯅꯪ ꯀꯩꯗꯧꯒꯦꯕ ꯑꯩ ꯇꯥꯛꯁ ꯃꯤ ꯑꯃꯃꯝꯅ ꯇꯥꯛꯁ ꯑꯃꯃꯝꯗꯤ ꯂꯣꯏ ꯁꯤꯟꯅꯔꯝꯒꯦ ꯄꯦꯄꯦ ꯅꯪ ꯀꯩꯗꯧꯒꯦꯕ ꯍꯥꯏꯔꯣ ꯉꯥꯏꯈꯣꯀꯣ ꯑꯗꯤꯇ꯭ꯌ ꯁꯥꯔ ꯀꯩꯅꯣ ꯔꯣꯁꯀꯤ ꯕꯤꯖꯤꯅꯦꯁꯇꯣ ꯔꯦꯗꯤ ꯑꯣꯏꯔꯕꯣ ꯍꯧꯖꯤꯛ ꯒꯥꯔꯤ ꯉꯁꯤ ꯂꯧꯔꯦ ꯑꯗꯣ ꯍꯌꯦꯡꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯑꯦꯁꯦꯁꯔꯤꯒꯨꯝꯕ ꯈꯔ ꯋꯥꯠꯂꯤꯕ ꯑꯗꯨ ꯑꯊꯨꯕꯗ ꯇꯧ ꯍꯧꯔꯅꯤ ꯄ꯭ꯔꯗꯛꯇꯤ ꯂꯥꯛꯑꯕꯣ ꯍꯧꯖꯤꯛ ꯂꯩꯒꯤꯗꯤ ꯁꯥꯔ ꯃꯄꯥꯟꯗ ꯂꯧꯗꯧ ꯅꯠꯇꯦ ꯁ꯭ꯋꯥꯏꯗꯒꯤ ꯂꯧꯒꯗꯕꯅꯤ ꯂꯩꯔꯕ ꯄ꯭ꯔꯗꯛ ꯂꯩꯔꯕꯕꯨ ꯄ꯭ꯔꯗꯛꯇꯤ ꯂꯩꯅꯤꯗꯤ ꯐꯥꯔꯝꯗꯒꯤ ꯂꯧꯒꯗꯕꯅꯦꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯃꯥꯏꯅ ꯄ꯭ꯔꯣꯃꯣꯁꯟ ꯀꯟꯇꯦꯛ ꯇꯧꯕ ꯇꯧꯔ ꯍꯧꯕ ꯌꯥꯔꯕꯕꯨ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯕꯗꯣ ꯑꯩ ꯄ꯭ꯔꯣꯃꯣꯁꯟ ꯌꯥꯔꯛꯑꯅꯤ ꯌꯥꯅꯤꯕ ꯌꯥꯗꯗꯤ ꯌꯥꯗꯦ ꯍꯥꯏꯔꯣꯀꯣ ꯌꯥꯔꯗꯤ ꯌꯥꯏ ꯍꯥꯏꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯔꯣ ꯇꯧꯔꯛꯅꯕꯅꯦ ꯃꯌꯥꯝꯗ ꯑꯩꯁꯨ ꯂꯩꯁꯦ ꯌꯥꯔꯅꯤ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯄ꯭ꯔꯗꯛꯀꯨꯝꯕ ꯑꯩꯉꯣꯟꯗ ꯀꯩꯒꯨꯝꯕ ꯈꯔ ꯀꯩ ꯍꯥꯏꯅꯤ ꯈꯤꯇꯪ ꯃꯑꯣꯡ ꯇꯥꯕ ꯐꯣꯇꯣꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯑꯣꯡ ꯇꯥꯕ ꯄꯨꯔꯥ ꯊꯥꯒꯠꯄꯗ ꯕꯤꯖꯤꯅꯦꯁ ꯃꯥꯟꯕ ꯐꯣꯇꯣꯒꯨꯝꯕ ꯑꯆꯧ ꯑꯆꯧꯕ ꯍꯥꯏꯗꯤ ꯈꯤꯇꯪ ꯒꯥꯔꯤꯗ ꯐꯖꯅ ꯂꯩ ꯐꯖꯅ ꯍꯥꯞꯄꯒꯨꯝꯕ ꯑꯗꯨꯝꯕꯗꯨꯃꯛꯇꯤ ꯂꯩꯇ꯭ꯔꯤ ꯀꯩꯅꯣ ꯂꯩꯔꯕ ꯕꯥꯔꯇꯔ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯕ ꯌꯥꯔꯕꯕꯨ ꯕꯇꯔ ꯀꯣꯂꯥꯕꯣꯔꯦꯁꯟ ꯑꯩ ꯐꯖꯅ ꯉꯁꯥꯏ ꯍꯧꯕ ꯇꯥꯍꯧꯗꯦ ꯒ꯭ꯌꯥꯟ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯖꯟ ꯑꯝꯇ ꯍꯣꯔꯦꯟ ꯑꯩ ꯖꯨꯝꯗ ꯀꯣꯟꯅ ꯌꯦꯡꯉꯒꯦꯅ ꯇꯧꯕꯗꯣ ꯕꯥꯔꯇꯔ ꯀꯣꯂꯥꯕꯣꯔꯦꯁꯟ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯅ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯦ ꯃꯣꯏꯗ ꯄꯩꯁꯥ ꯄꯤꯗꯕꯤꯗ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯑꯃꯒ ꯀ꯭रिꯌꯦꯇꯔ ꯑꯃꯒ ꯑꯩꯒ ꯀꯣꯂꯥꯞ ꯇꯧꯅꯔꯒ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯅꯕꯗꯣ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯦ ꯄꯤꯔꯕ ꯃꯣꯏꯗ ꯄꯤꯔꯦꯅ ꯍꯦꯄꯤ ꯃꯣꯏꯅ ꯒꯤꯐ ꯑꯣꯏꯅ ꯄꯤꯔꯒ ꯃꯣꯏꯅ ꯄ꯭ꯔꯗꯛꯁꯦ ꯄ꯭ꯔꯣꯃꯣꯠ ꯇꯧꯍꯟꯕ ꯑꯗꯨ ꯌꯥꯔꯕ ꯕꯥꯔꯇꯔ ꯀꯣꯂꯥꯕꯣꯔꯦꯁꯟꯒꯤꯗꯃꯛꯇ ꯅꯣꯏ ꯔꯦꯗꯤ ꯑꯣꯏꯔꯕꯕꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯀꯦꯟꯗꯜꯒꯤꯗꯨꯁꯨ ꯇꯧꯅꯤꯡꯉꯦ ꯕꯗꯔ ꯑꯗꯨꯃꯥꯏꯅ ꯀꯦꯟꯗꯜꯒꯤꯗꯤ ꯀꯨꯏꯈꯤꯅꯤ ꯀꯦꯟꯗꯜ ꯌꯧꯔꯛꯈꯤꯅꯤ ꯁꯥꯒꯤꯅꯤ ꯇ꯭ꯔꯥꯏ ꯑꯃꯨꯛ ꯇꯧꯈꯤꯅꯤ ꯍꯞꯇꯥ ꯑꯃꯨꯛ ꯆꯪꯈꯤꯅꯤ ꯁꯤꯒꯤꯁꯦ ꯍꯥꯟꯅ ꯇꯧꯔꯁꯦꯕ ꯀꯦꯟꯗꯜꯒꯤꯁꯨ ꯇꯧꯁꯦ ꯁꯤꯒꯤꯁꯨ ꯇꯧꯁꯦꯕ ꯄꯦꯄꯦꯅ ꯄꯩꯁꯥ ꯄꯥꯏꯅꯤꯡꯕ꯭ꯔꯥ ꯄꯥꯏꯅꯤꯡꯗꯕ꯭ꯔꯥ ꯂꯔꯟ ꯇꯧꯅꯤꯡꯕ꯭ꯔꯥ ꯇꯧꯅꯤꯡꯗꯕ꯭ꯔꯥ ꯇꯧꯅꯤꯡꯉꯤ ꯇꯧꯅꯤꯡꯉꯦ ꯈꯔ ꯀꯟꯅ ꯍꯥꯏꯔꯣ ꯀꯩꯅꯣ ꯌꯥꯝ ꯇꯞꯅ ꯍꯥꯏ ꯅꯁꯛ ꯌꯥꯝ ꯐꯖꯔꯅ ꯇꯞꯅ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ ꯈꯔ ꯀꯟꯅ ꯉꯥꯡꯉꯨ ꯐꯥ ꯃꯥꯅ ꯉꯥꯡꯉꯨ ꯍꯥ ꯇꯧꯅꯤꯡꯉꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯃꯉꯥ ꯁꯅꯥ ꯁꯥꯔ ꯅꯪ ꯕꯥꯔꯇꯔ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯅꯤꯡꯕ꯭ꯔꯥ ꯇꯧꯅꯤꯡꯗꯕ꯭ꯔꯥ ꯇꯧꯅꯤꯡꯉꯤ ꯁꯥꯔ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯃꯉꯥ ꯁꯅꯥꯒꯤ ꯑꯩ ꯅꯨꯡꯁꯤꯕꯗ ꯁꯤꯟꯅꯒꯦ ꯄꯦꯄꯦ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯅꯣꯏ ꯕ꯭ꯔꯣ ꯑꯗꯤꯇꯦꯒ ꯅꯪ ꯋꯥꯔꯤ ꯁꯅꯔꯣ ꯈꯪꯕ꯭ꯔꯥ ꯉꯝꯅꯤ ꯉꯝꯃꯣꯏ ꯍꯥꯏꯔꯣ ꯉꯝꯗꯕꯁꯨ ꯌꯥꯔꯣꯏꯀꯣ ꯉꯝꯅꯤ ꯉꯝꯃꯣꯏ ꯍꯥꯏꯅ ꯂꯩꯔꯣꯏ ꯀꯩꯅꯣ ꯇꯧ ꯃꯅꯤꯄꯨꯔꯒꯤ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔꯗ ꯀ꯭ꯔꯤꯌꯦꯇꯔꯗ ꯁ꯭ꯃꯣꯜ ꯀ꯭ꯔꯤꯌꯦꯇꯔꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯅꯪꯅ ꯍꯦꯟꯅ ꯊꯤꯒꯠꯂꯨ ꯅꯪꯅ ꯍꯦꯟꯅ ꯇꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯝꯃꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯣ ꯅꯪꯅ ꯈꯪꯗ꯭ꯔꯀꯥꯟꯗ ꯒ꯭ꯔꯣ ꯇꯧꯒꯗꯕ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯃꯥꯒꯤ ꯕ꯭ꯔꯦꯟꯗ ꯂꯩꯒꯤ ꯕ꯭ꯔꯦꯟ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯃꯤꯅ ꯗꯤꯃꯥꯟ ꯂꯩꯔꯛꯀꯗꯕ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯃꯤꯅ ꯚ꯭ꯌꯨꯁ ꯌꯥꯝ ꯌꯥꯝꯕ ꯀꯥꯏꯗ ꯂꯩꯒꯦ ꯑꯗꯒꯤꯗꯤ ꯁꯤꯒꯨꯝꯕ ꯈꯤꯇꯪꯈꯛ ꯑꯦꯁꯊꯦꯇꯤꯛꯁ ꯑꯣꯏꯕ ꯈꯤꯇꯪꯈꯛ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯀꯣꯟꯇꯦꯟ ꯁꯦꯝꯕ ꯀꯅꯥ ꯂꯩꯒꯦ ꯊꯤꯒꯠꯂꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯀꯟꯇꯦꯛ ꯇꯧ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯁꯥꯔ ꯕꯣꯒꯦ ꯑꯣꯏꯗꯣꯏꯔꯥ ꯀꯩꯅꯣ ꯕꯨꯀꯦꯗꯤ ꯅꯠꯇꯦ ꯕꯨꯀꯦ ꯅꯠꯇꯦ ꯑꯣ ꯑꯣꯀꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁꯨꯝ ꯒꯤꯐ ꯍꯦꯝꯄꯔꯒꯨꯝꯕ ꯕꯣꯛꯁ ꯍꯥꯞꯅꯕꯗꯣ ꯁꯥꯔ ꯑꯗꯨꯗ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯎꯕ ꯂꯩꯗꯤ ꯅꯠꯇꯕ ꯍꯥꯏꯗꯤ ꯈꯤꯇꯪ
ꯁꯥꯏꯃꯨꯛ ꯈꯨꯗꯨꯞꯃꯨꯛ ꯁꯥꯡꯕꯁꯦ ꯑꯗꯨ ꯑꯗꯨꯝ ꯑꯗꯣ ꯃꯣꯏ ꯍꯥꯞꯅꯕ ꯑꯗꯨ ꯀꯩ ꯊꯦꯡꯅꯩ ꯆꯠꯅꯔꯤꯒꯦ ꯇꯣꯛꯑꯣ ꯑꯗꯨ ꯅꯪꯅ ꯍꯥꯏꯗꯣ ꯑꯇꯣꯞꯄꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯃꯤꯒꯤ ꯄ꯭ꯔꯗꯛꯇꯨꯅꯤ ꯃꯥꯏ ꯄ꯭ꯔꯗꯛꯇꯨꯗ ꯅꯪꯅ ꯐꯣꯀꯁ ꯇꯧꯔꯒ ꯅꯣꯏꯕꯥꯅꯤ ꯇꯥꯟꯅꯔꯣ ꯐꯣꯇꯣ ꯂꯩꯕꯁꯤꯡ ꯂꯩꯔꯣ ꯑꯗꯨꯒ ꯅꯪ ꯋꯥꯔꯤ ꯁꯥꯎꯕ ꯅꯪꯁꯨ ꯇꯝꯃꯣ ꯃꯥꯏꯁꯨ ꯒ꯭ꯔꯣ ꯇꯧꯍꯜꯂꯣ ꯑꯗꯨꯒ ꯅꯪꯁꯨ ꯍꯩꯌꯣ ꯅꯪ ꯁꯥꯒꯤ ꯕ꯭ꯔꯦꯟꯗ ꯍꯌꯦꯡ ꯇꯧꯕ ꯉꯝꯗꯕ ꯍꯩꯒꯗ꯭ꯔꯥ ꯑꯗꯣ ꯁꯥꯔ ꯍꯩꯒꯗ꯭ꯔꯥ ꯍꯩꯔꯣꯏꯗ꯭ꯔꯥ ꯁꯥꯔꯗꯣ ꯑꯩ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯀꯩꯀꯥ ꯆꯠꯂꯤꯕ ꯅꯪ ꯍꯣꯝ ꯇ꯭ꯌꯨꯇꯔꯗꯣ ꯆꯠꯂꯨ ꯑꯦꯛꯁꯀ꯭ꯌꯨꯁꯇꯣ ꯄꯤꯔꯛꯀꯅꯨ ꯍꯥꯏꯕꯅꯤ ꯍꯣꯝ ꯇ꯭ꯌꯨꯇꯔꯗꯣ ꯆꯠꯂꯨ ꯍꯣꯝ ꯇ꯭ꯌꯨꯇꯔꯗꯣ ꯆꯠꯄꯗꯣ ꯀꯩꯝ ꯀꯥꯏꯗꯦ ꯃꯦꯁꯦꯖ ꯊꯥꯗ ꯅꯪꯉꯣꯟꯗ ꯀꯩ ꯋꯥꯒꯦ ꯉꯝꯗ꯭ꯔꯗꯤ ꯉꯝꯃꯣꯏ ꯍꯥꯏꯔꯣ ꯉꯝꯃꯔꯣꯏꯗꯤ ꯉꯝꯃꯣꯏ ꯍꯥꯏꯔꯣ ꯉꯝꯅꯤ ꯉꯝꯃꯣꯏ ꯍꯥꯏꯔꯣ ꯉꯝꯅꯤ ꯁꯥꯔ ꯑꯗꯨ ꯂꯣꯏꯔꯦ ꯉꯝꯅꯤꯗꯤ ꯇꯧꯕ ꯌꯥꯔꯦ ꯉꯝꯃꯣꯏꯗꯤ ꯇꯣꯛꯑꯣ ꯌꯥꯔꯦ ꯉꯝꯅꯤꯗꯤ ꯇꯧꯕ ꯅꯪꯒꯤ ꯀꯥꯟꯅꯅꯕꯅꯦ ꯑꯩꯅ ꯇꯧꯔꯛꯏꯁꯦ ꯅꯪꯒꯤ ꯃꯥꯡꯅꯕ ꯁꯨꯝ ꯇꯧꯔꯛꯏ ꯑꯩꯅ ꯅꯪꯒꯤ ꯐꯅꯕꯅꯦ ꯑꯃꯃꯝ ꯄꯨꯝꯅꯃꯛꯀꯤ ꯐꯅꯕꯅꯦ ꯑꯩꯅ ꯇꯧꯔꯛꯏꯁꯦ ꯇꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯁꯤꯗ ꯌꯨꯇ꯭ꯌꯨꯕꯔꯗ ꯃꯃꯤꯡ ꯄꯟꯕ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯄꯜꯂꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯑꯩ ꯍꯥꯟꯅ ꯀꯩꯒꯤ ꯁꯤꯗ ꯆꯠꯂꯤꯉꯩꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯤꯡꯀꯨꯜꯁꯨ ꯂꯥꯛꯑꯝꯃꯦꯕꯀꯣ ꯇꯤꯡꯀꯨꯜ ꯑꯗꯣ ꯃꯥ ꯌꯥꯝ ꯀꯟꯅ ꯀ꯭ꯂꯣꯖ ꯑꯗꯨꯝ ꯅꯝꯕꯔꯗꯤ ꯂꯩꯅꯩ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯅꯣꯡꯃꯇ ꯀꯩꯅꯣꯒꯤ ꯑꯗꯨꯒꯤ ꯆꯦꯅꯦꯜꯗꯨꯗꯤ ꯇꯧꯗ꯭ꯔꯤ ꯑꯗꯨ ꯑꯗꯨꯝ ꯅꯝꯕꯔꯗꯤ ꯂꯩꯅꯩ ꯑꯗꯨꯝ ꯇꯧꯔꯣ ꯑꯗꯨꯗꯤ ꯍꯣꯏ ꯆꯥꯅ ꯆꯥꯅꯕꯗꯣ ꯇꯧꯕꯤꯔꯣ ꯑꯩ ꯑꯗꯨ ꯃꯇꯥꯡꯗ ꯀꯩꯝ ꯍꯥꯏꯔꯣꯏꯒꯦꯕ ꯍꯧꯖꯤꯛꯀꯣ ꯀꯣꯟꯅ ꯍꯥꯏꯒꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯄꯦꯄꯦ ꯅꯪꯅ ꯍꯧꯖꯤꯛ ꯉꯝꯅꯕ ꯊꯤꯌꯨ ꯉꯝꯗ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯪꯒꯤ ꯑꯦꯠꯂꯤꯁ ꯅꯪꯒꯤ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯇꯦꯁ ꯇꯧꯒꯦꯕ ꯌꯦꯡꯉꯣꯕ ꯅꯪꯒꯤ ꯍꯌꯦꯡ ꯀꯥꯟꯅꯒꯗꯕ ꯄꯣꯠꯅꯦꯕ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦꯀꯣ ꯁꯤꯁꯦ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯒꯅꯣ ꯅꯨꯄꯥ ꯊꯣꯛ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯇꯥꯏ ꯄꯦꯄꯦ ꯅꯨꯄꯥ ꯊꯣꯛꯇꯦꯗ ꯇꯜꯂꯦꯗ ꯇꯥꯏ ꯁꯥꯔ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯀꯅꯥ ꯀꯅꯥ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯉꯦ ꯍꯥꯏꯔꯣ ꯑꯩ ꯍꯥꯏꯔꯔꯣꯏꯀꯣ ꯁꯤ ꯁ꯭ꯔꯤꯅꯤꯕꯥꯁ ꯔꯣꯁꯟ ꯃꯅꯤꯆꯟꯗ꯭ꯔ ꯕꯤꯗ꯭ꯌꯥꯅꯟꯗ ꯀꯦ ꯑꯩꯆ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯉꯤꯕ ꯇꯧꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯔꯣ ꯁ꯭ꯔꯤꯅꯤꯕꯥꯁ ꯇꯥꯏ ꯁꯥꯔ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯉꯤꯕ ꯇꯧꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯔꯣ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯕ ꯇꯧꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯔꯣ ꯁꯥꯔꯅ ꯁꯤꯟꯅꯔꯒꯗꯤ ꯇꯧꯒꯦ ꯍꯥ ꯇꯧꯗꯤ ꯇꯧꯅꯤꯡꯕ ꯁꯥꯔꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯠꯇꯕ ꯁꯤꯕ ꯅꯠꯇꯕꯀꯣ ꯁꯥꯔꯅ ꯇꯧ ꯍꯥꯏꯒꯗꯤ ꯇꯧꯗꯤ ꯇꯧꯒꯦ ꯍꯥꯏꯔꯣ ꯌꯥꯏ ꯁꯥꯔ ꯍꯥꯏꯗꯤ ꯃꯅꯤꯆꯟꯗ꯭ꯔ ꯑꯩꯈꯣꯏ ꯕꯤꯗ꯭ꯌꯥꯅꯟꯗ ꯃꯅꯤꯆꯟꯗ꯭ꯔ exactly what Solomon about. They nearly ꯇ꯭ꯔꯥꯏ lost the ꯇꯧꯒꯦꯔꯥ match. ꯍꯥ ꯍꯩꯒꯗ꯭ꯔꯣ ꯕꯤꯗ꯭ꯌꯥꯅꯟꯗ ꯍꯥꯎ ꯁꯔ ꯇꯥꯏ ꯇꯥꯏ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯣ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯣ ꯁꯔ ꯂꯩꯔꯗꯤ ꯌꯥꯅꯤ ꯁꯔ ꯂꯩꯕ ꯀꯩꯅꯣ ꯂꯩ ꯃꯌꯥꯝꯁꯦ ꯑꯩꯒꯤꯁꯨ ꯂꯩꯒꯦꯗꯤ ꯑꯩꯅ ꯕꯤꯁꯇꯥꯂꯥꯒꯤꯁꯨ ꯑꯣꯐꯔ ꯄꯤꯔꯛꯀꯅꯤ ꯅꯪ ꯇꯧꯔꯛꯑꯣ ꯍꯣꯏ ꯁꯔ ꯌꯥꯏꯌꯦ ꯁꯔ ꯍꯩꯕ꯭ꯔꯥ ꯂꯩꯔꯗꯤ ꯌꯦꯡꯒꯦ ꯅꯪ ꯅꯁꯥꯒꯤ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯔꯛꯑꯣ ꯑꯃꯨꯛꯇꯪ ꯅꯁꯥꯅ ꯍꯣꯏ ꯍꯩꯖꯔꯒ ꯍꯌꯦꯡ ꯀꯣꯟꯐꯤꯗꯦꯟꯁ ꯂꯩꯍꯧꯅꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯁꯥꯔ ꯀꯝꯇ ꯇꯧꯒꯦꯅꯦ ꯁꯥꯔ ꯀꯝꯇ ꯇꯧꯒꯦ ꯍꯥꯏꯔꯣ 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 ꯑꯩꯒꯤꯁꯨ ꯄ꯭ꯔꯗꯛ ꯑꯅꯤ ꯇꯧꯒꯦꯅꯦ ꯃꯤ ꯆꯦꯟꯕꯤꯌꯣꯕ ꯀꯣꯂꯥꯕꯔꯦꯁꯟ ꯇꯧꯅꯕ ꯑꯩ ꯑꯣꯀꯦ ꯐ꯭ꯔꯦꯃꯗꯤ ꯑꯣꯀꯦ 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 ꯑꯗꯨꯗꯤ ꯅꯪꯒꯤꯒ ꯃꯉꯥꯜ ꯁꯅꯥ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯩꯅꯣ ꯑꯉꯣꯒ ꯀꯩꯅꯣꯒꯤ ꯃꯉꯥꯜ ꯁꯅꯥꯒꯤ ꯄꯥꯏꯌꯣ ꯅꯨꯡꯁꯤꯕ ꯇꯥꯕ꯭ꯔꯥ ꯇꯥꯏꯌꯦ ꯁꯔ ꯇ꯭ꯔꯥꯏ ꯇꯧꯕ ꯈꯪꯖꯤꯜꯍꯧꯕ ꯅꯪ ꯍꯌꯦꯡ ꯀꯥꯟꯅꯔꯛꯀꯅꯤ ꯑꯗꯨꯝ ꯈꯪꯖꯤꯜꯂꯣ ꯑꯣꯀꯦ ꯁꯔ ꯁꯥꯔꯗꯨꯒ ꯑꯩꯒꯤꯅ ꯀꯅꯥꯒꯤ ꯄꯥꯏꯗꯣꯏꯅꯣ ꯅꯪ ꯑꯩꯒꯤꯗ ꯄꯥꯏꯔꯣ ꯌꯥꯔꯦ ꯑꯩꯒꯤꯗ ꯄꯥꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯏ ꯁꯥꯔ ꯑꯇꯣꯞꯄ ꯀꯅꯥ ꯄꯥꯏꯍꯟꯅꯤꯡꯉꯦ ꯍꯥꯏꯔꯣ ꯇꯝꯅꯕꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯇꯝꯅꯕꯅꯦꯀꯣ ꯁꯦꯀ꯭ꯔꯤꯐꯥꯏ ꯑꯩꯗꯤ ꯄꯩꯁా ꯇꯤꯡꯗꯣꯏꯅꯤ ꯑꯩ ꯃꯌꯥꯝ ꯄꯤꯕꯗ ꯄꯩꯁా ꯇꯤꯡꯗꯣꯏꯅꯤ ꯑꯩ ꯀꯩꯝ ꯀꯥꯏꯗꯦ ꯕꯠ ꯅꯣꯏ ꯂꯔꯟ ꯇꯧꯔ ꯂꯣꯏꯔꯦ ꯈꯟꯕꯩꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦꯀꯣ ꯀꯩꯅꯣꯝꯗ ꯑꯩꯉꯣꯟꯗꯁꯨ ꯀꯥꯟꯅꯕ ꯑꯗꯨꯕꯨ ꯁꯦꯔꯥꯟ ꯇꯧꯔ ꯃꯤꯗꯤ ꯄꯨꯔꯛꯀꯅꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯍꯣꯏ ꯐꯔꯁ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏ ꯆꯦꯛ ꯇꯧꯕꯤꯅꯤꯀꯣ ꯄꯣꯔꯛꯏ ꯁꯥꯏꯂꯦꯁꯀꯤ ꯄꯣꯔꯛꯄꯗꯨꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯁꯥꯏꯂꯦꯁ ꯍꯦꯛꯇ ꯄꯤꯔꯝꯒꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯕ ꯀꯅꯥꯅ ꯀꯩꯗꯧꯔꯤ ꯌꯦꯡꯒꯦ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝꯁꯤꯡꯗꯣ ꯁꯥꯔ ꯑꯩ ꯋꯥꯠꯂꯤ ꯃꯦꯛꯁꯨ ꯑꯩꯅ ꯀꯩꯅꯣꯗ ꯁꯥꯏꯂꯦꯁ ꯅꯪꯒꯤꯗ ꯐꯣꯀꯁ ꯇꯧꯍꯟꯅꯤꯡꯉꯤꯀꯣ ꯀꯩꯒꯤꯅꯣꯗ ꯃꯥꯁꯨ ꯀ꯭ꯂꯣꯊꯤꯡ ꯕ꯭ꯔꯦꯟꯗ ꯂꯥꯛꯄꯅꯤꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯍꯜꯂꯣ ꯐꯣꯀꯁ ꯇꯧꯍꯜꯂꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯍꯜꯂꯣ ꯅꯪꯅ ꯁꯥꯔ ꯑꯩꯗꯤ ꯌꯥꯔꯣꯏꯗꯧꯕ ꯑꯃ ꯂꯩ ꯀꯩꯅꯣ ꯄꯦꯀꯤꯡ ꯇꯧꯕꯒꯤ ꯃꯇꯥꯡꯁꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯌꯦ ꯅꯪꯒꯤꯗꯣ ꯑꯗꯨꯝ ꯇꯞꯊꯔꯁꯤ ꯌꯥꯔꯦ ꯑꯗꯨꯃ ꯍꯣꯏ ꯁꯥꯔ ꯌꯥꯔꯦ ꯑꯩ ꯍꯣꯔꯦꯟꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯂꯩꯔꯦꯀꯣ ꯑꯗꯨꯒꯤ ꯂꯦꯝꯍꯧꯔꯤꯕ ꯁꯖꯦꯠ ꯅꯪ ꯀꯅꯥ ꯁꯖꯦꯠ ꯑꯩꯒꯤꯅꯤꯀꯣ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯐꯖꯅ ꯊꯤꯔꯣ ꯑꯗꯨꯃ ꯇꯧꯔꯣ ꯑꯗꯨꯒ ꯕꯤꯖꯦꯁ ꯑꯩ ꯅꯉꯣꯟꯗ ꯁꯤꯔꯤꯌꯁ ꯅꯣꯠꯇꯅꯦ ꯑꯩ ꯅꯉꯣꯟꯗ ꯄꯤꯔꯤꯗꯣ ꯅꯪ ꯇꯝꯅꯕ ꯃꯥꯔꯀꯦꯇꯤꯡꯒꯤ ꯁꯥꯏꯂꯦꯁꯀ ꯇꯧꯃꯤꯟꯅꯔꯣ ꯑꯗꯨꯒ ꯑꯥꯔꯖꯦꯟꯇꯤꯅꯥ ꯅꯪꯒꯤ ꯕ꯭ꯔꯦꯟꯗ ꯇꯝꯃꯣ ꯑꯗꯨꯒ ꯌꯥꯝꯃꯜꯂꯕ ꯁꯥꯏꯂꯦꯟꯁ ꯅꯉꯣꯟꯗ ꯄꯤꯔꯤꯁꯦ ꯃꯣꯏ ꯑꯅꯤ ꯃꯣꯏ ꯑꯅꯤ ꯃꯤ ꯑꯃ ꯍꯥꯞꯄꯛꯈꯣꯔꯥ
ꯑꯗꯨꯝ ꯌꯥꯔꯅꯤꯗ ꯑꯍꯥꯟꯕꯒꯤ ꯌꯥꯔꯦ ꯑꯗꯨ ꯇꯧꯔꯣ ꯃꯦꯛ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯣ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯃꯦꯛ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯇꯝꯅꯕ ꯑꯩꯒꯤꯗꯔ ꯀꯩꯅꯣ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯇꯝꯃꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯁꯅꯥꯖꯥꯎꯕ ꯅꯪ ꯍꯅꯤꯗ ꯑꯗꯨꯝ ꯐꯣꯀꯁ ꯇꯧꯕ ꯍꯅꯤ ꯁꯦꯝꯕ ꯂꯣꯏꯁꯟꯀꯣ ꯍꯥꯟꯅ ꯁꯥꯔ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯥꯏꯔꯛꯑꯣ ꯐꯨꯗꯤꯒꯤ ꯃꯇꯥꯡꯒꯤꯁꯦ ꯍꯅꯤꯒꯨꯝꯕ ꯑꯩꯈꯣꯏ ꯉꯁꯥꯏ ꯏꯃꯥꯟꯅꯕ ꯑꯃ ꯀꯩꯅꯣ ꯈꯣꯏꯍꯤ ꯇꯧꯕ ꯑꯃꯁꯨ ꯆꯦꯡ ꯇꯧꯕ ꯑꯃꯁꯨ ꯌꯥꯎꯈꯤꯕꯗꯣ ꯑꯗꯨ ꯃꯣꯏꯁꯦ ꯐꯟꯁꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯆꯪꯗꯣꯏꯅꯤ ꯐꯨꯗ ꯍꯥꯏꯕꯁꯤꯗꯤ FSSAI ꯂꯣꯏ ꯆꯪꯉꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯝꯇ ꯌꯥꯎꯗꯕ ꯃꯅꯤꯄꯨꯔꯒꯤ ꯕ꯭ꯔꯦꯟ ꯑꯗꯣ ꯀꯩꯅꯣꯒ ꯄꯨꯊꯣꯛꯏꯗꯣ ꯀꯩꯕ ꯀꯛꯆꯤꯡ ꯕꯣꯔꯥꯒ ꯀꯛꯆꯤꯡ ꯌꯥꯎꯋꯦ ꯀꯩꯅꯣ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯀꯩꯅꯣ ꯌꯥꯎꯗꯕ FSSAI ꯂꯣꯏ ꯌꯥꯎꯕꯅꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯑꯗꯨꯗꯣ ꯁꯨꯝ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯣꯔꯠ ꯏꯁꯀꯨꯝꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃ ꯂꯣꯀꯦꯜ ꯅꯠꯇꯕꯗ ꯊꯥꯗꯣꯛꯄꯁꯦ ꯑꯗꯨꯗꯣ ꯐꯟꯁꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯣ ꯆꯪꯉꯦ ꯑꯗꯨ ꯑꯩꯅ ꯍꯥꯟꯅ ꯍꯪꯉꯨꯕꯗ ꯃꯣꯏꯁꯦ ꯇꯥꯟꯊꯣꯛꯄꯗ ꯊꯥ 3 ꯆꯪꯉꯦꯒꯨꯝꯕ ꯍꯥꯏꯔꯛꯄ ꯃꯅꯤꯄꯨꯔꯗ ꯂꯣꯏ ꯆꯪꯍꯟꯕ ꯉꯥꯛꯇꯅꯤ ꯃꯄꯥꯟꯗꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯂꯣꯏ ꯆꯪꯉꯤ ꯌꯥꯏꯁꯦ 1,100 ꯄꯤꯊꯣꯛꯑꯒ ꯂꯣꯏ ꯂꯣꯏꯕ ꯉꯥꯛꯇꯅꯤꯁꯦ ꯊꯨꯅ ꯈꯨꯗꯛ ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯏꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯒꯗꯕ ꯑꯗꯨꯅ ꯅꯪ ꯑꯦꯗꯚꯥꯏꯁ ꯇꯧꯕ ꯃꯤꯗꯣ ꯀꯅꯥꯗ ꯑꯦꯗꯚꯥꯏꯁ ꯇꯧꯒꯦꯁꯦ ꯌꯥꯝ ꯃꯦꯇꯔ ꯑꯣꯏꯌꯦꯃꯦ ꯄꯦꯄꯦ ꯅꯪꯕꯨ ꯀꯅꯥꯗ ꯑꯦꯗꯚꯥꯏꯁ ꯇꯧꯔꯗꯤ ꯁꯦꯔꯥꯟ ꯃꯤꯗ ꯑꯦꯗꯚꯥꯏꯁ ꯇꯧꯔꯗꯤ ꯁꯦꯔꯥꯟ ꯋꯥꯔꯤ ꯈꯛꯇꯅꯦ ꯍꯥꯏꯔꯛꯇꯣꯏꯁꯦ ꯁꯤꯃ ꯈꯪꯖꯜꯂꯨ ꯅꯉꯣꯟꯗ ꯑꯩꯅ ꯍꯥꯟꯅꯩ ꯇꯣꯏꯅ ꯍꯥꯏ ꯅꯪ ꯃꯤꯒꯤ ꯋꯥ ꯌꯥꯝ ꯇꯥꯅꯣ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯎꯒꯗꯧꯔꯒꯦ ꯅꯪ ꯁꯤ ꯂꯥꯛꯏꯁꯦ ꯑꯩꯅ ꯍꯥꯏꯕꯁꯦ ꯇꯥꯅꯤ ꯂꯥꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯇꯥꯔꯣꯏꯅ ꯂꯥꯛꯏꯔꯕ ꯑꯩꯈꯣꯏ ꯊꯧꯕꯥꯜꯗ ꯂꯧꯊꯣꯛꯄ ꯑꯃ ꯂꯩꯌꯦ ꯐꯟꯁꯥꯏ ꯑꯗꯨꯗ ꯑꯩꯅ ꯍꯪꯉꯨꯕꯅꯤ ꯑꯗꯣ ꯂꯧꯊꯣꯛꯄ ꯑꯃ ꯂꯩꯕꯗꯣ ꯃꯣꯏꯅ ꯊꯥ 3 ꯆꯪꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯊꯥ 3 ꯆꯪꯍꯟꯗ꯭ꯔꯗꯤ ꯌꯥꯔꯝꯗ꯭ꯔꯣ ꯅꯪ ꯌꯥꯏ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯗ ꯋꯥ ꯁꯨꯝ ꯂꯣꯏꯔꯝꯗ꯭ꯔꯣ ꯅꯪ ꯁꯤꯝꯄꯜ ꯃꯥ ꯊꯧꯕꯥꯜꯗ ꯂꯩꯒꯦꯔꯥ USꯇ ꯂꯩꯒꯦꯔꯥ ꯑꯗꯒꯤꯗꯤ ꯆꯥꯏꯅꯥꯗ ꯂꯩꯒꯦꯔꯥ ꯊꯥ 3 ꯆꯪꯒꯅꯤ ꯍꯥꯏꯔꯛꯄꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯥ 1-2ꯗ ꯐꯪꯍꯜꯂꯗꯤ ꯌꯥꯔꯝꯗ꯭ꯔꯣ ꯌꯥꯅꯤ ꯑꯗꯨꯗꯨꯒ ꯑꯩꯅ ꯁꯨꯝ ꯀꯩꯅꯣ ꯑꯁꯨꯝ ꯗꯦꯜꯂꯤꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕꯁꯦ ꯑꯁꯣꯝꯗ ꯅꯣꯔꯠ ꯏꯁꯇꯣꯔ ꯂꯩꯕꯗꯣ ꯅꯣꯔꯠ ꯏꯁ ꯏꯁꯇꯣꯔꯒꯨꯝꯕꯗ ꯑꯩꯈꯣꯏ ꯑꯋꯥ ꯐꯗꯤꯒꯣꯝ ꯁꯥ ꯃꯔꯣꯏꯒ ꯍꯥꯏꯅꯕꯗꯣ ꯑꯗꯨꯗꯣ ꯌꯥꯎꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯌꯥꯎꯔꯒꯁꯨ ꯌꯥꯝ ꯇꯥꯡꯅ ꯌꯥꯎꯋꯦꯕ ꯍꯥꯏꯗꯤ ꯐꯪꯗꯦꯕ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯕ꯭ꯂꯣꯒꯤꯡꯒꯨꯝꯕ ꯎꯕꯗ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯁꯤꯔꯥ ꯀꯥꯏꯅ ꯈꯟꯕ ꯑꯗꯨ ꯐꯟꯁꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯣ ꯍꯪꯉꯨꯕꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯅꯪ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣ ꯑꯩ ꯐꯔꯦꯅꯦ ꯑꯩ ꯌꯥꯔꯦ ꯅꯪ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯌꯥꯔꯦꯕ ꯅꯪ ꯀꯃꯥꯏꯅ ꯊꯥꯗꯣꯏꯅꯣ ꯃꯄꯥꯟꯗ ꯅꯪꯅ ꯄꯤꯗꯣꯏꯁꯦ ꯄꯨꯔꯥ ꯐ꯭ꯔꯦꯁꯁꯦ ꯄꯤꯗꯣꯏꯔꯥ ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯃ ꯂꯩꯔꯦ ꯄꯦꯀꯦꯖꯤꯡ ꯇꯧꯔ ꯐ꯭ꯔꯦꯁꯅ ꯄꯤꯗꯣꯏꯔꯥ ꯄꯦꯀꯦꯖꯤꯡ ꯇꯧꯔꯒ ꯑꯗꯨ ꯃꯥꯏ ꯃꯅꯨꯡꯗ ꯃꯦꯟꯇꯦꯟ ꯇꯧꯕꯁꯤꯅ ꯀꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯠꯄ ꯈꯣꯠꯄ ꯁꯤ ꯀꯃꯥꯏꯅ ꯃꯦꯟꯇꯦꯟ ꯇꯧꯗꯣꯏꯕ ꯑꯗꯨꯗꯣ 18 to 24 days ꯀꯨꯝꯕ ꯆꯠꯄ ꯃꯥꯜꯂꯦ ꯗꯦꯟꯖꯔꯁ ꯃꯦꯟ ꯀꯩꯝꯕꯨꯗꯤ ꯀꯥꯏꯗꯦ ꯑꯗꯣ 18 to 24 days ꯍꯥꯏꯗꯤ ꯅꯪ 18 to 24 days ꯃꯌꯥꯝ ꯄꯨꯊꯣꯛꯑꯗꯤ 18 to 24 days ꯅꯪ ꯂꯣꯁꯁꯨ ꯆꯥꯈ꯭ꯔꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯑꯩ ꯗꯤꯁꯀꯔꯦꯖ ꯇꯧꯔꯣꯏꯗꯨꯗ ꯑꯩ ꯁꯞꯄꯣꯔꯠ ꯌꯨ ꯀꯩꯝ ꯀꯥꯏꯗꯦ ꯇꯧꯕ ꯃꯈꯜ ꯇꯧꯒꯗꯕꯅꯤ ꯕꯦꯅꯤꯐꯤஷꯤꯌꯦꯜ ꯌꯥꯝ ꯐꯩ ꯅꯪꯅ ꯈꯜꯂꯤ ꯋꯥꯈꯜ 18 to 24 days ꯈꯤꯇꯪ ꯁꯥꯡꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯣꯏ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯋꯦ 100% ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯑꯗꯨꯗ ꯑꯩꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯀꯩꯅꯣ ꯑꯩ ꯅꯉꯣꯟꯗ ꯗꯤꯁꯀꯔꯦꯖ ꯇꯧꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯕ ꯄꯣꯠꯇ ꯑꯗꯨ ꯅꯪꯅ ꯍꯣꯠꯅꯖꯔꯣ ꯅꯪ ꯃꯅꯨꯡꯗ ꯄꯦꯀꯦꯖꯤꯡ ꯑꯗꯨꯗꯤ ꯌꯦꯡꯉꯣ ꯄꯦꯀꯦꯖꯤꯡ ꯃꯅꯨꯡꯗ ꯍꯌꯦꯡ ꯃꯤꯒꯤ ꯄꯠꯂꯒ ꯍꯥꯡꯗꯣꯛꯎꯗ ꯂꯣꯏ ꯄꯠꯂ ꯂꯩꯔꯝ ꯇꯥꯔꯗꯤ ꯗꯁꯥ ꯇꯥꯅꯤ ꯅꯪ ꯐꯖꯅ ꯍꯌꯦꯡ ꯑꯗꯨꯒꯤ ꯕ꯭ꯔꯦꯟ ꯔꯤꯚꯤꯌꯨ ꯂꯣꯏ ꯆꯥꯏꯅꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯇꯧꯕ꯭ꯔꯕꯨ ꯂꯣꯏ ꯆꯥꯏꯅꯤ ꯑꯗꯨꯝ ꯍꯥꯟꯅ ꯈꯜꯂꯒ ꯊꯕꯛ ꯇꯧꯕ ꯀꯩꯅꯣ ꯐ꯭ꯔꯦꯁ ꯄꯤꯕꯩ ꯃꯍꯨꯠꯇ ꯗ꯭ꯔꯥꯏ ꯇꯧꯕꯅꯗꯤ ꯍꯦꯟꯅꯗꯤ ꯐꯅꯤ ꯈꯜꯂꯤ ꯗ꯭ꯔꯥꯏ ꯑꯦꯗꯚꯥꯏꯁ ꯇꯧꯔꯒ ꯅꯪ ꯃꯤ ꯑꯦꯗꯚꯥꯏꯁ ꯄꯤꯔ ꯗꯤꯍꯥꯏꯗ꯭ꯔꯦꯠ ꯂꯧꯔꯣꯏ ꯇꯧꯔꯒ ꯄꯤꯕ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯉꯥ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯏꯁꯃꯥꯏꯜ ꯑꯃꯁꯨ ꯀꯝꯄꯅꯤ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯃꯅꯤꯄꯨꯔꯗ ꯃꯥꯏꯁꯨ ꯅꯥꯀꯨꯞꯄꯤ ꯐꯗꯤꯒꯣꯝ ꯍꯥꯏꯗꯤ ꯃꯅꯥ ꯃꯁꯤꯡ ꯃꯆꯥ ꯀꯩꯅꯣꯁꯦ ꯕꯦꯁꯤꯛ ꯑꯣꯏꯕ ꯀꯩꯁꯦ ꯑꯗꯨꯝ ꯐ꯭ꯔꯦꯁꯇꯗꯤ ꯑꯝꯇ ꯇꯧꯗꯦꯕ ꯍꯥꯏꯗꯤ ꯀꯨꯏꯅ ꯁꯥꯡꯅ ꯊꯝꯃꯛꯅꯕꯒꯤ ꯗꯤꯍꯥꯏꯗ꯭ꯔꯦꯠ ꯇꯧꯔꯒ ꯐꯖꯅ ꯀꯪꯍꯜꯂꯀꯥꯟꯗ ꯄꯤꯌꯨ ꯈꯔ ꯇꯝꯁꯤꯜꯂꯨ ꯅ꯭ꯌꯨꯋꯦ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯝ ꯄꯥꯝꯗ꯭ꯔꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯅꯣꯏ ꯃꯌꯥꯝ ꯕꯤꯖꯤꯅꯦꯁꯁꯦ ꯍꯧꯗꯣꯛꯄ ꯁꯦꯜꯁ ꯄꯊꯛ ꯇꯧꯕ ꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯩꯒꯤ ꯇꯣꯡꯖꯕ ꯀꯩꯝ ꯁꯥꯔ ꯂꯩꯇꯦ ꯑꯗꯨꯗꯀꯣ ꯑꯣ ꯁꯥꯔꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯥꯏꯈꯤꯕꯗꯣ ꯕꯥꯔꯇꯔ ꯀꯣꯂꯥꯕꯣꯔꯦꯁꯟ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯀꯥꯟꯅꯕꯅꯦ ꯍꯥꯏꯒꯦ ꯇꯧꯅꯦ ꯑꯩ ꯇꯧꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤꯗꯤ ꯁ꯭ꯀꯤꯟ ꯀꯦꯌꯔꯗ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯊꯤꯌꯦꯕ ꯃꯤꯁꯦ ꯍꯥꯏꯗꯤ ꯁ꯭ꯀꯤꯟ ꯀꯦꯌꯔꯒꯤꯗ ꯅꯧꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯑꯗꯨꯝ ꯐꯣꯂꯣꯋꯔꯁꯀꯁꯦ ꯈꯤꯇꯪ ꯑꯩꯉꯣꯟꯗꯒꯤꯗꯤ ꯍꯦꯟꯅ ꯌꯥꯝꯕ ꯁꯨꯝ ꯍꯥꯏꯗꯤ 12K ꯌꯧꯕ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕ ꯅꯧꯅ ꯍꯥꯡꯉꯛꯄ ꯃꯥꯁꯦ ꯇꯣꯟꯇꯣꯟ ꯂꯥꯏꯁ꯭ꯔꯝ ꯀꯧꯋꯦꯕꯀꯣ ꯑꯩ ꯗꯥꯏꯔꯦꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯃꯦꯁꯦꯁ ꯊꯥꯖꯤꯟꯕꯅꯦꯕ ꯑꯗꯣ ꯃꯥꯗꯣ ꯐꯖꯅ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯍꯥꯏꯗꯤ ꯃꯥꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯌꯥꯝꯕ ꯅꯠꯇ꯭ꯔꯤꯕꯅꯤꯅ ꯑꯗꯩꯗꯤ ꯑꯩ ꯅꯪꯒꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯩ ꯏꯃꯥꯟꯅꯕꯤꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯒꯦ ꯑꯗꯣ ꯑꯩꯒꯤꯁꯨ ꯀꯩꯅꯣ ꯇꯧꯋꯅ ꯑꯩꯅ ꯇꯣꯅꯔ ꯑꯃꯈꯛ ꯒꯤꯐ ꯇꯧꯊꯣꯛꯑꯦ ꯑꯗꯨ ꯇꯧꯕ ꯀꯥꯟꯗ
ꯃꯥꯅ ꯃꯥꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯒꯤ ꯄꯦꯖꯁꯦ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯀꯥꯟꯗꯀꯣ ꯑꯗꯨ ꯃꯥꯅ ꯑꯗꯨ ꯍꯥꯞꯄꯤꯕꯗꯩ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯤꯗꯣ ꯍꯥꯏꯗꯤ ꯂꯩꯒꯦ ꯍꯥꯏꯕ ꯃꯤꯗꯣ ꯑꯩꯉꯣꯟꯗ ꯐꯣꯂꯣ ꯇꯧꯔꯛꯇ꯭ꯔꯒꯁꯨ ꯂꯩꯒꯦ ꯍꯥꯏꯕ ꯃꯤꯗꯣ ꯃꯌꯥꯝ ꯌꯥꯝꯃꯦ ꯐꯣꯂꯣ ꯇꯧꯗꯕꯤꯗ ꯂꯩꯕꯅ ꯑꯌꯥꯝꯕꯅꯦ ꯍꯣꯏ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯅꯪ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯃꯤ ꯈꯔ ꯐꯣꯂꯣ ꯇꯧꯅꯤꯡꯗꯕ ꯑꯗꯨ ꯂꯩꯗꯤ ꯂꯩꯅꯤꯡꯕ ꯃꯤ ꯂꯩꯌꯦꯕ ꯁꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯌꯥꯝ ꯐꯩ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯤ ꯇꯧꯕꯤꯌꯣ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯔꯠ ꯑꯣꯏꯕꯅꯦꯕꯀꯣ 100% ꯋꯥꯔꯠ ꯏꯠ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯃꯥꯡꯍꯟꯕꯤꯒꯅꯨ ꯃꯇꯝ ꯔꯣꯁꯟ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯏ ꯁꯥꯔ ꯑꯗꯣ ꯑꯩꯁꯨ ꯃꯁꯂꯥꯗꯣ ꯅꯪ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯑꯩꯁꯨ ꯔꯦꯗꯤ ꯂꯩꯔꯀꯥꯟꯗ ꯁ꯭ꯄꯥꯏꯁꯦꯁ ꯇꯧꯅꯩꯗꯅ ꯁ꯭ꯄꯥꯏꯁꯦꯁꯇꯣ ꯔꯦꯗꯤ ꯂꯩꯔꯁꯨ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯑꯩꯁꯨ ꯔꯦꯗꯤ ꯂꯩꯕꯤꯔꯕ ꯁ꯭ꯄꯥꯏꯁꯦꯁꯇꯣ ꯔꯦꯗꯤ ꯁ꯭ꯄꯥꯏꯁꯦꯁꯁꯦ ꯀꯩꯅꯣ ꯑꯗꯨꯒꯤꯗꯨꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯒꯤ ꯔꯤꯁꯥꯔꯁ ꯌꯥꯝ ꯀꯟꯅ ꯇꯧꯗꯦꯕꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯦ ꯈꯜꯂꯤꯁꯦ ꯖꯤꯟꯖꯔ ꯒꯥꯔꯂꯤꯛ ꯖꯤꯟꯖꯔ ꯒꯥꯔꯂꯤꯛꯀ ꯄꯦꯁ ꯁꯣꯏ ꯍꯥꯏꯇꯥꯔꯦꯅꯦ ꯖꯤꯟꯖꯔ ꯒꯥꯔꯂꯤꯛ ꯃꯥꯏ ꯕꯦꯠ ꯑꯩ ꯑꯔꯥꯟꯕ ꯖꯤꯟꯖꯔ ꯒꯥꯔꯂꯤꯛꯇꯣ ꯇ꯭ꯔꯥꯏ ꯇꯧꯒꯦꯕ ꯑꯩꯁꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣ ꯈꯟꯕꯤꯒꯗꯕꯁꯦ ꯃꯥꯔꯀꯦꯠꯇꯨ ꯌꯦꯡꯕꯤꯔꯣꯀꯣ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯇꯨ ꯌꯦꯡꯕꯤꯔꯣ ꯏꯁꯥꯅ ꯌꯦꯡꯕꯤꯔꯣ ꯑꯣꯀꯦ ꯃꯨꯗꯂꯥ ꯀꯩꯗꯧꯁꯦꯕ ꯃꯨꯗꯂꯥ ꯇꯥꯛꯁ ꯄꯤꯗ꯭ꯔꯤ ꯀꯩꯗꯧꯁꯦꯕ ꯃꯨꯗꯂꯥ ꯁ꯭ꯃꯥꯏꯜꯗ ꯅꯥꯜꯂꯤꯁꯦ ꯅꯣꯛꯇꯕ ꯑꯗꯨ ꯁꯨꯡꯅꯣꯛ ꯅꯣꯛꯇꯕꯁꯤꯅꯦ ꯅꯪꯒꯤ ꯗꯦꯟꯖꯔꯁꯦ ꯁ꯭ꯃꯥꯏꯜꯁꯨ ꯌꯥꯝ ꯅꯥꯟꯕ ꯀꯩ ꯇꯧꯔ ꯅꯪ ꯅꯣꯛꯇ꯭ꯔꯤꯁꯤꯅꯦ ꯌꯥꯝ ꯗꯦꯟꯖꯔ ꯑꯣꯏꯔꯤꯁꯦ ꯍꯥꯔꯠ ꯑꯦꯇꯦꯛ ꯂꯥꯛꯆꯖꯅꯤ ꯅꯪ ꯈꯔ ꯅꯣꯛꯄ ꯀꯜꯂꯨ ꯍꯥꯏꯔꯛꯑꯣ ꯍꯦꯄꯤꯗ ꯂꯩꯌꯨ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯁꯦꯕ ꯇꯥꯗꯦ ꯅꯪ ꯉꯥꯡꯉꯤꯁꯦ ꯑꯩ ꯀꯩꯝ ꯇꯥꯗ꯭ꯔꯦ ꯏꯁꯥꯁꯦ ꯈꯤꯇꯨ ꯈꯤꯇꯣꯝ ꯇꯧꯕꯅꯤꯅꯀꯣ ꯇꯧꯒꯦ ꯈꯟꯕꯁꯦ ꯑꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ ꯀꯅꯥꯗꯅꯣ ꯅꯪ ꯀꯤꯁꯦ ꯀꯅꯥꯗꯅꯣ ꯅꯪ ꯀꯤꯁꯦ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯀꯅꯥꯅꯣ ꯅꯪ ꯀꯤꯁꯦ ꯅꯪ ꯄꯩꯁꯥ ꯈꯪꯗꯦ ꯄꯥꯏꯕꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯥ ꯕꯤꯖꯤꯅꯦꯁ ꯇꯧꯕꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤ ꯀꯤꯕꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯕ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯀꯔꯤ ꯑꯟꯁꯔꯅꯣ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎꯅꯦ ꯄꯩꯁꯥ ꯄꯥꯏꯕꯅ ꯍꯦꯟꯅ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯀꯤꯕꯁꯤꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯕ ꯅꯪ ꯈꯟꯖꯔꯣ ꯑꯗꯨꯗ ꯑꯅꯤꯗꯨ ꯑꯃ ꯈꯜꯂꯣ ꯌꯥꯔꯦ ꯑꯩ ꯀꯩꯝ ꯍꯥꯏꯔꯣꯏ ꯃꯈꯥ ꯇꯥ ꯄꯩꯁꯥ ꯄꯥꯏꯕꯕꯨꯗꯤ ꯄꯥꯝꯃꯤ ꯑꯗꯨ ꯄꯩꯁꯥ ꯄꯥꯏꯕꯅ ꯍꯦꯟꯅ ꯂꯨ ꯇꯥꯔꯗꯤ ꯀꯩ ꯃꯤ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯄꯤꯊꯣꯛꯄ꯭ꯔꯥ ꯏꯁꯥ ꯃꯄꯥꯟ ꯈꯪꯗꯦꯅꯦ ꯃꯄꯥꯟ ꯈꯔ ꯊꯣꯛꯑꯣ ꯃꯗꯨꯂꯥ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯃꯄꯥꯟ ꯈꯔ ꯊꯣꯛꯑꯣ ꯑꯩ ꯉꯁꯤ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯔꯝꯒꯦꯀꯣ ꯃꯄꯥꯟ ꯌꯥꯝ ꯊꯣꯛꯇꯕꯩ ꯃꯄꯥꯟ ꯊꯣꯛꯄ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥꯗ ꯃꯤ ꯄꯨꯜꯂꯒ ꯅꯃꯥꯟꯅꯕꯒ ꯂꯩꯄꯨꯡ ꯐꯝꯃꯣ ꯍꯥꯏꯕ ꯅꯠꯇꯦ ꯃꯄꯥꯟ ꯊꯣꯛ ꯍꯥꯏꯇꯥꯔꯗꯤ ꯈꯔ ꯅꯃꯤꯠ ꯅꯃꯥꯏ ꯁꯤꯡꯅꯕ ꯈꯔ ꯗꯤꯐ꯭ꯔꯦꯟ ꯄꯤꯄꯜꯒ ꯈꯔ ꯋꯥꯔꯤ ꯁꯥꯕ ꯇꯝꯃꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯀꯣꯟꯐꯤꯗꯦꯟꯁ ꯑꯣꯏ ꯂꯥꯛꯀꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗ ꯑꯩ ꯉꯁꯤ ꯔꯤꯄ꯭ꯂꯥꯏ ꯑꯩ ꯉꯁꯤ ꯐꯖꯅ ꯍꯥꯏꯔꯝꯒꯦꯀꯣ ꯄꯨꯟꯁꯤꯗ ꯀꯣꯟꯐꯤꯗꯦꯟꯁ ꯌꯥꯝ ꯂꯥꯛꯄꯁꯦ ꯀꯩꯗꯤ ꯂꯥꯛꯀꯦ ꯍꯥꯏꯕ ꯃꯇꯝꯁꯦ ꯇ꯭ꯔꯦꯚꯦꯂꯤꯡꯁꯦ ꯌꯥꯝ ꯊꯤꯅ ꯀꯣꯟꯐꯤꯗꯦꯟꯁ ꯌꯥꯝ ꯒꯦꯟ ꯇꯧꯍꯟꯕꯅꯦ ꯑꯩꯈꯣꯏꯗ ꯐ꯭ꯔꯦꯁꯅꯦꯁ ꯑꯦꯟ ꯀꯣꯟꯐꯤꯗꯦꯟꯁ ꯃꯤ ꯑꯅꯧ ꯑꯅꯧ ꯊꯦꯡꯅꯕ ꯑꯗꯒꯤꯗꯤ ꯅꯪꯅ ꯅꯍꯥꯟꯒꯩ ꯍꯩꯅꯗꯕ ꯄꯣꯠꯁꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯣꯟꯐꯤꯗꯦꯟꯁ ꯂꯦꯚꯦꯜ ꯕꯨꯁ ꯇꯧꯔꯛꯀꯅꯤꯕ ꯁꯤꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯅꯣꯏ ꯀꯤꯗꯣ ꯃꯣꯖꯤꯂꯥ ꯅꯪ ꯇ꯭ꯔꯦꯚꯦꯂꯤꯡ ꯇꯧꯕ ꯇ꯭ꯔꯦꯚꯦꯜ ꯇꯧꯕ ꯍꯥꯏꯗꯤ ꯗꯤꯐ꯭ꯔꯦꯟ ꯊꯤꯡ ꯇ꯭ꯔꯥꯏ ꯇꯧ ꯁꯨꯝ ꯀꯤꯔ ꯂꯩꯔꯗꯤ ꯌꯥꯔꯣꯏꯕ ꯀꯤꯔꯒ ꯅꯉꯣꯟꯗ ꯀꯩ ꯑꯣꯏꯖꯕ ꯐꯪꯉꯤꯒꯦ ꯑꯩ ꯇꯨꯁꯣꯟ ꯃꯥꯟꯖꯣꯟꯕꯁꯤꯗ ꯀꯩ ꯋꯥꯠ ꯏꯁ ꯗꯤꯁ ꯅꯪ ꯑꯗꯨꯗꯤ ꯌꯥꯔꯣꯏꯕ ꯑꯗꯨꯗꯤ ꯅꯪ ꯃꯅꯤꯡꯗ ꯂꯩꯍꯧꯒꯅꯤꯕꯀꯣ ꯍꯥꯏꯕꯗꯤ ꯃꯤꯁꯤꯗꯤ ꯌꯥꯔꯤꯉꯩ ꯃꯤꯁꯦ ꯀꯩ ꯍꯥꯏꯔꯛꯇꯣꯔꯤꯒꯦ ꯃꯤꯁꯤꯅ ꯅꯪ ꯅꯨꯄꯤ ꯋꯥꯔꯤ ꯁꯥꯟꯅ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯑꯁꯦꯡꯕ ꯑꯩ ꯍꯪꯉꯛꯏꯁꯦ ꯁꯤꯔꯤꯌꯁ ꯅꯣꯠꯇꯅꯦ ꯑꯩ ꯍꯪꯉꯛꯏꯁꯦ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯁꯥꯟꯅꯕꯁꯦ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯑꯌꯥꯝꯕꯅ ꯑꯩ ꯏꯃꯥꯟꯅꯕ ꯑꯣꯏꯔꯁꯨ ꯄꯥꯛꯇꯤ ꯁꯥꯟꯅꯔꯛꯇꯦꯕ ꯏꯃꯥꯟꯅꯕ ꯑꯃ ꯑꯅꯤ ꯈꯛꯇꯪꯅꯤ ꯑꯩꯅ ꯂꯣꯏꯅꯔꯛꯏꯁꯦꯀꯣ ꯑꯌꯥꯝꯕꯅ ꯋꯥꯔꯤꯗꯤ ꯁꯥꯟꯅꯔꯛꯇꯦ ꯋꯥꯕꯨꯗꯤ ꯃꯌꯥꯝ ꯉꯥꯡꯉꯦ ꯑꯗꯣ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥꯔꯤ ꯁꯥꯗꯣꯏꯁꯦ ꯇꯟꯕꯩꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯟꯇ꯭ꯔꯣꯕꯔꯠ ꯑꯣꯏꯕꯩꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯤꯕꯩꯔꯥ ꯅꯠꯇ꯭ꯔꯒꯅ ꯕꯤꯠ ꯂꯩꯇꯕꯩꯔꯥ ꯀꯩꯅꯣ ꯋꯥꯔꯤꯁꯤꯗꯤ ꯑꯩꯁꯦ ꯏꯟꯇ꯭ꯔꯣꯕꯠ ꯑꯣꯏꯌꯦꯕ ꯑꯗꯨ ꯅꯪ ꯏꯟꯇ꯭ꯔꯣꯕꯔꯠ ꯑꯣꯏꯕꯗꯨ ꯑꯣꯏꯔꯣ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯇꯔꯝꯁꯤꯗꯤ ꯋꯥ ꯉꯥꯡꯒꯗꯧꯕ ꯂꯣꯏꯔꯦ ꯀꯩꯗ ꯅꯪꯒꯤ ꯃꯦꯅꯨꯐꯦꯛꯆꯔ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯪ ꯃꯤꯒ ꯗꯤꯜ ꯇꯧꯕꯗꯨꯗꯤ ꯑꯗꯨꯗꯤ ꯕꯤꯖꯤꯅꯦꯁ ꯔꯤꯂꯦꯇꯦꯠ ꯑꯗꯨꯅ ꯃꯥꯅꯗ ꯋꯥ ꯉꯥꯡꯅꯤꯡꯗꯕꯗꯣ ꯉꯥꯡꯉꯨꯔꯅꯨ ꯀꯩꯗꯧꯔꯒꯦ ꯂꯣꯏꯔꯦ ꯀꯩꯗ ꯑꯩ ꯏꯟꯇ꯭ꯔꯣꯕꯔꯠ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯂꯣꯏꯔꯦ ꯑꯦꯅꯔꯖꯤ ꯁꯦꯞ ꯇꯧꯁꯜꯂꯨ ꯀꯩꯗꯧꯔꯒꯦ ꯑꯁꯦꯡꯕꯅꯦ ꯑꯩ ꯍꯥꯏꯁꯦ ꯑꯩꯁꯨ ꯀꯣꯛ ꯆꯥꯅꯗꯕ ꯃꯤꯒ ꯄꯨꯟꯕꯗꯩ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗꯦꯕ ꯑꯩ ꯈꯛꯇꯅꯦꯕ ꯑꯩ ꯍꯥꯏꯗꯣꯏꯁꯦ ꯑꯗꯣ ꯑꯩꯒ ꯆꯥꯟꯅꯕ ꯃꯤꯁꯤꯡꯒ ꯄꯨꯜꯂꯛꯄ ꯃꯇꯝꯗꯗꯤ
advice ꯄꯤꯔꯛ ꯍꯪꯉꯛꯄ ꯃꯇꯝꯗ I give advice ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ same thing ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯪ ꯉꯥꯡꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯍꯥꯏꯕꯗꯤ ꯑꯗꯣ ꯅꯪꯒꯤ ꯃꯅꯨꯡꯗꯒꯤ ꯀꯣꯟꯐꯤꯗꯦꯟꯁꯇꯨ ꯌꯥꯎ ꯇꯁꯦꯡꯅ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯄꯤꯔꯤ ꯑꯟꯁꯔꯗꯣ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯊꯃꯣꯏ ꯁꯣꯛꯑꯦꯕ ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯥꯁꯤꯗ ꯑꯀꯤꯕ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯑꯩꯅ ꯅꯉꯣꯟꯗꯁꯨ ꯍꯥꯏ ꯀꯩ ꯐꯤꯌꯔꯅꯣ ꯅꯪ ꯂꯩꯔꯤ ꯄꯣꯠꯇꯣ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯇꯣꯏꯅꯣ ꯅꯪꯅ ꯑꯀꯤꯕ ꯂꯩꯕꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩꯒ ꯇꯥꯟꯅꯁꯤ ꯍꯥꯏꯁꯤ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯁꯤꯗꯤ ꯐꯤꯌꯔ ꯀꯩꯗꯧꯕꯩ ꯐꯤꯌꯔ ꯂꯩꯗꯣꯏꯅꯣ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯅꯪ ꯀꯅꯥꯗ ꯀꯔꯤ ꯀꯤꯗꯣꯏꯅꯣ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯗꯣꯏꯁꯦ ꯁꯣ ꯑꯗꯨꯅ ꯍꯦꯟꯅ ꯑꯦꯟꯖꯥꯏꯇꯤ ꯂꯩꯔꯅꯤꯕ ꯅꯁꯥꯗ ꯑꯗꯨꯅ ꯍꯦꯟꯅ ꯅꯉꯣꯟꯗ ꯀꯤꯕ ꯅꯪꯒꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔꯗ ꯍꯥꯏ ꯑꯣꯏꯍꯟꯕꯒꯨꯝꯕ ꯑꯗꯨꯁꯤꯡꯗꯣ ꯂꯥꯛꯀꯅꯤꯕ ꯑꯗꯨꯅ ꯐꯤꯌꯔ ꯍꯥꯏꯕ ꯄꯣꯠꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯄꯣꯠꯅꯤ ꯐꯤꯌꯔꯁꯦ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯂꯦꯠ ꯏꯠ ꯒꯣ ꯑꯦꯛꯁꯦꯞ ꯇꯧ ꯂꯦꯠ ꯏꯠ ꯒꯣ ꯒ꯭ꯌꯥꯟ ꯇꯥꯔꯝꯒꯗ꯭ꯔꯥ ꯑꯩ ꯍꯥꯏꯁꯦ ꯇꯥꯏ ꯁꯥꯔ ꯉꯝꯗꯕ ꯄꯣꯠꯇꯣ ꯇ꯭ꯔꯥꯏ ꯇꯧ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯩ ꯁꯤꯗ ꯂꯩ ꯃꯌꯥꯝꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯧ ꯀꯅꯥꯅꯣꯝꯒ ꯋꯥꯔꯤ ꯁꯥꯟꯅꯧꯕꯗꯣ ꯀꯤꯗꯨ ꯀꯩꯒꯤꯅꯣ ꯀꯩꯅꯣ ꯅꯪꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯩꯅꯣ ꯋꯥꯔꯤꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯐꯣꯀꯁ ꯇꯧꯔꯝꯒꯦ ꯀꯩꯅꯣ ꯅꯪꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯅꯪꯅ ꯈ꯭ꯋꯥꯏ ꯍꯩꯅꯗꯕ ꯃꯇꯥꯡꯁꯦ ꯀꯩꯅꯣ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯩꯖꯗꯕ ꯍꯥꯏꯇꯥꯔꯦ ꯅꯪ ꯑꯩꯒ ꯍꯧꯖꯤꯛ ꯋꯥꯔꯤ ꯐꯖꯅ ꯁꯥꯏꯁꯤꯗꯤ ꯑꯗꯨꯒ ꯑꯩꯅ ꯁꯥꯕ ꯑꯌꯥꯝꯕꯅ ꯁꯥꯏꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯤꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯃꯣꯇꯤꯚꯦꯁꯟꯒꯨꯝꯕ ꯑꯗꯨꯝꯕ ꯑꯣꯏꯅ ꯄꯤꯔ ꯁꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯐꯥꯒꯤ ꯖꯣꯒꯥꯏ ꯄꯥꯛ ꯇꯧꯒꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯈꯔ ꯁꯤ ꯌꯥꯝ ꯁꯤरिꯌꯁ ꯑꯣꯏꯅ ꯂꯧꯁꯟꯕꯩꯅꯦ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯍꯟꯕ ꯍꯥꯏꯗꯤ ꯅꯪ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯅꯣꯛꯍꯟꯕꯒꯨꯝꯕ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯕꯗꯣ ꯗꯣꯟ ꯆꯦꯟꯖ ꯐꯣꯔ ꯑꯗꯔꯁ ꯃꯦꯟ ꯃꯤꯑꯣꯏꯕꯒꯤ ꯅꯪ ꯅꯁꯥꯅ ꯅꯁꯥ ꯕꯤ ꯌꯣꯔ ꯁꯦꯜꯐ ꯅꯪ ꯑꯗꯨ ꯅꯪ ꯅꯁꯥ ꯅꯦꯆꯔ ꯑꯣꯏꯖꯔꯝꯒꯅꯤ ꯅꯪ ꯑꯗꯨ ꯃꯤꯅ ꯑꯗꯨ ꯇꯧꯋꯦꯅ ꯆꯦꯟꯖ ꯇꯧꯒꯅꯨ ꯕꯤ ꯀꯝꯐꯣꯔꯇꯦꯕꯜ ꯋꯤꯠ ꯌꯣꯔ ꯁꯦꯜꯐ ꯅꯁꯥ ꯅꯁꯥ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯌꯨ ꯀꯩꯗꯧꯔꯒꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯨꯠꯇꯨꯂꯥꯜ ꯇꯥꯏ ꯁꯥꯔ ꯖꯁ ꯕꯤ ꯌꯣꯔ ꯁꯦꯜꯐ ꯅꯪ ꯅꯁꯥ ꯅꯁꯥ ꯑꯣꯏꯖꯔꯣ ꯌꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯅꯪ ꯐꯥꯒꯤ ꯇꯧꯗꯦ ꯅꯪꯅ ꯁꯤꯔꯤꯌꯁꯇ ꯁꯨꯝ ꯉꯥꯡ ꯂꯩꯌꯦꯅ ꯑꯩꯅꯁꯨ ꯑꯩꯁꯦ ꯃꯨꯇꯤꯂꯥꯜꯁꯦ ꯐꯥꯒꯤ ꯁꯨꯡꯇꯧ ꯇꯧꯗꯦ ꯑꯩꯁꯨ ꯁꯤꯔꯤꯌꯁ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯟ ꯇꯥꯔꯗꯤ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯑꯩ ꯏꯁꯥꯅ ꯏꯁꯥ ꯑꯣꯏꯖꯗ꯭ꯔꯦꯕ ꯁꯣ ꯗꯤꯁ ꯏꯁ ꯃꯤ ꯑꯩꯒꯤ ꯉꯥꯡꯉꯨ ꯈꯨꯉꯥꯡ ꯑꯩ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯒꯤ ꯑꯩꯅ ꯉꯥꯡꯉꯤꯕ ꯄꯨꯝꯅꯃꯛ ꯗꯤꯁ ꯏꯁ ꯃꯤ ꯑꯩ ꯏꯁꯥꯅꯦꯕ ꯁꯣ ꯕꯤ ꯌꯣꯔ ꯁꯦꯜꯐ ꯑꯗꯨꯗ ꯀꯤꯒꯗꯕ ꯅꯠꯇꯦ ꯑꯩ ꯐꯥꯒꯤ ꯇꯧꯗ꯭ꯔꯦ ꯅꯪ ꯐꯥꯒꯤ ꯇꯧꯗ꯭ꯔꯦ ꯐꯔꯦ ꯀꯩꯗꯧꯔꯒꯦ ꯅꯉꯣꯟꯗ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯑꯒꯦ ꯃꯣꯟ ꯃꯦꯟ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯃꯨꯇꯤꯂꯥꯜ ꯑꯥꯏ ꯑꯦꯝ ꯑꯣꯜꯋꯦꯁ ꯋꯤꯠ ꯌꯨ 100% ꯅꯉꯣꯟꯗ ꯑꯩ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯦꯅꯤ ꯇꯥꯏꯝ ꯅꯪꯅ ꯂꯣ ꯐꯤꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯨ ꯀꯦꯟ ꯀꯟꯇꯦꯛ ꯃꯤ ꯌꯨ ꯀꯦꯟ ꯃꯦꯁꯦꯖ ꯃꯤ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯈꯜ ꯈꯟꯒꯗꯕ ꯅꯠꯇꯦ ꯅꯨꯄꯥ ꯊꯣꯛꯑꯣ ꯇꯧꯒꯦ ꯈꯜꯂꯗꯤ ꯄꯩꯁꯥ ꯄꯥꯏꯒꯦ ꯈꯜꯂꯗꯤ ꯈꯤꯇꯪꯈꯛ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪꯈꯛ ꯀꯝꯐꯣꯔꯠ ꯖꯣꯟꯗꯩ ꯊꯣꯛꯇꯕ ꯌꯥꯗꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯤ ꯂꯣꯏꯅꯗꯕ ꯌꯥꯗꯕꯅꯤ ꯍꯩꯅꯗ꯭ꯔꯁꯨ ꯁꯝꯇꯥꯏꯝꯁ ꯃꯤꯅ ꯉꯥꯡꯉꯁꯨ ꯁꯥꯎꯅꯤꯡꯕ ꯂꯩꯇꯥꯔꯁꯨ ꯃꯤꯁꯦ ꯐꯨꯅꯤꯡꯕ ꯂꯩꯇꯥꯔꯁꯨ ꯏꯁꯥꯗ ꯁꯧꯒꯠꯄ ꯂꯩꯇꯥꯔꯁꯨ ꯁ꯭ꯇꯤꯜ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯀꯌꯥ ꯑꯃꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯎꯔꯤꯁꯦꯀꯣ ꯃꯤꯅꯒ ꯋꯥ ꯑꯃꯇ ꯊꯪꯉꯛꯄꯗ ꯎꯁꯤꯠꯇꯅ ꯋꯥ ꯉꯥꯡꯄ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯌꯥꯎꯗꯕ ꯄꯣꯠꯁꯦ ꯑꯩꯅ ꯈꯜꯂꯒ ꯂꯩꯒꯦꯁꯦ ꯃꯇꯥꯡꯗꯨꯗ ꯔꯦꯁꯄꯣꯟꯁ ꯄꯤꯕ ꯌꯥꯗꯕꯩ ꯔꯦꯁꯄꯣꯟꯁ ꯄꯤꯗꯕ ꯉꯥꯛꯇꯅꯦ ꯑꯗꯨꯕꯨ ꯃꯨꯇꯤꯂꯥꯜ ꯃꯤꯑꯣꯏꯕꯁꯦ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯅꯪ ꯑꯗꯨꯒꯤ ꯃꯐꯝꯗ ꯁꯨꯝ ꯂꯩ ꯌꯥꯄꯣꯠꯇꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯅꯪꯒꯤꯁꯨ ꯄꯣꯖꯤꯁꯟ ꯍꯣꯡꯕ ꯂꯥꯛꯀꯅꯤ ꯅꯪꯗ ꯅꯨꯄꯥ ꯊꯣꯛꯑꯣ ꯅꯪꯗ ꯍꯧꯒꯠꯂꯣꯏꯅꯤ ꯍꯥꯏꯗꯣꯏꯁꯦ ꯇꯧꯒꯦꯗꯤ ꯕꯤꯖꯤꯅꯦꯁꯀꯤ ꯕꯤꯖꯤꯅꯦꯁ ꯉꯥꯛꯇꯅꯤ ꯂꯝꯕꯦꯜ ꯉꯥꯛꯇꯅꯤ ꯑꯣꯟꯂꯤ ꯊꯤꯡ ꯅꯪꯅ ꯋꯥꯒꯦ ꯋꯥꯔꯗ ꯆꯍꯤ ꯑꯃ ꯁꯤ ꯃꯉꯥꯏ ꯅꯪꯅ ꯋꯥꯗꯣꯏꯁꯦ ꯇꯧꯒꯗꯕ ꯅꯪꯅ ꯑꯦꯛꯁꯟ ꯂꯧꯕ ꯑꯩꯅ ꯍꯥꯏꯗꯤ ꯑꯩ 100% ꯁꯞꯄꯣꯔꯠ ꯇꯧꯋꯦꯕ ꯅꯪꯉꯣꯟꯗ ꯑꯦꯅꯤ ꯅꯪꯅ ꯕꯤꯖꯤꯅꯦꯁ ꯑꯥꯏꯗꯤꯌꯥ ꯑꯃ ꯍꯥꯏꯔꯛꯑꯣ ꯅꯪ ꯑꯗꯨ ꯇꯧꯁꯦ ꯍꯥꯏꯕꯗꯣ ꯅꯪ ꯉꯝꯖꯕꯤ ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯅꯪꯉꯣꯟꯗ ꯒꯥꯏꯗ ꯇꯧꯒꯦꯕ ꯑꯦꯅꯤꯊꯤꯡ ꯅꯪꯅ ꯇꯧꯁꯦ ꯍꯥꯏꯕꯗꯣ ꯅꯪꯅ ꯍꯩꯇꯕ ꯄꯣꯠꯇꯣ ꯅꯪꯅ ꯏꯚꯟ ꯅꯪꯅ ꯒꯨꯍꯥꯇꯤꯗ ꯂꯥꯛꯀꯦ ꯍꯥꯏꯔꯁꯨꯅꯦ ꯂꯥꯛꯑꯣ ꯒꯨꯍꯥꯇꯤꯗ ꯂꯥꯛꯑꯒꯅꯦ ꯑꯩꯒ ꯏꯕꯥꯅꯤ ꯅꯣꯡꯅꯤ ꯑꯩ ꯅꯪ ꯃꯐꯝ ꯄꯨꯒꯦꯕ ꯍꯥꯏꯗꯤ ꯃꯤꯁꯤꯡ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯃꯥꯏꯅ ꯗꯤꯜ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯃꯐꯝ ꯑꯃ ꯄꯨꯒꯦꯕ ꯁꯨꯝ ꯅꯪꯉꯣꯟꯗ ꯍꯩꯖꯔꯛꯅꯕ ꯅꯉꯣꯟꯗ ꯈꯟꯅꯕ ꯏꯚꯟ ꯅꯪꯅ ꯂꯥꯛꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯗꯤ ꯁꯝꯇꯥꯏꯝꯁ ꯑꯩꯅ ꯍꯧꯖꯤꯛ ꯑꯩ ꯅꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏ ꯅꯪꯅ ꯀꯤꯅꯤꯡꯗ꯭ꯔꯦ ꯀꯩꯗꯧꯗ꯭ꯔꯦ ꯅꯉꯣꯟꯗ ꯆꯠꯄꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯆꯥꯔꯖꯦꯁ ꯅꯉꯣꯟꯗ ꯂꯩ ꯈꯣꯠꯂꯦ ꯍꯥꯏꯇꯥꯔꯁꯨ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯁꯦ ꯑꯦꯅꯤ ꯇꯥꯏꯝ ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯣ ꯚꯤꯖꯤꯠ ꯇꯧꯔꯣ ꯅꯪꯅ ꯑꯗꯒꯤꯗꯤ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯆꯠꯁꯦꯁꯨ ꯆꯠꯁꯦ ꯑꯩ ꯗꯦꯠ 16 ꯑꯩ ꯗꯦꯜꯂꯤ ꯆꯠꯇꯣꯏꯅꯦ ꯗꯦꯜꯂꯤꯗ ꯃꯦꯅꯨꯐꯦꯛꯆꯔ ꯃꯌꯥꯝꯁꯤꯡ ꯎꯅꯕ ꯅꯪꯉꯣꯟꯗ ꯅꯪ ꯑꯗꯨꯗ ꯕꯖꯦꯠ ꯂꯩ ꯍꯥꯏꯇꯥꯔꯁꯨ ꯅꯪ ꯂꯥꯛꯀꯦꯁꯨ ꯂꯥꯛꯑꯣ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯅꯪ ꯂꯩꯇ꯭ꯔꯦ ꯀꯩꯝ ꯀꯥꯏꯕ ꯂꯩ ꯑꯗꯨꯁꯨ ꯈꯟꯒꯅꯨꯕ ꯅꯪ ꯑꯩ ꯃꯐꯝꯗ ꯃꯐꯝ ꯄꯨꯕꯗ ꯅꯪꯉꯣꯟꯗ ꯋꯥꯈꯜ ꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯃꯤ ꯃꯌꯥꯝ ꯂꯣꯏꯅꯔꯀꯥꯟꯗ ꯃꯁꯤꯒꯤꯗꯃꯛꯇ ꯑꯦꯟꯖꯥꯏꯇꯤ ꯂꯧꯒꯅꯨ ꯑꯩ ꯕꯖꯦꯠ ꯂꯩꯇꯦꯅ ꯑꯦꯟꯖꯥꯏꯇꯤ ꯂꯧꯔꯝꯒꯅꯨ ꯑꯣꯀꯦ ꯏꯠꯁ ꯐꯥꯏꯟ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯄꯤꯒꯅꯦꯕ ꯆꯠꯃꯤꯟꯅꯁꯤ ꯅꯪꯒꯤ ꯃꯥꯏꯟꯗꯣ ꯑꯣꯄꯟ ꯑꯣꯏꯅꯕ ꯍꯥꯏꯅ ꯀꯤꯗꯅꯕ ꯍꯥꯏꯅꯦꯕ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯀꯩꯝ ꯂꯩꯇꯦꯕ ꯑꯩ ꯍꯧꯖꯤꯛ ꯏꯊꯟꯗ ꯑꯗꯨꯝ ꯇ꯭ꯔꯦꯕꯦꯜ ꯇꯧꯅꯤ ꯏꯊꯟꯗ ꯑꯗꯨꯝ ꯆꯠꯀꯅꯤꯕ ꯑꯩ ꯆꯠꯄꯗ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯍꯥꯏꯕꯗ ꯕꯤꯀꯁ ꯑꯩꯒꯤ ꯊꯕꯛ ꯑꯣꯏꯗꯕ ꯌꯥꯗꯦꯕ ꯑꯩ ꯍꯧꯖꯤꯛ ꯀꯦꯔꯂꯥꯗ ꯍꯌꯦꯡ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯅꯤ ꯏꯊꯟꯗ ꯑꯣꯏꯔꯁꯨ ꯑꯩ ꯆꯠꯈꯤꯅꯤꯕ ꯕꯤꯀꯁ ꯗꯤꯁ ꯏꯁ ꯃꯥꯏ ꯋꯔꯛ ꯑꯩ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯗꯣꯏꯅꯦꯕ ꯑꯩ ꯍꯌꯦꯡ ꯑꯩ ꯀꯩꯅꯣꯗ ꯂꯩꯇꯕ ꯌꯥꯗꯦ ꯀꯩꯅꯣ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯒꯥꯎ ꯑꯝꯗ ꯑꯩ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯁꯦꯕ ꯑꯗꯨꯁꯨ ꯑꯩ ꯆꯠꯀꯅꯤꯕ ꯕꯤꯀꯣꯁ ꯗꯦꯠ ꯏꯁ ꯃꯥꯏ ꯋꯔꯛ ꯑꯩ ꯀꯤꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯇꯣꯔꯤꯒꯦ ꯑꯩꯉꯣꯟꯗ ꯁꯣ ꯁꯤꯒꯨꯝꯕ ꯑꯦꯇꯤꯇ꯭ꯌꯨꯠꯁꯦ ꯅꯁꯥꯗ ꯀꯦꯔꯤ ꯇꯧꯕ ꯑꯗꯨꯅꯦꯕ ꯑꯩꯅ ꯀꯦꯔꯤꯗ ꯑꯩꯉꯣꯟꯗ ꯑꯩ ꯀꯤꯗꯕ ꯅꯠꯇꯦ ꯀꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯀꯤ ꯇꯥꯔꯁꯨ ꯑꯀꯤꯕꯅ ꯑꯩ ꯖꯣꯏ ꯇꯧꯍꯟꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯥꯏ ꯍꯦꯞ ꯇꯨ ꯗꯨ ꯗꯤꯁ ꯑꯥꯏ ꯍꯦꯞ ꯇꯨ ꯒꯦꯠ ꯏꯠ ꯗꯟ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯍꯧꯖꯤꯛ ꯑꯩ ꯁꯤꯗꯩ ꯑꯩ ꯁꯄꯣꯁ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯔꯒꯦꯕ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯔꯝꯒꯦꯕ ꯃꯌꯥꯝꯗ
ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯦꯅꯨꯐꯦꯛꯆꯔ ꯁꯦꯠ ꯑꯞ ꯇꯧꯗꯣꯏꯁꯦ ꯁꯤꯗꯩꯁꯦ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯗ ꯂꯥꯛꯇꯣꯏꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯁꯦ ꯔꯤꯐ꯭ꯂꯦꯛꯁꯟ ꯃꯌꯥꯝꯁꯤꯡꯁꯦ ꯌꯥꯝ ꯂꯩꯌꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯗ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥꯒꯤ ꯂꯣꯀꯦꯜꯒꯤ ꯀꯩꯅꯣꯒꯤ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯃꯃꯨꯛ ꯑꯗꯨꯒꯤ ꯄꯣꯠ ꯑꯃꯃꯨꯛ ꯑꯣꯜꯋꯦꯁ ꯀ꯭ꯂꯥꯁ ꯑꯃ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯑꯦꯟ ꯗꯦꯟ ꯃꯥꯔꯀꯦꯠꯁꯦ ꯁꯤꯅ ꯇꯧꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯀ꯭ꯂꯥꯁ ꯑꯃ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ ꯑꯗꯒꯤ ꯄꯩꯁꯥ ꯀꯩꯅꯣ ꯂꯧꯕ ꯂꯥꯛꯄ ꯊꯥꯒꯤ ꯂꯧꯈꯠꯄ ꯂꯥꯛꯄ ꯀꯌꯥ ꯑꯃ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯊꯦꯡꯅꯗꯣꯏꯅꯦꯕ ꯁꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩ ꯈꯜꯂ ꯂꯩꯕ ꯌꯥꯗꯦꯕ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩ ꯀꯤ ꯇꯥꯔꯗꯤ ꯀꯥꯏ ꯆꯦꯟꯗꯣꯏꯅꯣ ꯃꯨꯠꯇꯂ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩ ꯍꯥꯏꯁꯦ ꯁꯥꯔ ꯐꯤꯌꯔ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯦꯛꯖꯤꯁ ꯇꯧꯗꯣꯏꯅꯦ ꯑꯗꯨ ꯇꯥꯔꯁꯨ ꯐꯤꯌꯔꯅ ꯅꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯕ ꯃꯨꯠꯇꯂ ꯑꯩ ꯃꯅꯤꯄꯨꯔ ꯊꯣꯛꯂꯝꯗ ꯅꯪ ꯑꯩ ꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤ ꯀꯩꯅꯣ ꯏꯕꯥꯅꯤ ꯎꯅꯖꯦ ꯅꯣꯡꯇ ꯍꯥꯏꯔꯛꯇ꯭ꯔꯤ ꯀꯩꯅꯣ ꯑꯩ ꯁꯥꯔꯅ ꯎꯅꯁꯤ ꯃꯌꯥꯝ ꯎꯅꯁꯤ ꯍꯥꯏꯕꯗꯣ ꯑꯩ ꯂꯥꯛꯀꯦꯅꯗꯤ ꯈꯟꯖꯕꯅꯦ ꯑꯗꯣ ꯁꯥꯔꯒꯤꯁꯨ ꯄꯨꯂꯞ ꯎꯅꯕꯗꯣ ꯁꯪꯉꯔꯣꯏ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯅ ꯇꯧꯗ꯭ꯔꯕ someday let me take you out ꯑꯩ ꯀꯥꯏꯗꯅꯣ ꯅꯪ ꯄꯨꯕꯤꯒꯦ ꯅꯣꯡꯃ then see ꯃꯤ ꯀꯃꯥꯏꯅ ꯗꯤꯜ ꯇꯧꯏ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕꯁꯦ then you will get an experience ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯀꯦꯗꯤ ꯑꯗꯨꯝ ꯈꯟꯖꯩ ꯏꯃꯥꯟꯅꯕꯗꯁꯨ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯂꯤꯔꯤ ꯏꯆꯦꯁꯤꯡꯗꯁꯨ ꯑꯃꯗꯁꯨ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯄꯨꯊꯣꯛꯆꯕ ꯏꯁꯥꯅꯗꯤ ꯉꯝꯖꯗꯕ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯒꯦꯗꯤ ꯑꯗꯨꯝ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯕꯦꯅꯤꯐꯤꯁꯔ ꯂꯩꯇꯕ ꯈꯣꯠꯇꯕ ꯅꯪꯒꯤ ꯑꯦꯗꯚꯥꯏꯁꯇꯣ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯑꯥꯏꯗꯤꯌꯥꯗꯣ ꯑꯔꯥꯟꯕ ꯃꯤꯗ ꯀꯩꯗꯧꯅ ꯁꯦꯌꯔ ꯇꯧꯒꯅꯨ ꯍꯣꯏ ꯇꯧꯗꯦ ꯁꯥꯔ ꯑꯩꯒꯤ ꯑꯣꯏꯕ ꯏꯃꯥꯟꯅꯕ ꯑꯃ ꯑꯅꯤ ꯂꯩꯖꯕꯗꯣ ꯇꯧꯗꯤ ꯇꯧꯖꯅꯤꯡꯕ ꯂꯩꯕꯁꯤꯡꯗꯨꯗ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯋꯦꯕ ꯑꯇꯣꯞꯄ ꯑꯃ ꯑꯇꯣꯞꯄꯗꯗꯤ ꯇꯧꯗꯦ ꯑꯩꯒꯤ ꯑꯣꯏꯕꯗ ꯇꯧꯕꯗꯨꯗ ꯅꯣꯏꯅ ꯃꯦꯅꯨꯐꯦꯛꯆꯔ ꯄꯥꯝꯃꯒꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤ ꯑꯣꯖꯥ ꯑꯃ ꯂꯩ ꯑꯗꯨꯗ ꯍꯥꯏꯔꯒ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯃꯅꯤ ꯑꯣꯏꯔꯒꯁꯨ ꯍꯧꯃꯤꯟꯅꯁꯤꯅ ꯁꯨꯝꯕꯒꯤ ꯁꯤꯌꯥꯔꯗꯤ ꯇꯧꯋꯤ ꯑꯗꯨ ꯏꯁꯥꯒꯤ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯒꯦꯁꯦ ꯑꯗꯨꯃꯥꯏꯅ ꯏꯃꯥꯟꯅꯕꯒ ꯁꯤꯌꯥꯔ ꯇꯧꯔꯒꯗꯤ ꯈꯜꯂꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯁꯤ ꯅꯣꯏ ꯃꯌꯥꯝꯗ ꯄꯤꯔꯤ ꯊꯕꯛ ꯃꯌꯥꯝꯗ ꯑꯩꯅ ꯄꯤꯅꯤꯡꯗꯅ ꯄꯤꯕ ꯅꯠꯇꯦꯕ ꯑꯩꯅ ꯉꯁꯤ ꯁꯥꯏꯂꯦꯁꯀꯤga ꯊꯕꯛ ꯄꯤꯔꯤꯁꯦ ꯑꯩꯒꯤ ꯊꯕꯛꯀ ꯄꯤꯔꯤꯁꯦ ꯑꯩ ꯇꯁꯦꯡꯅ ꯄꯤꯊꯣꯛꯏꯁꯦ ꯀꯩꯅꯣ ꯅꯣꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯇꯣꯉꯥꯟꯕ ꯅꯣꯏ ꯃꯌꯥꯝꯒꯤ ꯀꯣꯟꯐꯤꯗꯦꯟꯁ ꯅꯣꯏ ꯃꯌꯥꯝꯗ ꯍꯦꯟꯒꯠꯆꯅꯕꯒꯤꯗꯃꯛꯇ ꯄꯤꯊꯣꯛꯏꯅꯦꯕ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯁꯦ ꯑꯩꯅ ꯄꯤꯊꯣꯛꯏꯁꯦ ꯑꯜꯕꯥꯁꯇꯒ ꯇꯧ ꯍꯥꯏꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯁꯦꯡꯅ ꯑꯗꯨ ꯇꯧꯔꯛ ꯇꯥꯔꯗꯤ ꯅꯣꯏꯗ ꯀꯣꯟꯐꯤꯗꯦꯟꯁ ꯅꯁꯥꯗ ꯀꯣꯟꯐꯤꯗꯦꯟꯁ ꯑꯃ ꯂꯥꯛꯆꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯇꯧꯗ꯭ꯔꯗꯤ ꯂꯥꯛꯑꯣꯏꯕ ꯀꯤꯔꯤ ꯃꯌꯥꯝꯁꯤꯡ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯤꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯍꯌꯦꯡ ꯃꯇꯥꯡ ꯂꯥꯛꯄꯗ ꯅꯣꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯜꯂꯣꯕ ꯅꯪꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯔꯛꯑꯦ ꯍꯌꯦꯡꯅ ꯃꯤ ꯑꯃ ꯎꯅꯗꯣꯔꯦ ꯃꯌꯥꯡ ꯑꯃ ꯎꯅꯗꯣꯔꯦ ꯃꯄꯥꯟꯗ ꯅꯪ ꯅꯊꯟ ꯆꯠꯇꯣꯔꯦꯕ ꯀꯤ ꯂꯩꯒꯗ꯭ꯔꯕ ꯅꯪꯉꯣꯟꯗ ꯑꯦꯟꯖꯥꯏꯇꯤ ꯑꯁ ꯇꯜꯂꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯤ ꯑꯍꯥꯟꯕ ꯎꯅꯗꯣꯏꯅꯣ ꯏꯠ ꯗꯖꯟ ꯃꯦꯇꯔ ꯌꯥꯔ ꯑꯩꯗꯤ ꯑꯦꯅꯤ ꯍꯧꯖꯤꯛ ꯑꯩꯗꯤ ꯔꯦꯗꯤ ꯂꯩꯔꯕꯅꯤ ꯑꯦꯅꯤ ꯄ꯭ꯂꯦꯁꯇ ꯆꯠꯀꯦ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯄꯨꯔꯥ ꯍꯣꯜ ꯏꯟꯗꯤꯌꯥꯁꯤꯐꯥꯎꯗ ꯄꯨꯔꯥ ꯕꯥꯏꯛꯇꯐꯥꯎꯗ ꯇꯨꯔ ꯇꯧꯒꯦ ꯈꯟꯕ ꯃꯤꯅꯦꯕ ꯑꯩ ꯀꯩꯒꯤꯅꯣ ꯁꯤ ꯈꯜꯂꯤꯁꯦ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯅꯤꯡꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯏꯁꯥꯁꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒ ꯊꯦꯡꯅꯅꯤꯡꯕ ꯃꯤꯅꯦ ꯀꯩꯅꯣ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯌꯥꯝꯁꯤꯡ ꯑꯩꯅ ꯐꯪꯒꯗꯕ ꯃꯌꯥꯝꯁꯤꯡꯗꯣ ꯂꯧꯈꯠꯄꯒꯤꯗꯃꯛꯇ ꯖꯥꯇꯤ ꯖꯥꯠ ꯈꯥꯏꯒꯅꯣꯕ ꯖꯥꯇꯤ ꯖꯥꯠ ꯈꯥꯏꯕ ꯃꯤꯁꯦ ꯐꯠꯇꯕꯅꯦꯕ ꯖꯥꯇꯤ ꯖꯥꯠ ꯁꯤꯒꯨꯝꯕ ꯈꯥꯏꯒꯅꯣꯕ ꯖꯥꯇꯤ ꯖꯥꯠ ꯁꯨꯛꯈꯥꯏ ꯈꯥꯏꯒꯅꯣꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯆꯠꯂꯒ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯤꯁꯦ ꯀꯩꯅꯣ ꯇꯤꯟꯅꯔꯗꯤ ꯂꯣꯏꯅꯃꯛ ꯐꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯀ꯭ꯂꯣꯁ ꯐ꯭ꯔꯦꯟꯁꯦ ꯃꯩꯇꯩ ꯃꯆꯥꯗꯒꯤ ꯍꯦꯟꯅ ꯑꯩꯒꯤ ꯀ꯭ꯂꯣꯁ ꯐ꯭ꯔꯦꯟꯁꯦ ꯃꯌꯥꯡ ꯃꯆꯥꯅ ꯍꯦꯟꯅ ꯑꯣꯏ ꯍꯥꯏꯁꯦ ꯑꯩꯅ ꯍꯥꯏꯁꯦ ꯃꯔꯝ ꯂꯩꯌꯦꯕ ꯀꯩꯅꯣ ꯁꯤꯗ ꯀꯩꯝ ꯂꯩꯇꯦꯕ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯅꯣꯡꯇ ꯖꯁ ꯇꯧꯕꯤꯔꯗꯤ ꯅꯪꯗꯤ ꯀꯩꯅꯣꯅꯤ ꯃꯩꯇꯩꯅꯤ ꯅꯪ ꯑꯗꯨꯅꯤ ꯅꯪꯗꯤ ꯁꯣꯝꯗꯩ ꯂꯥꯛꯄꯅꯤ ꯑꯗꯒꯤꯗꯤ ꯅꯪ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕꯁꯦ ꯅꯣꯡꯇꯅ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯦ ꯑꯩꯅ ꯃꯣꯏꯗꯁꯨ ꯅꯣꯡꯇ ꯍꯥꯏꯗꯦ ꯅꯪꯗꯤ ꯁꯤꯅꯤ ꯅꯪ ꯑꯩ ꯁꯤ ꯅꯪꯗꯤ ꯁꯨꯃꯥꯏꯅ ꯆꯥꯏ ꯆꯤꯟꯖꯥꯛ ꯆꯥꯏ ꯁꯤ ꯆꯤꯟꯖꯥꯛ ꯆꯥꯏ ꯅꯣꯡꯇ ꯑꯗꯨꯃꯛ ꯀꯩꯝ ꯍꯥꯏꯅꯗꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯁꯦ ꯁꯤꯝꯄ꯭ꯂꯤ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯆꯥꯃꯤꯟꯅꯁꯤ ꯊꯛꯃꯤꯟꯅꯁꯤ ꯀꯣꯏꯃꯤꯟꯅꯁꯤ ꯑꯗꯒꯤꯗꯤ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯁꯤ ꯈꯛꯇꯅꯤ ꯖꯁ ꯌꯥꯝ ꯇꯧꯅꯗꯦꯕ ꯁꯣ ꯏꯠꯁ ꯑꯣꯜ ꯑꯕꯥꯎꯠ ꯅꯪꯅ ꯀꯃꯥꯏꯅ ꯐꯤꯌꯔ ꯂꯧꯊꯣꯛꯀꯦ ꯀꯃꯥꯏꯅ ꯃꯤꯒ ꯂꯣꯏꯅꯕꯤꯒꯦ ꯍꯥꯏꯕꯁꯤꯅꯦ ꯃꯌꯥꯝ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯄ꯭ꯂꯤꯖ ꯀꯤꯒꯅꯣꯕ ꯂꯣꯏꯅꯃꯛ ꯊꯣꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯂꯣꯏꯅꯃꯛ ꯇꯧꯅꯨ ꯅꯨꯄꯥ ꯅꯪꯅ ꯍꯦꯟꯗꯜ ꯇꯧꯗꯅꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯥꯅꯦ ꯁꯥꯔ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯦ ꯑꯩ ꯅꯣꯡꯃ ꯅꯪ ꯄꯨꯒꯦ ꯑꯩꯒ ꯅꯣꯡꯃ ꯆꯠꯁꯤ ꯀꯥꯏꯗꯅꯣꯃ ꯑꯦꯟ ꯑꯗꯨ ꯃꯇꯝꯗ ꯕꯤꯖꯤꯅꯦꯁ ꯗꯤꯜ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯤ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅ ꯅꯪꯁꯨ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧ ꯀꯣꯟꯐꯤꯗꯦꯟꯁꯁꯨ ꯂꯥꯛꯅꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯍꯣꯏ ꯁꯥꯔ ꯑꯂꯣꯟ ꯆꯠꯄ ꯇꯝꯃꯣ ꯑꯂꯣꯟ ꯃꯤ ꯉꯥꯏꯒꯅꯣ ꯑꯂꯣꯟ ꯏꯊꯟꯗ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯕ ꯇꯝꯃꯣ ꯗꯦꯠꯁ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯄꯤꯔꯤꯕ ꯒ꯭ꯌꯥꯟꯁꯦ ꯍꯦꯟꯃꯟꯈ꯭ꯔꯕꯣ ꯍꯦꯟꯃꯟꯈ꯭ꯔꯕꯣ ꯁꯥꯔꯒ ꯑꯩꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯅꯤꯡꯉꯤꯅꯦ ꯁꯥꯔ ꯁꯥꯁꯦ ꯑꯩ ꯉꯥꯏꯔꯤꯅꯦ ꯑꯩ ꯑꯕꯨꯡꯒ ꯑꯝꯇꯪ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦꯁꯦ ꯑꯩ ꯉꯥꯏꯔꯤꯅꯦ ꯀꯔꯝ ꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅ ꯐꯪꯗꯣꯏꯅꯣ ꯑꯩ ꯏꯁꯥꯅꯁꯨ ꯈꯟꯖꯩꯅꯦ ꯑꯩꯅ ꯑꯩꯒꯤ ꯕ꯭ꯔꯥꯟ ꯑꯃ ꯃꯥꯔꯁ ꯊꯥꯗꯒꯤ ꯂꯣꯟꯆ ꯇꯧꯒꯦꯅ ꯇꯧꯕ ꯑꯥ ꯁꯤꯁꯦ ꯀꯩꯅꯣꯗꯤ ꯃꯌꯥꯝꯗꯩꯗꯤ ꯈꯤꯇꯪ ꯇꯣꯡꯉꯥꯜꯂꯦ ꯑꯥ ꯑꯗꯨꯅ ꯑꯩ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯁꯥꯟꯅꯔꯁꯦ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯑꯩ ꯉꯥꯏꯔꯤꯅꯦ ꯍꯥꯏꯕ ꯀꯔꯝ ꯀꯥꯟꯗ ꯁꯥꯟꯅꯁꯦ ꯍꯥꯏꯕꯤꯔꯛꯑꯣ
ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯂꯥꯏꯁꯦꯟꯁ ꯉꯥꯏꯕꯅꯦꯕ ꯃꯄꯥꯗ ꯂꯣꯟꯁ ꯇꯧꯒꯦꯅ BIS ꯀꯔꯤ ꯀꯔꯥꯗꯤ ꯂꯣꯏꯅ ꯃꯣꯏ ꯏꯟꯁꯄꯦꯛꯁꯟ ꯂꯥꯛꯇꯅ ꯈꯣꯠꯇꯅꯤ ꯂꯣꯏ ꯂꯣꯏꯔꯕ ꯑꯗꯨꯒ ꯑꯩ ꯃꯥꯔꯀꯦꯇꯤꯡꯁꯦ ꯑꯩꯅ ꯄꯨꯂꯞ ꯄꯥꯏꯒꯗꯕꯀꯣ ꯑꯩꯒꯤ ꯕ꯭ꯔꯥꯟ ꯍꯥꯏꯕ ꯋꯥꯅꯦꯕ ꯑꯩ ꯄꯥꯔꯠꯅꯔꯁꯤꯞꯅꯦꯕ ꯑꯗꯩꯗ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯥꯔꯀꯦꯇꯤꯡꯒꯤ ꯑꯗꯨꯒꯤꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯑꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯖꯕꯅꯤꯅ ꯃꯄꯥꯟꯒꯤꯅꯦꯕ ꯃꯄꯥꯟꯒꯤꯁꯦ ꯁꯤꯁꯦ ꯈꯤꯇꯪ ꯑꯗꯨ ꯇꯧꯔꯁꯤ ꯋꯥꯔꯤꯗꯣ ꯁꯥꯔꯁꯤ ꯀꯔꯝ ꯀꯥꯟꯗ ꯍꯌꯦꯡ ꯁꯥꯁꯦ ꯍꯥꯏꯔ ꯅꯠꯇ꯭ꯔꯒ ꯋꯦꯠꯅꯁꯗꯦ ꯅꯨꯃꯤꯠꯇ ꯁꯥꯁꯦ ꯍꯥꯏꯔ ꯍꯥꯏꯕꯤꯔꯛꯑꯣ ꯋꯦꯗꯅꯁꯗꯦꯗ ꯁꯥꯔꯁꯦ ꯑꯩ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯑꯁꯣꯝꯗꯒꯤ ꯄꯣꯠ ꯆꯩ ꯃꯦꯆꯤꯟ ꯅꯨꯡꯆꯤꯟ ꯈꯔ ꯂꯥꯛꯄꯒꯤ ꯑꯩ ꯍꯧꯖꯤꯛꯁꯦ ꯏꯟꯁꯇꯣꯂꯦꯁꯟꯒꯤ ꯈꯤꯇꯪ ꯆꯤꯜꯂꯤꯕꯀꯣ ꯌꯥꯏ ꯋꯦꯠꯅꯁꯗꯦꯗ ꯁꯥꯔꯁꯦ ꯗꯤꯁꯀꯁ ꯇꯧꯔꯁꯦ ꯐꯖꯅ ꯑꯣꯀꯦ ꯆꯪꯉꯕꯣ ꯃꯣꯖꯤꯂꯥꯜ ꯑꯩꯅ ꯍꯥꯏꯁꯦ ꯀꯣꯛꯇ ꯐꯖꯅ ꯆꯪꯉꯦꯀꯣ ꯍꯣꯏ ꯁꯥꯔ ꯆꯪꯉꯤ ꯁꯥꯔ ꯇꯥꯏꯝ ꯋꯦꯁ ꯇꯧꯕꯤꯒꯅꯨ ꯑꯗꯨ ꯃꯌꯥꯝ ꯀꯣꯏꯁꯟ ꯂꯩꯕ꯭ꯔꯣ ꯑꯦꯅꯤ ꯀꯣꯏꯁꯟ ꯂꯦꯠꯁ ꯗꯤꯁꯀꯁ ꯑꯩꯅ ꯅꯣꯡꯃ ꯍꯥꯏꯕꯤꯔꯛꯑꯣ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨꯁꯨ ꯑꯩꯗꯤ ꯋꯥꯔꯤꯗꯤ ꯂꯣꯏ ꯁꯥ ꯂꯣꯏꯔꯕꯅꯦꯕ ꯃꯦꯅꯨꯐꯦꯛꯆꯔ ꯑꯗꯨꯗꯒꯤ ꯄꯣꯠꯇꯨꯒꯤ ꯗꯤꯖꯥꯏꯟ ꯀꯔꯤ ꯀꯔꯥ ꯂꯣꯏ ꯌꯦꯡ ꯂꯣꯏꯔꯦ ꯕ꯭ꯔꯥꯟ ꯐꯥꯎꯕꯗ ꯑꯩ ꯕ꯭ꯔꯥꯟ ꯃꯃꯤꯡ ꯐꯥꯎꯕꯗ ꯑꯩ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯔꯒ ꯊꯝꯃꯕꯅꯦꯕ ꯆꯤꯟꯃꯟꯕꯁꯤꯗ ꯑꯩꯁꯦ ꯁꯤꯒꯤ ꯀꯂꯦꯛꯁꯟ ꯄꯣꯠꯇꯣ ꯍꯥꯟꯅ ꯈꯔ ꯀꯂꯦꯛꯁꯟ ꯇꯧꯒꯦꯅ ꯀꯩꯅꯣ ꯇꯧꯕ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯒꯗꯤ ꯌꯥꯝꯕ ꯌꯥꯝꯗꯕꯩ ꯋꯥ ꯅꯠꯇꯕ ꯈꯔ ꯑꯩꯉꯣꯟꯗ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯈꯔ ꯊꯝꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯉꯝꯗꯗꯅ ꯂꯩꯕ ꯌꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯋꯦꯠꯅꯁꯗꯦ ꯅꯨꯃꯤꯠꯇ ꯐꯨꯜ ꯗꯤꯁꯀꯁ ꯇꯧꯔꯗꯤ ꯑꯩ ꯐꯖꯅ ꯍꯥꯏꯖꯔꯛꯑꯒꯦ ꯑꯣꯀꯦ ꯃꯥꯁꯅ ꯄꯦꯀꯦꯖꯤꯡ ꯑꯝꯇ ꯂꯣꯏꯁꯟꯁꯤ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣꯗꯣ ꯁꯥꯔ ꯐꯁꯥꯏꯒꯤꯗꯣ ꯐꯁꯥꯏ ꯇꯥꯟꯊꯣꯛꯄꯩꯗꯨ ꯁꯥꯔꯅ ꯑꯊꯨꯕꯩ ꯍꯥꯏꯕꯗꯨ ꯑꯗꯨ ꯍꯥꯏꯐꯦꯠ ꯁꯖꯦꯁ ꯑꯗꯨ ꯇꯧꯕꯤꯔꯣ ꯇꯧꯔꯁꯦ ꯍꯥꯏꯔꯣ ꯍꯣꯏ ꯑꯩ ꯋꯥꯔꯤ ꯁꯥꯕꯤꯒꯦ ꯍꯣꯏ ꯁꯥꯔ ꯑꯗꯒꯤ ꯀꯩꯅꯣꯒ ꯂꯦꯕ ꯇꯦꯁ ꯇꯧꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯇꯥꯡꯗꯨꯃꯁꯨ ꯀꯔꯤꯝ ꯈꯪꯗ꯭ꯔꯤꯌꯦ ꯍꯧꯖꯤꯛ ꯍꯣꯏ ꯌꯥꯔꯦ ꯑꯩ ꯑꯗꯨꯃꯁꯨ ꯑꯩ ꯅꯪꯒꯤ ꯀꯣꯛ ꯁꯥꯔ ꯍꯥꯞꯆꯜꯂꯒꯦ ꯋꯥꯔꯤ ꯑꯗꯨꯗꯣ ꯃꯣꯏ ꯐꯁꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯂꯦꯕ ꯇꯦꯁꯁꯨ ꯌꯥꯎꯅ ꯄꯨꯂꯞ ꯇꯧꯕꯅꯦ ꯌꯥꯔꯦ ꯑꯣꯀꯦ ꯑꯩ ꯍꯌꯦꯡ ꯋꯥꯔꯤ ꯁꯥꯔꯒꯦ ꯋꯥꯔꯤ ꯁꯥꯔ ꯃꯇꯨꯡꯗ ꯍꯌꯦꯡꯅꯔ ꯍꯪꯆꯤꯠ ꯋꯦꯗꯅꯁꯗꯦꯗ ꯋꯥꯔꯤ ꯁꯥꯕ ꯌꯦꯡꯉꯦ ꯑꯗꯨꯒ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯒꯦ ꯍꯣꯏ ꯁꯥꯔ ꯑꯣꯀꯦ ꯑꯇꯣꯞꯄ ꯀꯩ ꯀꯣꯏꯁꯟ ꯑꯇꯣꯞꯄ ꯂꯩꯔꯤꯕꯣ ꯀꯣꯏꯁꯟ ꯑꯩ ꯉꯁꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯍꯥꯖꯝꯗꯤ ꯑꯣꯏꯅꯤꯀꯣ ꯀꯣꯛꯇ ꯂꯣꯏ ꯆꯪꯅꯤꯀꯣ ꯀꯣꯛꯇ ꯂꯣꯏ ꯆꯪꯉꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯣꯛꯁꯤꯗ ꯇꯥꯔꯦ ꯖꯃꯤꯟ ꯄꯔ ꯇꯧ ꯂꯩꯔꯝꯃꯦ ꯇꯣꯛꯑꯦ ꯑꯃꯨꯛ ꯀꯣꯁ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯒ ꯅꯣꯏꯗꯤ ꯍꯦꯟꯅ ꯁꯦꯜꯁ ꯇꯧꯅꯕꯅꯤ ꯑꯩꯒꯤ ꯀꯩꯝ ꯇꯣꯡꯖꯕ ꯀꯩꯝ ꯂꯩꯇꯦ ꯑꯥꯏ ꯋꯥꯟꯠ ꯌꯨ ꯇꯨ ꯑꯩꯅ ꯄꯥꯝꯃꯤꯕ ꯑꯩꯅ ꯁꯦꯝꯃꯤꯁꯦ ꯍꯤꯁꯇ꯭ꯔꯤꯅꯤ ꯁꯦꯡꯅ ꯍꯥꯏꯗꯣꯛꯀꯦ ꯍꯌꯦꯡ ꯑꯩꯅ ꯍꯟꯅꯨꯔꯕ ꯃꯇꯝꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯄ꯭ꯔꯥꯎꯠꯂꯤ ꯍꯥꯏꯖꯕꯗꯣ ꯍꯥꯏꯕꯗꯤ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯉꯥꯛꯇꯅꯦ ꯂꯣꯏꯅꯔꯛꯄ ꯉꯥꯛꯇꯅꯦ ꯃꯣꯏ ꯉꯁꯤ ꯁꯦꯜ ꯇꯧꯔꯤ ꯁꯤꯁꯇꯔ ꯉꯥꯛꯇꯅꯦ ꯂꯣꯏꯅꯔꯛꯄ ꯃꯣꯏꯅ ꯃꯣꯏ ꯉꯁꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗꯁꯨ ꯁ꯭ꯃꯥꯏꯜ ꯀꯦꯔꯤ ꯇꯧꯗꯣꯏꯅꯦ ꯏꯠꯁ ꯅꯣꯠ ꯑꯕꯥꯎꯠ ꯃꯅꯤ ꯑꯣꯀꯦ ꯑꯗꯨꯅꯕꯨꯅꯦ ꯑꯩꯅ ꯉꯁꯤ ꯁꯥꯔ ꯑꯝꯇ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦꯅꯦ ꯍꯥꯏꯔꯛꯑꯣ ꯍꯟꯗꯛ ꯗꯤꯋꯥꯂꯤ ꯃꯇꯥꯡꯁꯤꯗ ꯒꯤꯐ ꯑꯋꯦ ꯑꯃ ꯇꯧꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯁꯤ ꯀꯥꯟꯅꯒꯗ꯭ꯔꯥ ꯀꯥꯟꯅꯔꯣꯏꯗ꯭ꯔꯥ ꯀꯩꯗꯧꯕꯩ ꯀꯥꯟꯅꯔꯣꯏꯗꯣꯏꯅꯣ ꯑꯁ ꯀꯥꯟꯅꯗꯕ ꯀꯩ ꯂꯩꯒꯦ ꯊꯕꯛ ꯇꯧꯕꯗ ꯇꯧꯁꯜꯂꯣ ꯍꯥꯟꯅ ꯇꯧꯔꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯍꯥꯟꯅ ꯍꯪꯉꯤꯗꯣ ꯀꯩꯅꯣ ꯑꯗ ꯁꯥꯔꯗ ꯑꯩꯁꯦ ꯄꯥꯎ ꯐꯥꯎꯔꯛꯀꯦ ꯈꯟꯕꯅꯦꯕ ꯋꯦꯕꯁꯥꯏꯠꯁꯤ ꯃꯇꯥꯡꯁꯦ ꯀꯩꯅꯣꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯁꯦꯜꯁ ꯍꯥꯟꯅ ꯈꯤꯇꯪ ꯇꯧꯕꯁꯦ ꯇꯧꯈꯤꯁꯤꯔ ꯄꯩꯁꯥꯁꯨ ꯈꯔ ꯂꯩꯇꯕ ꯍꯥꯟꯅ ꯈꯔ ꯌꯣꯜꯂꯒ ꯇꯧꯁꯤꯔ ꯈꯜꯂꯕ ꯈꯔ ꯀꯩꯝ ꯀꯥꯏꯗꯦ ꯍꯥꯏ ꯈꯔ ꯌꯣꯟꯊꯔꯁꯨ ꯌꯥꯏ ꯀꯣꯟꯅ ꯇꯧꯒꯦꯁꯨ ꯅꯪꯅ ꯑꯄꯥꯝꯕꯅꯤ ꯅꯪꯒꯤ ꯆꯠꯂꯤꯕ ꯐꯣꯝꯗꯣ ꯆꯠꯍꯜꯂꯣ ꯄꯩꯁꯥ ꯈꯔ ꯈꯠꯂꯣ ꯑꯗꯨꯒ ꯑꯗꯨꯝ ꯅꯪꯒꯤ ꯁꯤꯁꯇꯦꯝ ꯁꯦꯝꯗꯣꯛꯂꯣ ꯌꯥꯝꯅ ꯔꯁ ꯇꯧꯒꯅꯨ ꯑꯦꯚ꯭ꯔꯤꯊꯤꯡ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯄꯩꯁꯥ ꯂꯣꯏ ꯗꯔꯀꯥꯔ ꯂꯩ ꯏꯠ ꯇꯦꯛꯁ ꯃꯅꯤ ꯇꯨ ꯕꯤꯜ ꯁꯝꯊꯤꯡ ꯄꯩꯁꯥ ꯈꯤꯇꯪ ꯈꯤꯇꯪꯗꯤ ꯕꯤꯜ ꯑꯞ ꯇꯧ ꯇꯥꯕꯅꯤ ꯁꯦꯝꯒꯠ ꯇꯥꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯅꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯕꯁꯦ ꯑꯣꯜꯋꯦꯁ ꯔꯤꯃꯦꯝꯕꯔ ꯑꯣꯏꯒꯗꯕꯁꯦ ꯏ ꯑꯦꯝ ꯑꯥꯏ ꯊꯤꯕ ꯉꯝꯗꯕ ꯏ ꯑꯦꯝ ꯑꯥꯏ ꯊꯤꯅꯤꯡꯉꯥꯏ ꯂꯩꯔꯝꯗꯕ ꯅꯨꯄꯥꯅ ꯒꯥꯔꯤ ꯊꯧꯍꯟꯅꯤꯡꯉꯥꯏ ꯂꯩꯔꯝꯗꯕ ꯅꯨꯄꯥꯅ ꯑꯩꯒꯤ ꯁꯦꯁꯟ ꯑꯃꯗ ꯑꯩꯒꯤ ꯐꯦꯁ ꯑꯃ ꯏꯁꯥꯗ ꯌꯥꯎꯈꯤꯕꯅꯦ ꯍꯥꯏꯕꯁꯦ ꯃꯇꯝ ꯆꯨꯞꯇ ꯅꯤꯡꯁꯤꯡꯉꯣ ꯁꯤꯁꯤꯃꯀꯣ ꯑꯗꯨꯗꯒꯤ ꯕꯥꯎꯟꯁ ꯕꯦꯛ ꯇꯧꯔ ꯂꯥꯛꯏꯅ ꯗꯦꯠ ꯃꯤꯟꯁ ꯑꯦꯚ꯭ꯔꯤꯊꯤꯡ ꯏꯁ ꯄꯣꯁꯤꯕꯜ ꯑꯣꯜ ꯌꯨ ꯅꯤꯗ ꯇꯨ ꯗꯨ ꯏꯁ ꯕꯤꯂꯤeve ꯏꯟ ꯌꯣꯔ ꯁꯦꯜꯐ ꯑꯣꯀꯦ ꯈꯤꯇꯪ ꯈꯛꯇꯅꯤ ꯃꯇꯝ ꯆꯪꯗꯣꯏꯁꯦ
ꯃꯇꯝꯗꯨꯗ ꯑꯩꯅ ꯋꯥꯡꯒꯤꯕ anxiety ꯅꯣꯏꯅ ꯍꯧꯖꯤꯛ touch ꯇꯧ ꯉꯝꯄꯣꯠꯇꯦ heavy anxiety ꯅꯦ ꯃꯇꯝꯗ ꯋꯥꯡꯉꯦ ꯊꯃꯣꯏꯗ ꯕꯛ ꯕꯛ ꯕꯪ 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 ꯆꯣꯡꯉꯤ ꯃꯌꯥꯝꯁꯤꯡꯁꯦꯀꯣ so ꯅꯣꯏꯗꯤ ꯍꯧꯖꯤꯛ doctor ꯌꯧꯗ꯭ꯔꯤꯕꯅꯤ I went to doctor 2 times okay I feel like I'm having a heart attack ꯑꯩꯅ ꯃꯃꯥꯡꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ heart attack ꯇꯧꯕꯩ ꯇꯥꯏꯞꯇ ꯇꯧꯈ꯭ꯔꯕ feel ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤ ꯅꯣꯏ ꯃꯌꯥꯝꯗ ꯑꯩꯅ ꯑꯗꯣ ꯑꯩꯁꯨ ꯍꯥꯏꯈ꯭ꯔꯕ ꯁꯥꯔꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯅꯤꯡꯉꯦ ꯃꯇꯝ ꯑꯝꯇ ꯄꯤꯕꯤꯌꯣꯅꯦ ꯄꯤꯒꯦ ꯑꯗꯣ ꯑꯩꯅ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯣꯏ ꯃꯌꯥꯝꯁꯤꯡꯗ inspiration ꯄꯤꯔꯤꯅꯦ ꯑꯗꯨꯅ ꯅꯣꯏꯅ ꯍꯧꯖꯤꯛ ꯂꯩꯕ ꯄꯣꯖꯤꯁꯟꯗꯨꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯍꯦꯛꯇ ꯇꯥꯔ ꯂꯩꯕꯁꯨ ꯅꯠꯇꯦ ꯁꯤꯗ ꯀ꯭ꯂꯥꯁ ꯌꯥꯎꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯤꯁꯤꯗꯤ everything is possible just go and do the thing ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯋꯦ ꯑꯩꯅ ꯍꯥꯏꯖꯣꯏꯁꯦ ꯈꯤꯇꯪ ꯃꯥꯡꯉꯣ ꯈꯤꯇꯪꯁꯨ ꯃꯥꯡꯅꯤ ꯈꯤꯇꯪꯁꯨ ꯇꯣꯡꯅꯤ that's fine khitang mangni business is khitang mangni mang da dis ngai chima de 100% hage ai kem ta mang ba pam de tari nang business ki dam ta semak banat business ati khitang mangni khara zu mangni khara zu tong kani khara zu mangni khara zu tong sia chumman ai mang ba ke am ne yawi ko ado mangi hai ta su lising dra kun mang do ke shunte ai mangi ai phana mang ai ai noi dai na hairak ta di mang ba ai yaure be mang ai je ko but it's okay it's fine ai ngon da ai du ma kem leiti ba ai ne khando leiti ai ngasi lak mari mangre that's fine because kaino paisa ai posi ta la fangem but ai na thadagri paisa lak mari thadagri do ai thajaraga investment am togri ne but adudagi investment laktre that's fine ai du tam hore next time let me focus on this part ai podu tam hore ne risks khar lok calculated risks natro sana ba risks longni da upai lite business the risks longni da upai lite ꯑꯗꯣ ꯁꯥꯔ ꯀꯩꯅꯣ ꯃꯁꯥꯒꯤ ꯂꯥꯏꯁꯦꯟꯁ ꯂꯧꯕꯁꯦ ꯀꯩꯀꯩ ꯆꯪꯉꯦ FAACI license hoise ꯍꯣꯏ license lobda kai kai changidi ai khangde aduga license lobdi damakta de aigi hoi family gi lokthoi ne aigi kenogi hoi gi restaurant gi lokthoki lokthok matamda hoi di kuide because aigi connection same aduga kai kai changi kai kai documents have restaurant gi duma changi adugi pose khangde nang heng wai shano wai contact to han birak nang hindi hai matro ꯈꯔ ꯈꯔꯗꯤ ꯍꯩ ꯑꯗꯣ ꯄꯨꯔꯥ ꯄ꯭ꯂꯦꯟ ꯑꯣꯏꯅ ꯁꯥꯟꯅꯕꯗꯤ ꯈꯪ ꯉꯝꯗꯦ wai shano ai ma mongoda nang contact lo han birak ke no wai shano mino aduman thun to birakani okay any question Vijay, any question? Argentina, any question? Nungshiba, any question? Bebe, do I know layo? Do I know Hasan an layo? Any question? Ma'am, any question? Rosan, any question? Rosan, ngasi class ibu kana from bida bro. Fangge sa. Kay kana kay tawu da isa da tawu ngamni khambi bro bida bro. Ngamni ne kala sa. Yam thi ngamni da 100%. Ngamdasu aina ngamnaba silani. Misa. Du mga ay haibo. Question lay bro, ma'am. ꯁꯥꯔꯅ ꯉꯁꯥꯏ ꯄꯦꯀꯦꯖꯤꯡꯒꯤ ꯀꯩꯅꯣ ꯇꯧꯅꯕ ꯇꯧꯁꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯩꯅ ꯄꯦꯀꯦꯖꯤꯡꯒꯤꯗꯤ ꯀꯩꯅꯣꯒꯤꯗꯤ ꯂꯣꯏ ꯂꯣꯏꯔꯦ ꯑꯗꯨꯒ ꯐꯁꯥꯏꯗꯣ ꯂꯩꯔꯀꯥꯟꯗ ꯑꯗꯨꯒ ꯂꯦꯞ ꯇꯦꯁꯇꯣ ꯇꯧꯔꯀꯥꯟꯗ ꯑꯗꯨ ꯐꯖꯅ ꯇꯧꯔꯒ ꯃꯣꯏꯗ ꯑꯗꯨꯝ ꯑꯩꯅ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯃꯣꯏꯗ ꯑꯗꯨꯝ ꯁꯦꯝꯍꯟꯈꯤꯕ ꯌꯥꯔꯦꯕ ꯑꯗꯨꯏꯗꯤ Okay. Fare aduma. Yeah. ꯑꯗꯨꯒꯤ ꯉꯥꯏ ꯂꯩꯕꯅꯤ Yeah. Yam ngai put it towards. Next question. What else? Pepe nang husigan gyan tare chumbro. ꯇꯥꯏ ꯁꯥꯔ Nang han torma pot thadoye. ꯀꯨꯏꯔꯦꯗ Kai thadoiba. Aina haiba tagi design matamda. Ha. Kananamdrabo. ꯑꯩꯕꯨꯗꯤ ꯀꯥꯟꯅꯩꯕꯣ ꯃꯤꯉꯣꯟꯗ ꯀꯥꯟꯅꯗꯕ ꯑꯗꯣ ꯁꯤ ꯃꯇꯥꯡꯗꯁꯨ ꯀꯩꯗꯧ ꯍꯥꯏꯗꯤ ꯅꯣꯂꯦꯖ ꯈꯔ ꯐꯪꯍꯧꯋꯦꯕ ꯑꯩꯁꯤꯅ ꯍꯥꯟꯅ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯁꯝꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯅꯞꯊꯥ ꯑꯃ ꯇꯧꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯇꯨꯡꯗ ꯇꯥꯔꯛꯀꯗꯕ ꯕꯤꯖꯤꯅꯦꯁꯇꯣ ꯑꯗꯨꯅ ꯐꯖꯅ ꯐꯕ ꯕꯤꯖꯤꯅꯦꯁ ꯑꯣꯏꯔꯒꯁꯨ ꯒ꯭ꯔꯣꯠ ꯂꯥꯛꯄꯗ ꯈꯤꯇꯪ ꯇꯞꯊꯕꯗꯣ ꯑꯗꯨ ꯑꯣꯏꯀꯣ ꯂꯩꯕ Adu khango. Long term wakan khalo business to long term short term da paisa pai ge wakan jidi scam ngata ne pepe awuno aina haiba pot se maram leira haiba ne nang ne nang na matam da ta da chat po to tawuno I know the end result. Okay guys,
ꯐꯔꯦ ꯀꯣꯏꯁꯟ ꯂꯩꯇ꯭ꯔꯝꯗ꯭ꯔꯣ ꯃꯌꯥꯝ ꯀꯣꯏꯁꯟ ꯌꯥꯔꯝꯗ꯭ꯔꯣ ꯉꯁꯤꯒꯤ ꯑꯦꯛꯖꯤꯁꯇꯤꯡ ꯑꯩ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯍꯥꯏ ꯃꯌꯥꯝꯁꯤꯡ ꯀꯣꯂꯥꯕꯣꯔꯦꯁꯟꯒꯤ ꯂꯣꯏ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯝꯗ꯭ꯔꯣ ꯇꯧꯔꯁꯤ ꯈꯪꯗꯕ ꯃꯌꯥꯝꯁꯤꯡ ꯍꯣꯔꯦꯟ ꯀꯣꯂꯥꯕꯣꯔꯦꯁꯟꯒꯤ ꯒ꯭ꯌꯥꯟ ꯇꯧꯗꯕꯗꯤ ꯌꯥꯔꯣꯏꯀꯣ ꯀꯅꯥ ꯀꯅꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯍꯥꯏꯕꯗꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯗ ꯍꯥꯏꯕꯤꯔꯛꯑꯣ ꯒ꯭ꯌꯥꯟ ꯇꯥꯗꯁꯨ ꯑꯩ ꯃꯦꯁꯦꯖ ꯍꯜꯂꯛꯀꯦ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯐꯔꯦ ꯐꯖꯅ ꯊꯕꯛ ꯇꯧꯅꯕ ꯇꯧꯔꯣ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯁꯥꯏꯂꯦꯁꯀꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯑꯗꯒꯤꯗꯤ ꯗꯤꯅꯦꯁꯀꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯀꯥꯡꯕꯨꯗꯨꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯔꯁꯤ ꯑꯗꯒꯤ ꯐꯥꯏꯅꯦꯂꯥꯏꯁ ꯇꯧꯔꯁꯤ ꯑꯗꯩ ꯑꯗꯤꯇ꯭ꯌꯒꯁꯨ ꯋꯥꯔꯤ ꯁꯥꯔꯣ ꯖꯁ ꯒꯦꯠ ꯏꯠ ꯗꯟ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯁꯥꯔ ꯑꯩꯒꯤꯗꯣ ꯉꯁꯥꯏꯒꯤꯗꯣ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯔꯨꯕꯩꯗꯣ ꯀꯅꯥꯒ ꯁꯥꯔ ꯑꯣꯏꯗꯣꯏꯅꯣ ꯑꯩꯒꯤ ꯇꯧꯔꯣ ꯂꯥꯛꯑꯣ ꯑꯩꯒꯤ ꯍꯣꯏ ꯁꯥꯔ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯦ ꯃꯄꯥꯟꯒꯤ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯄꯥꯝꯗꯦ ꯑꯣ ꯅꯠꯇ꯭ꯔꯒ ꯅꯪ ꯀꯩꯅꯣꯒꯤ ꯇꯧꯕꯤꯔꯣ ꯅꯪ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯗ ꯅꯪ ꯗꯥꯡꯉꯣꯒꯤ ꯇꯧꯕꯤꯔꯣ ꯗꯥꯡꯉꯣꯒꯤ ꯌꯥꯏꯀꯣ ꯑꯩꯁꯨ ꯁꯥꯔꯅ ꯍꯥꯏꯒꯗꯣꯏꯅꯤ ꯍꯣꯏ ꯍꯣꯏ ꯅꯪ ꯇꯧꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯔꯣ ꯌꯥꯔꯦ ꯃꯅꯤꯄꯨꯔꯤ ꯉꯥꯛꯇꯅꯤ ꯐꯔꯦ ꯒꯥꯏꯁ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯣꯏꯁꯟ ꯂꯩꯇ꯭ꯔꯦ ꯀꯣꯏꯁꯟ ꯂꯩꯔꯒꯗꯤ ꯍꯪꯕꯤꯍꯧꯔꯣ ꯈꯪꯗ꯭ꯔꯁꯨ ꯑꯟꯁꯔ ꯄꯤꯅꯕ ꯍꯣꯠꯅꯔꯒꯦ ꯑꯗꯣ ꯂꯩꯇ꯭ꯔꯒꯗꯤ ꯌꯥꯔꯦ ꯂꯩꯕ꯭ꯔꯣ ꯂꯩꯇ꯭ꯔꯕ꯭ꯔോ ꯋꯥꯟ ꯃꯣꯔ ꯇꯥꯏꯝ ꯉꯁꯤ ꯌꯨꯅꯤꯚꯔꯁꯇ ꯄꯣꯖꯤꯇꯤꯚ ꯑꯦꯅꯔꯖꯤ ꯄꯨꯔꯥ ꯄꯤꯈ꯭ꯔꯦ ꯉꯁꯤ ꯐꯥꯗꯅ ꯉꯁꯤ ꯋꯤꯠ ꯁ꯭ꯃꯥꯏꯜ ꯌꯨꯅꯣ ꯍꯦꯄꯤꯅꯦꯁ ꯉꯁꯤ ꯑꯩ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯅ ꯊꯃꯣꯏꯅꯨꯡꯗꯒꯤ ꯉꯁꯤ ꯃꯌꯥꯝꯗ ꯑꯩ ꯉꯁꯤ ꯁꯤꯌꯔ ꯇꯧꯈ꯭ꯔꯤꯁꯦꯀꯣ ꯑꯗꯨꯅ ꯑꯥꯏ ꯐꯤꯜ ꯒꯨꯗ ꯅꯣꯏꯒ ꯃꯌꯥꯝꯁꯨ ꯐꯤꯜ ꯒꯨꯗ ꯑꯣꯏꯔꯝꯒꯅꯤꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯍꯥꯏꯁꯦ ꯑꯦꯕ꯭ꯔꯤꯊꯤꯡ ꯏꯁ ꯄꯣꯁꯤꯕꯜ 100% ꯑꯩ ꯉꯁꯤ ꯃꯤꯠ ꯑꯣꯏꯁꯜꯂ ꯂꯣꯏꯔꯝꯗꯥꯏ ꯑꯩ ꯍꯥꯏꯔꯝꯗꯣꯏꯁꯦ ꯑꯩꯅ ꯉꯁꯤ ꯐꯣꯔꯃꯨꯂꯥ ꯄꯤꯔꯤꯕ ꯐꯣꯔꯃꯨꯂꯥꯁꯦ ꯏꯠ ꯏꯁ ꯒꯣꯏꯡ ꯇꯨ ꯋꯔꯛ ꯏꯠ ꯏꯁ ꯒꯣꯏꯡ ꯇꯨ ꯖꯦꯅꯔꯦꯠ ꯁꯦꯜꯁ ꯐꯣꯔ ꯌꯨ ꯑꯩ ꯇꯦꯛꯅꯣꯂꯣꯖꯤ ꯍꯩꯇꯦ ꯑꯩ ꯂꯦꯞꯇꯣꯞ ꯍꯩꯇꯦ ꯑꯩ ꯕꯤꯖꯤꯅꯦꯁ ꯍꯩꯇꯦ ꯑꯗꯨ ꯍꯩꯇꯦ ꯐꯣꯔꯒꯦꯠ ꯑꯕꯥꯎꯠ ꯏꯠ ꯄ꯭ꯔꯗꯛꯇꯣ ꯁꯦꯝꯕꯤꯔꯣ ꯇꯦꯁ ꯇꯧꯔꯣ then we'll start doing these things yarbo mayam yarbo guys yes sir masigi sida close to yarbo yarbo Yes, sir. Yes, sir. Alright guys, thank you very much matam bibi damakta thainarasi class miss tobigano ayuki class anda miss tobigano ina haiduse dinesh am miss togano everyone please attend the class thank you see you soon aduga khangdabasing group ta thadabiro thank you sir